ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯃꯅꯨꯡꯗꯅꯤꯀꯣ ꯑꯦꯞ ꯃꯅꯨꯡꯁꯦ ꯂꯦꯞꯇꯣꯞꯇꯩ ꯆꯪꯉꯁꯨ ꯌꯥꯏ ꯂꯦꯞꯇꯣꯞꯇꯩ ꯆꯪꯒꯦ ꯍꯥꯏꯔꯒꯅ ꯑꯦꯀꯥꯗꯃꯤ ꯀꯣ .arksur.com ꯁꯤꯗ ꯆꯪꯒꯗꯕ ꯁꯤꯗꯩꯅ ꯁꯤꯐꯧꯁꯦ ꯑꯗꯣ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯇꯧꯔꯒ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕ ꯅꯝꯕꯔꯗꯨꯅ ꯃꯦꯟꯁꯤꯜꯂꯒ ꯆꯪꯒꯗꯕꯀꯣ ꯑꯗꯨꯒ ꯑꯦꯞꯇꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯦꯞ ꯁ꯭ꯇꯣꯔꯗꯒꯤ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯁꯤꯗ ꯍꯣꯝꯋꯥꯛ ꯃꯌꯥꯝꯅ ꯇꯧꯅꯔꯕ ꯉꯔꯥꯡꯒꯤ ꯍꯣꯝꯋꯥꯛ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯁꯤꯗ ꯃꯌꯥꯝꯅꯒ ꯍꯥꯏꯅꯩꯁꯦ ꯑꯥꯏ ꯋꯥꯟ ꯀ꯭ꯂꯣꯊꯁ ꯑꯦꯟ ꯁꯨꯁ ꯑꯥꯏ ꯋꯥꯟ ꯀ꯭ꯂꯣꯊꯁ ꯄ꯭ꯔꯗꯛ ꯑꯗꯩ ꯑꯥꯏ ꯋꯥꯟ ꯉꯥꯔꯤ ꯗꯨꯛ ꯀꯦꯟꯗꯜ ꯗꯤꯇꯔꯖꯦꯟꯠ ꯄꯥꯎꯗꯔ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩꯁꯤꯡ ꯄꯥꯝꯖꯩ ꯑꯔꯤꯕ ꯃꯤꯅ ꯀꯦꯇꯅ ꯑꯥꯏ ꯋꯥꯟ ꯄ꯭ꯔꯗꯛ ꯑꯣꯐ ꯉꯥꯔꯤ ꯄ꯭ꯂꯁ ꯗꯨꯛ ꯀꯦꯟꯗꯜ ꯑꯗꯨꯒ ꯑꯩ ꯁꯥꯎꯠ ꯑꯥꯎꯠ ꯃꯆꯥ ꯑꯃꯁꯨ ꯇꯧꯒꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯗꯦ ꯋꯥꯟ ꯍꯧꯈ꯭ꯔꯦ ꯕꯠ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯃꯤꯡ ꯑꯞ ꯀ꯭ꯂꯥꯁꯇ ꯋꯥꯔꯃꯤꯡ ꯑꯞ ꯀ꯭ꯂꯥꯁꯇ ꯍꯣꯝꯋꯥꯛ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯔꯝꯒꯅꯤ ꯚꯤꯗꯤꯑꯣ ꯅꯝꯃ ꯊꯥꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗ ꯍ꯭ꯌꯨꯖ ꯁꯥꯎꯠ ꯑꯥꯎꯠ ꯑꯩ ꯃꯆꯥ ꯑꯃ ꯇꯧꯔꯛꯀꯦ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯅꯝꯕꯔ ꯋꯥꯟꯗ ꯐꯩꯔꯣꯏꯖꯝ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯃꯩꯇꯩ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄꯒꯤ ꯑꯍꯥꯟꯕ ꯑꯣꯏꯇꯥꯔꯁꯨ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯒꯦꯔꯥ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯄꯒꯤ ꯒ꯭ꯔꯦꯠ ꯖꯣꯕ ꯑꯗꯩꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯐꯤꯌꯥ ꯍꯥꯏ ꯃꯥꯏ ꯅꯦꯝ ꯁꯣꯐꯤꯌꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯗꯌꯥꯅꯟꯗ ꯁꯔꯨꯡꯕꯝ ꯑꯗꯩꯗꯤ ꯄꯥꯔꯤꯍꯟꯕ ꯃꯨꯇꯨꯝ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏ ꯚꯣꯏꯁꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯩ ꯅꯤꯉꯣꯝꯕꯝ ꯊꯣꯃꯥꯁ ꯃꯩꯇꯩ ꯌꯥꯝꯅ ꯐꯖꯩ ꯑꯗꯩꯗꯤ ꯋꯥꯏꯈꯣꯝ ꯗꯥꯏꯅꯥ ꯑꯗꯩ ꯊꯤꯌꯥꯝ ꯔꯣꯕꯔꯠꯁꯟ ꯑꯗꯩ ꯑꯍꯦꯟꯕ ꯃꯨꯇꯨꯝ ꯑꯗꯨꯒ ꯐꯤꯖꯝ ꯆꯥꯎꯕ ꯊꯧꯅꯥꯎꯖꯝ ꯁꯅꯥꯍꯟꯕꯤ ꯑꯗꯨꯒ ꯑꯃꯤꯠ ꯑꯗꯨꯗꯒꯤ ꯀꯩꯅꯣꯒ ꯁꯟꯗꯝ ꯖꯦꯝꯁ ꯁꯟꯗꯝ ꯖꯦꯝꯁ ꯑꯗꯩ ꯁ꯭ꯔꯤꯅꯤꯕꯥꯁ ꯌꯦꯡꯉꯣꯝ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯐꯥꯔꯁ ꯇꯥꯏꯝ ꯍꯣꯝꯋꯥꯛ ꯚꯤꯗꯤꯑꯣꯒꯤ ꯆꯦꯂꯦꯟꯖꯁꯦ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯣꯝꯋꯥꯛ ꯇꯧꯕꯤꯔꯛꯄꯁꯤꯗ ꯑꯥꯏꯅꯤꯠ ꯉꯥꯔꯤ ꯄ꯭ꯂꯁ ꯀꯣꯂꯨ ꯑꯥꯏꯅꯤꯠ ꯀꯣꯁꯃꯦꯇꯤꯛ ꯄ꯭ꯔꯗꯛꯁ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯉꯁꯤ ꯀ꯭ꯂꯥꯁꯇ ꯉꯁꯤ ꯀꯟꯇꯤꯅ꯭ꯌꯨꯌꯦꯁꯟ ꯑꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯗꯦ ꯅꯝꯕꯔ ꯋꯥꯟ ꯌꯥꯎꯍꯧꯗꯕ ꯃꯤꯁꯤꯡꯒꯤꯗꯤ ꯍꯥꯏꯗꯤ ꯔꯦꯀꯣꯔꯗꯤꯡ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯔꯦꯀꯣꯔꯗꯤꯡꯁꯦ ꯀꯣꯟꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯤꯗꯤ ꯀ꯭ꯂꯥꯁꯁꯦ ꯍꯥꯟꯅ ꯐꯖꯅ ꯌꯥꯎꯈꯣ ꯀ꯭ꯂꯥꯁꯇ ꯔꯤꯀꯦꯞ ꯇꯧꯔꯛꯀꯅꯤ ꯔꯤꯀꯦꯞ ꯇꯧꯕꯗꯨꯗ ꯅꯪ ꯐꯖꯅ ꯃꯨꯟꯅ ꯇꯥꯍꯧꯔꯣ ꯃꯨꯟꯅ ꯇꯥꯍꯧꯔꯒ ꯉꯁꯤꯒꯤ ꯅꯪ ꯄ꯭ꯔꯗꯛꯁꯦ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯁꯦ ꯇꯧꯔꯛꯀꯗꯕꯀꯣ ꯑꯗꯨꯒ ꯔꯦꯀꯣꯔꯗꯤꯡꯁꯦ ꯃꯌꯥꯝ ꯀꯗꯥꯏꯗ ꯌꯦꯡꯅꯤ ꯍꯧꯖꯤꯛ ꯌꯦꯡꯕꯗꯤ ꯌꯥꯔꯣꯏꯀꯣ ꯀꯣꯟꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁꯇ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯣ ꯔꯦꯀꯣꯔꯗꯤꯡ ꯀꯗꯥꯏꯗ ꯌꯦꯡꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯈꯥꯒꯤ ꯄꯔꯦꯡꯗ ꯑꯦꯞꯀꯤ ꯃꯈꯥꯒꯤ ꯄꯔꯦꯡꯗ ꯚꯤꯗꯤꯑꯣꯁꯅ ꯌꯥꯎꯔꯝꯒꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉꯤꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯎ ꯇꯨ ꯕꯤꯜ ꯑꯦꯟ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯐ꯭ꯔꯣꯝ ꯍꯣꯝ ꯏꯟ 72 hours ꯁꯤꯗ ꯌꯥꯏꯁꯦ ꯁꯤꯗ ꯆꯪꯕꯤꯔꯣ ꯆꯪꯉꯒ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯗ ꯁꯨꯃꯥꯏꯅꯅꯦ ꯊꯣꯛꯂꯛꯀꯗꯣꯏꯁꯦ ꯗꯦ ꯋꯥꯟ ꯅꯝꯕꯔ ꯋꯥꯟ ꯍꯥꯏꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯄ꯭ꯂꯦ ꯇꯧꯔꯣ ꯄ꯭ꯂꯦ ꯇꯧꯔꯒ ꯀꯩꯅꯣꯗꯒꯤ ꯍꯧꯕ ꯌꯥꯔꯦ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯦꯗꯅ ꯀ꯭ꯂꯥꯁꯁꯦ ꯃꯤꯅꯤꯠ 12 ꯃꯄꯥꯗꯒꯤ ꯍꯧꯕꯅꯤꯅꯀꯣ ꯁꯤꯗꯒꯤ ꯆꯤꯡꯉꯣ ꯁꯤꯒꯤ ꯆꯤꯡꯅꯕꯁꯦ ꯌꯨꯇ꯭ꯌꯨꯕꯇꯒ ꯑꯩꯈꯣꯏ ꯁꯝꯖꯟꯅꯕꯒ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯝꯖꯜꯂꯣ ꯁꯝꯖꯜꯂꯒ ꯄ꯭ꯂꯦ ꯇꯧꯔꯒ ꯌꯦꯡꯒꯗꯕꯀꯣ ꯁꯤꯗ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯁꯤꯗ ꯔꯤꯁꯣꯔꯁꯦꯁꯇꯁꯨ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯇꯥꯛꯈꯤꯕ ꯃꯥꯏꯟ ꯃꯦꯞ ꯁꯔꯅ ꯁꯤꯖꯤꯟꯅꯈꯤꯕ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯠ ꯑꯃ ꯌꯦꯛꯊꯣꯛꯇ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯎꯔꯛꯑꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ 3 days ꯆꯦꯂꯦꯟꯖꯁꯤꯗ ꯇꯧꯒꯗꯕ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯠꯁꯤꯡ ꯑꯗꯣ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯀꯩꯀꯥ ꯍꯪꯒꯦꯁꯨ ꯁꯤꯗ ꯌꯥꯔꯦ ꯀꯣꯏꯁꯟ ꯁꯤꯅ ꯄꯔꯁꯅꯦꯜꯂꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯁꯔꯗꯁꯨ ꯂꯥꯛꯀꯗꯣꯏꯅꯤ ꯁꯤꯗ ꯅꯪꯒꯤ ꯇꯥꯏꯇꯜ ꯍꯥꯞꯄꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯍꯥꯞꯄꯣ ꯅꯪꯒꯤ ꯐꯣꯇꯣꯒꯨꯝꯕ ꯑꯃꯒ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟ ꯍꯪꯒꯦꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯀꯩꯀꯩ ꯂꯔꯟ ꯇꯧꯏ ꯈꯣꯠꯂꯤ ꯑꯗꯨꯝ ꯊꯥꯗꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯀ꯭ꯂꯥꯁ ꯖꯣꯏꯟ ꯇꯧꯕꯝꯗꯤ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯦꯞ ꯃꯅꯨꯡꯗ ꯁꯤꯗ ꯖꯣꯏꯟ ꯊꯥꯕꯁꯤꯗꯀꯣ ꯑꯗꯣ ꯐꯥꯔꯁ ꯀꯝ ꯐꯥꯔꯁ ꯁꯔꯐꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕꯅꯤꯅ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯠꯇꯣ ꯀꯜꯂꯒ ꯂꯩꯍꯧꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯐꯧ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯆꯦꯠꯇ ICE ꯅ ꯑꯝꯇ ꯊꯥꯗꯔꯛꯑꯣꯁꯤ ꯁꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯤꯕ ꯃꯤꯅ ꯑꯦꯞꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯃꯔꯝꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯀꯤ ꯉꯔꯥꯡ ꯈꯟꯈꯤꯕꯁꯤꯡ ꯉꯁꯤ ꯂꯣꯏꯅ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯂꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯤ ꯊꯦꯡꯀ꯭ꯌꯨ 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 ꯑꯗꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯇꯥꯔꯦ ꯄꯨꯡꯍꯥꯏ ꯍꯥꯏꯖꯟꯅꯔꯣꯏꯁꯤꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯤ ꯍꯥꯏꯔꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯪꯅ ꯍꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯔꯤ ꯁꯤꯗ ꯍꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯊꯥꯒꯠꯇꯣꯏꯅꯣ ꯍꯣꯝꯋꯥꯛꯁꯦ ꯀꯃꯥꯏꯅ ꯊꯥꯒꯠꯇꯣꯏꯅꯣ ꯅꯁꯥ ꯅꯇꯣꯟꯗ ꯁꯨꯝ ꯈꯟꯖꯥꯟꯅꯔ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯂꯩꯔꯤ 11:30 to ꯉꯁꯤ 6:30 ꯐꯥꯎꯕ ꯂꯩꯔꯝꯒꯅꯤ ꯍꯌꯦꯡꯁꯨ ꯂꯩꯅꯤ ꯍꯪꯆꯤꯠꯁꯨ ꯂꯩꯅꯤ ꯑꯦꯕ꯭ꯔꯤꯗꯦ ꯑꯩꯈꯣꯏꯒꯤ December date 23 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯍꯣꯝꯋꯥꯛ ꯀꯩꯝ ꯍꯥꯏꯕꯤꯔꯣ ꯇꯧꯅꯤꯡꯕ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯣꯝꯋꯥꯛꯁꯦ ꯀꯩꯝꯇ ꯅꯠꯇꯦ ꯐꯤꯂꯥ ꯂꯩꯃ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯌꯥꯍꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯗꯛ ꯈꯔ ꯄꯤꯕꯅꯤ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯗ ꯅꯪꯅ ꯆꯨꯁ ꯇꯧꯒꯗꯕ ꯅꯪꯅ ꯑꯄꯥꯝꯕ ꯄ꯭ꯔꯗꯛ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄ꯭ꯔꯗꯛꯁꯦ ꯅꯪꯅ ꯁꯤ ꯆꯨꯁ ꯇꯧꯔꯦꯅ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯃꯅꯨꯡꯁꯤꯗ ꯍꯣꯝꯋꯥꯛ ꯊꯥꯔꯤꯕ ꯁꯦꯛꯁꯟꯁꯤꯗ ꯊꯥꯒꯠꯂꯛꯀꯗꯧꯕ
ꯚꯤꯗꯤꯑꯣꯗꯣ ꯅꯧꯅ ꯌꯦꯡꯗꯧ ꯃꯐꯝꯗꯣ ꯑꯩꯅ ꯉꯁꯤ ꯆꯪꯕꯗ ꯍꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯌꯥꯝ ꯂꯥꯏꯕꯅꯦ ꯃꯈꯥꯒꯤ ꯚꯤꯗꯤꯑꯣꯁ ꯊꯥꯕꯗ ꯚꯤꯗꯤꯑꯣ ꯌꯦꯡꯐꯝꯗꯤ ꯚꯤꯗꯤꯑꯣꯁꯇ ꯌꯥꯎꯒꯅꯤꯀꯣ ꯍꯣꯝꯋꯔꯛ ꯇꯧꯐꯝꯗꯣ ꯑꯩ ꯑꯃꯨꯛꯀ ꯎꯠꯂꯛꯀꯦ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯔꯦꯖꯤꯁꯇꯔ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯑꯃ ꯆꯪꯅꯤ ꯑꯦꯞ ꯍꯥꯞꯄꯁꯤꯃ ꯆꯪꯅꯤ ꯀꯣ ꯅꯝꯕꯔ ꯇꯨꯗ ꯑꯗꯣ ꯅꯝꯕꯔ ꯊ꯭ꯔꯤꯗ ꯀꯩꯅꯣꯗꯒꯤ ꯆꯤꯡꯊꯣꯔꯛꯀꯗꯕ ꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅ ꯌꯥꯎꯔꯦꯗꯅ ꯑꯩꯅꯁꯨꯅꯦ ꯁꯤꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯤꯀꯣ ꯃꯌꯥꯝꯒꯤ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯁꯨꯝ ꯆꯤꯡꯊꯔꯛꯑꯣ ꯆꯤꯡꯊꯔꯛꯑꯒ ꯑꯩꯅ ꯁꯤꯗ ꯐꯣꯟꯗꯒꯤꯅꯦ ꯑꯩꯅ ꯔꯦꯀꯣꯔꯠ ꯇꯧꯕꯒꯤ ꯀꯣ ꯃꯌꯥꯝꯗ ꯊꯣꯛꯇꯣꯏꯁꯦ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯊꯣꯛꯑꯝꯒꯅꯦꯕꯀꯣ ꯑꯦꯞꯁꯦ ꯀꯣ ꯁꯤꯒꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯂꯥꯏꯟ ꯑꯍꯨꯝ ꯆꯤꯡꯉꯤꯁꯦ ꯂꯥꯏꯟ ꯑꯍꯨꯝ ꯆꯤꯡꯉꯤꯁꯦ ꯁꯤꯗ ꯅꯝꯃꯣꯕ ꯀꯣ ꯂꯥꯏꯟ ꯑꯍꯨꯝ ꯆꯤꯡꯉꯤꯁꯤꯗ ꯅꯝꯃꯣ ꯑꯗꯨꯒ ꯀꯩ ꯊꯣꯛꯂꯛꯀꯅꯤ ꯌꯦꯡꯁꯤꯀꯣ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 8 9 10 ꯂꯥꯏꯟ ꯑꯍꯨꯝ ꯆꯤꯡꯕꯁꯤꯗ ꯅꯝꯖꯦ ꯀꯣ ꯁꯤꯗ ꯑꯩꯅ ꯅꯝꯕꯒꯤ ꯌꯥꯎꯕꯅꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯂꯥꯏꯟ ꯑꯍꯨꯝ ꯆꯤꯡꯕꯁꯤꯗ ꯅꯝꯃꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯆꯤꯡꯊꯣꯔꯛꯏꯁꯦ ꯀꯣ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤꯕ ꯁꯤꯗ ꯆꯦꯅꯦꯜ ꯆꯦꯂꯦꯟꯖ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯅꯤ ꯁꯤꯁꯦ ꯅꯝꯃꯒ ꯍꯥꯡꯗꯣꯛ ꯍꯣꯝꯋꯥꯔꯛ ꯊꯥꯒꯠꯐꯝ ꯀꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯅ ꯌꯥꯎꯕꯅꯤ ꯁꯤꯗ ꯁꯞꯄꯣꯔꯠꯀꯤ ꯃꯦꯁꯦꯖ ꯊꯥꯐꯝ ꯈꯣꯠꯐꯝ ꯀꯣ ꯑꯗꯨꯒ ꯏꯟꯇ꯭ꯔꯣ ꯇꯧꯐꯝ ꯀꯣ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯇꯧꯅꯈꯤꯕ ꯅꯣꯏꯅ ꯁꯨꯝ ꯌꯦꯡꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯁꯤꯗ ꯍꯣꯝꯋꯥꯔꯛ ꯊꯥꯒꯠꯐꯝꯅ ꯁꯤꯒꯤ ꯆꯦꯂꯦꯟꯖ ꯒ꯭ꯔꯨꯞꯁꯦ ꯀꯗꯥꯏꯗꯒꯤ ꯊꯥꯒꯠꯂꯛꯀꯅꯤ ꯑꯦꯞꯇꯒꯤ ꯆꯪꯉꯣ ꯑꯦꯞꯇꯒꯤ ꯆꯪꯉ ꯂꯥꯏꯟ ꯑꯍꯨꯝ ꯆꯤꯡꯕꯁꯤ ꯆꯪꯉꯣ ꯀꯣ ꯂꯥꯏꯟ ꯑꯍꯨꯝ ꯆꯤꯡꯕ ꯀꯗꯥꯏꯗ ꯌꯥꯎꯏ ꯇꯣꯞꯀꯤ ꯔꯥꯏꯠ ꯀꯣꯔꯅꯔ ꯁꯥꯏꯗ ꯑꯩꯒꯤ ꯃꯥꯎꯁꯁꯤꯅ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯀꯣ ꯁꯥꯏꯗ ꯑꯗꯨꯒ ꯁꯤꯗ ꯆꯪꯉꯒ ꯆꯦꯂꯦꯟꯖ ꯒ꯭ꯔꯨꯞꯁꯦ ꯍꯥꯡꯗꯣꯔꯛꯑꯣ ꯆꯦꯂꯦꯟꯖ ꯒ꯭ꯔꯨꯞꯁꯦ ꯍꯥꯡꯗꯣꯔꯛꯑꯒ ꯍꯣꯝꯋꯥꯔꯛꯀꯅ ꯌꯥꯎꯔꯤꯕ ꯄꯥꯔꯠꯁꯤꯗ ꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯇ꯭ꯔꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯩꯇ꯭ꯔꯦꯅ ꯍꯥꯏꯔꯁꯦꯀꯣ ꯍꯩꯇ꯭ꯔꯦꯅ ꯍꯥꯏꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤꯗꯦ ꯄꯨꯡ 11:30ꯗꯒꯤ ꯍꯧꯔꯒ ꯄꯨꯡ ꯀꯩꯅꯣ ꯐꯥꯎꯕ 6:30 PM ꯅꯨꯡꯗꯥꯡꯒꯤ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯂꯩ ꯀꯣ ꯁꯞꯄꯣꯔꯠꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯀꯃꯥꯏꯅ ꯌꯥꯎꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯀꯣ ꯃꯌꯥꯝ ꯀꯗꯥꯏꯗꯒꯤ ꯌꯧꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯑꯣꯏꯅ ꯍꯥꯏꯔꯣ ꯁꯞꯄꯣꯔꯠꯁꯦ ꯀꯗꯥꯏꯗꯒꯤ ꯌꯧꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯥꯛꯁꯨꯒꯤ ꯁꯞꯄꯣꯔꯠ ꯀꯗꯥꯏꯗꯒꯤ ꯆꯪꯒꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔ ꯌꯥꯎꯒꯅꯤ ꯆꯦꯠꯇ ꯊꯥꯗꯔꯛꯑꯣ ꯃꯌꯥꯝ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯔ ꯍꯣꯝꯋꯥꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯔꯛꯇꯣꯏꯔꯣ ꯑꯩꯅ ꯀꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯦꯗꯤ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦ ꯍꯣꯝꯋꯥꯛꯇꯣ ꯈꯦꯠꯅꯩ ꯉꯔꯥꯡ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯗꯤ ꯈꯪꯉꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠꯁꯦ ꯆꯪꯕ ꯌꯥꯎꯅꯔꯕ ꯆꯪ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯀꯗꯥꯏꯗꯒꯤ ꯆꯪꯉꯤ ꯍꯥꯏꯕꯗꯨ ꯊꯥꯗꯔꯛꯑꯣ ꯁꯞꯄꯣꯔꯠ ꯊꯥꯕꯗ ꯑꯗꯣ ꯁꯞꯄꯣꯔꯠꯁꯦ ꯀꯗꯥꯏꯗꯅꯣ ꯊꯥꯏꯁꯦ ꯅꯪꯒꯤ ꯃꯤꯡꯁꯨ ꯊꯥꯗꯔꯛꯑꯣ ꯃꯤꯡ ꯑꯁꯦꯡꯕ ꯊꯝꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯗꯤ ꯀꯤꯛ ꯇꯧꯔꯛꯀꯅꯤ ꯃꯤꯡ ꯑꯁꯦꯡꯕ ꯊꯝꯗ ꯇꯥꯔꯒꯗꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯀꯣ ꯏꯚꯟ ꯒꯨꯒꯜ ꯀꯣ ꯑꯥꯛꯁ ꯒꯨꯒꯜꯗꯒꯤ ꯀꯃꯥꯏꯅ ꯆꯪꯉꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯥꯛꯁꯇ ꯆꯪꯉꯒ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯥꯛꯁꯇ ꯆꯪꯉꯒ ꯍꯥꯏꯁꯤꯕꯣ ꯃꯦꯜ ꯏꯚꯦꯟ ꯀꯣ ꯂꯥꯜꯂꯦ ꯌꯥꯝ ꯂꯥꯟꯕ ꯌꯥꯝ ꯌꯥꯎꯋꯦ ꯀꯣ ꯃꯌꯥꯝꯅ ꯍꯥꯏꯗꯣꯛꯄꯗ ꯍꯩꯇꯕꯩꯔꯥꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯊꯥꯗꯔꯛꯑꯣ ꯃꯌꯥꯝ ꯀꯣ ꯍꯩꯕ ꯌꯥꯎꯕ ꯃꯤ ꯑꯃꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯩ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯑꯃ ꯄꯤꯔꯛꯀꯦ ꯋꯥꯆꯦꯞꯇꯒꯤ ꯀꯣ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯀꯣ ꯁꯥꯔꯅ ꯍꯧꯖꯤꯛ ꯍꯣꯝꯋꯥꯛ ꯎꯠꯂꯛꯄꯗꯣ ꯁꯞꯄꯣꯔꯠ ꯊꯥꯕ ꯑꯃ ꯍꯧꯈꯤꯕꯗꯣ ꯑꯗꯨꯗ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯗ ꯆꯪꯗꯣꯏꯕ ꯑꯗꯨꯗꯁꯨ ꯐꯪꯅꯤꯀꯣ ꯑꯗꯨꯗꯁꯨ ꯐꯪꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯐꯪꯅꯤ ꯃꯌꯥꯝ ꯀꯗꯥꯏꯗ ꯐꯪꯅꯤ ꯋꯥꯟ ꯁꯤꯝꯄꯜ ꯁꯣꯂꯨꯁꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯔꯤꯁꯣꯔꯁ ꯑꯦꯕ꯭ꯔꯤ ꯚꯤꯗꯤꯑꯣꯁ ꯑꯦꯕ꯭ꯔꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯀꯗꯥꯏꯗ ꯐꯪꯅꯤ ꯑꯥꯛꯁꯨꯒꯤ ꯑꯦꯞꯇ ꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯀꯃꯥꯏꯅ ꯆꯪꯒꯅꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯩ ꯃꯌꯥꯝ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯀꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯦꯞ ꯁ꯭ꯇꯣꯔ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯩ ꯆꯪꯒꯗꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯣ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯁꯞꯄꯣꯔꯠ ꯂꯧꯅꯤꯡꯕ ꯋꯥꯟ ꯑꯣꯟ ꯋꯥꯟ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯀꯣ ꯑꯦꯅꯤꯊꯤꯡ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯜꯔꯦꯗꯤ ꯔꯟ ꯇꯧꯔꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣ ꯀꯃꯥꯏꯅ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟꯅꯅꯤꯡꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅ ꯐꯪꯗꯣꯏꯅꯤ ꯔꯦꯀꯣꯔꯗꯤꯡꯗꯒꯤ ꯀ꯭ꯂꯥꯁꯀꯤ ꯂꯤꯡꯛꯇꯒꯤ ꯑꯥꯛꯁꯨꯒꯤ ꯑꯦꯞꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯦꯞꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯕꯤꯔꯣ ꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯍꯣꯝꯋꯥꯔꯛ ꯇꯧꯕ ꯈꯣꯠꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯒꯨꯒꯜꯗꯒꯤꯅ ꯌꯦꯁ ꯁꯨꯅꯤꯇꯥ ꯀꯔꯥꯝ ꯌꯦꯁ ꯌꯨ ꯑꯥꯔ ꯔꯥꯏꯠ ꯒꯨꯒꯜꯗꯒꯤꯅ academy.aksur.com ꯗ ꯆꯪꯒꯗꯧꯕ ꯑꯗꯣ ꯃꯌꯥꯝ ꯐꯣꯟꯗꯩ ꯆꯪꯕꯗꯗꯤ ꯑꯦꯞ ꯑꯣꯏꯅ ꯍꯥꯞꯄꯣ ꯑꯦꯞꯅ ꯅꯨꯡꯉꯥꯏꯕꯅꯦ ꯂꯦꯞꯇꯣꯞꯀꯨꯝꯕꯒꯤꯅ ꯒꯨꯒꯜꯗꯩ ꯆꯪꯉꯣꯀꯣ ꯑꯣꯀꯦ ꯊꯣꯏꯒꯗꯤ ꯂꯤꯡꯛ ꯊꯥꯗꯔꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯡꯛꯇꯤ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯅꯤꯀꯣ ꯉꯁꯤ ꯇꯧꯔꯤꯕ ꯂꯤꯡꯛ ꯍꯌꯦꯡ ꯇꯧꯔꯤꯕ ꯂꯤꯡꯛ ꯁꯞꯄꯣꯔꯠꯀꯤꯅꯤꯀꯣ ꯍꯥꯏꯁꯦ
Very simple download app that is okay, Raf. Yamna simple way have you got. Thank you, Mutum. Play Store gi ko app oina hape. Ma'am app download ribo itari hapsa app net nuaite WhatsApp ta yai sir ko. App net nuaite net chai na ma'am khanbirongani ado video to ma'am download tawraga yengba yabani ko. Ma'am na haidi net adum chare na hai taragajo akhoi ado nang video mingona share tawbudi yaroi ko nangi account ni nangi video ni ko aduna nangi account dagi changa khak yeng yagadaba. Example da ma'am Netflix ki kanaga leise. Okay, Rebecca, Yumnamna Thadari tutorials ko. Step number one, the kay Oxford app sango. Number two, the three line bar click in the left corner ko. Number three, the channel sango. Number four, the support. Yes, Samsumi ko. Rebecca Yumnamgi. Okay, Sanjitari bam ko app the community left. Okay, Ricky Martin. Okay, ma'am, holder ko. Ricky Martin gi mingjam post down ma'am ko. Manipuri masaga mandam. Apps download tꯧꯔꯦ ꯑꯗꯨ ꯕꯦꯔꯥ ꯇꯧꯔꯦꯀꯣ ꯕꯦꯔꯥ ꯀꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠꯇ ꯂꯥꯛꯄꯤꯔꯣ ꯀꯣꯜ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏꯗꯤ 9403904883ꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯑꯥꯛꯁꯨꯔꯒꯤ ꯇꯤꯝꯒꯤ ꯅꯝꯕꯔꯗ ꯍꯥꯏꯇꯥꯔꯦ ꯌꯥꯏ ꯕꯦꯂꯦꯅꯤꯇꯥ ꯅꯪꯅ ꯍꯩꯖꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏ ꯀꯣꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯅꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯀꯣ ꯁꯤꯗ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯕꯤꯌꯨ ꯀꯣ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯀꯣ ꯍꯧꯖꯤꯛ ꯇꯧꯍꯧꯔꯤꯕ ꯈꯣꯠꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯣ ꯂꯥꯁꯇꯗꯤ ꯅꯪ ꯅꯁꯥꯒꯤ ꯃꯍꯩ ꯆꯥꯍꯧꯅꯕꯅꯤ ꯀꯣ ꯑꯗꯨꯅ ꯀꯣꯟꯅ ꯔꯤꯒ꯭ꯔꯦꯠ ꯇꯧꯗꯣꯏ ꯁꯣꯛꯄꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯥꯡꯁꯤꯗ ꯀꯣ ꯁꯤꯗ ꯐꯖꯅ ꯍꯣꯠꯅꯍꯧꯔꯒ ꯑꯦꯠꯂꯤꯁ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯏꯗꯤ ꯗꯨ ꯑꯣꯔ ꯗꯥꯏꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯆꯦꯂꯦꯟꯖ ꯇꯧꯊꯠꯅꯁꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯇꯧꯔꯤꯕ ꯆꯦꯂꯦꯟꯖꯁꯤꯗ ꯐꯖꯅ ꯇꯧꯍꯧꯔꯣ ꯍꯣꯝꯋꯥꯔꯛ ꯇꯧꯗꯕꯁꯤꯡ ꯌꯥꯔꯤꯈꯩ ꯐꯖꯅ ꯍꯣꯝꯋꯥꯔꯛꯁꯦ ꯇꯧꯍꯧꯅꯕ ꯇꯧꯔꯣꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦꯀꯣ ꯊꯋꯥꯏ ꯌꯥꯎꯕ ꯃꯤ ꯌꯥꯎꯔꯛꯈꯤꯅꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯃꯤ ꯇꯣꯛꯈꯤꯅꯤ ꯀꯣ ꯍꯌꯦꯡ ꯌꯥꯎꯗꯕ ꯃꯤ ꯐꯅꯌꯥꯝ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯀꯣ ꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯦꯜꯒꯤ ꯀꯩꯅꯣꯅꯦ ꯂꯣ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯅ ꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯥ ꯏꯁꯥꯒꯤ ꯀꯩꯅꯣꯗꯤ ꯏꯁꯥ ꯏꯁꯥꯅ ꯁꯦꯝꯖꯒꯗꯧꯅꯤ ꯄꯨꯟꯁꯤꯗꯤꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯤꯂꯟ ꯉꯥꯏꯕ ꯋꯥꯔꯗꯤ ꯀꯩꯅꯣ ꯇꯧꯔꯣ ꯉꯥꯛꯇꯪ ꯂꯩꯔ ꯆꯪꯉꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯁꯤꯗ ꯍꯥꯏꯔꯛꯏꯁꯦ ꯃꯌꯥꯝꯀꯣ ꯑꯅꯧꯕ ꯌꯥꯎꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯉꯔꯥꯡꯈꯛ ꯌꯥꯎꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝꯗ ꯉꯔꯥꯡꯗꯪ ꯆꯪꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯥꯎꯠꯁꯣꯔꯒꯤ ꯔꯨꯜꯁ ꯑꯃꯗꯤ ꯔꯦꯒꯨꯂꯦꯁꯟꯁ ꯀꯣ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟ ꯑꯃꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯃꯥꯒꯤ ꯊꯧꯗꯥꯡꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯔꯛꯄꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯀ꯭ꯂꯥꯁꯁꯦ ꯄꯨꯡ 9ꯗ ꯑꯦꯛꯖꯦꯛ ꯍꯧꯒꯅꯤ ꯀꯣ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯉꯔꯥꯡꯁꯨ ꯍꯥꯏꯈꯤꯕꯗꯣ ꯔꯨꯜ ꯅꯝꯕꯔ 1ꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯁꯤꯗꯗꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯁꯦ ꯍꯥꯏꯕꯗꯣꯀꯣ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎ ꯁꯤꯗ ꯃꯌꯥꯝꯅ ꯍꯤꯞꯄꯒ ꯌꯥꯎꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯨꯝꯁꯤꯗꯗꯤ ꯃꯌꯥꯝ ꯑꯃ ꯎꯗ꯭ꯔꯦ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯐꯖꯅ ꯅꯪꯒꯤ ꯅꯣꯠ ꯄꯦꯟ ꯄꯦꯠ ꯗꯥꯏꯔꯤ ꯑꯃ ꯊꯝꯃꯣ ꯑꯥꯛꯁꯨꯔꯅ ꯊꯥꯔꯣ ꯗꯦ 1ꯗ ꯀꯩ ꯇꯥꯛꯈꯤ ꯐꯖꯅ ꯏꯊꯣꯛꯑꯣ ꯀꯣ ꯗꯦ 2ꯗ ꯀꯩ ꯇꯧꯈꯤ ꯐꯖꯅ ꯏꯊꯣꯛꯑꯣ ꯗꯦ 3ꯅ ꯀꯩ ꯇꯧꯈꯤ ꯐꯖꯅ ꯏꯊꯣꯛꯑꯣ ꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯀꯥꯟꯁꯤꯗ ꯅꯣꯠꯇꯣ ꯐꯖꯅ ꯍꯥꯏꯗꯤ ꯇꯧꯍꯧꯔꯕꯀꯣ ꯀꯣꯛꯇ ꯆꯪꯍꯧꯅꯕ ꯍꯥꯏꯇꯥꯔꯦ ꯄꯦꯟꯁꯤꯒ ꯍꯥꯏꯗꯤ ꯅꯪꯒꯤ ꯈꯨꯠꯁꯤꯒ ꯅꯪꯒꯤ ꯀꯣꯛꯁꯤꯒ ꯁꯝꯅꯍꯜꯂꯣꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯀ꯭ꯔꯦꯠ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯇꯥꯛꯆꯒꯅꯤ ꯀꯣ ꯀꯤꯛ ꯇꯧꯊꯣꯛꯄꯤꯔꯛꯀꯅꯣ ꯉꯁꯤꯗꯤ ꯑꯣꯀꯦ ꯌꯥꯏꯐꯕ ꯉꯔꯥꯡ ꯀꯤꯛ ꯇꯧꯕꯤꯔꯛꯑꯕꯣ ꯗꯦꯕꯗꯥꯁ ꯍꯦꯃꯥꯝ ꯏꯔꯤꯅꯦ ꯁꯔ ꯀꯣ ꯊꯦꯡꯛ ꯌꯨ ꯀꯣ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤꯗꯣ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯌꯥꯗꯩ ꯌꯥꯒꯗꯒꯦ ꯀꯣ ꯍꯥꯏꯖꯔꯛꯀꯦ ꯍꯣꯔꯦꯟ ꯁꯔꯅ ꯍꯥꯏꯔꯛꯑꯅꯤ ꯆꯨꯝꯊꯥꯡ ꯃꯈꯣꯡ ꯁꯔ ꯍꯣꯡꯕꯥꯛꯁꯦ ꯀꯃꯥꯏꯅ ꯀꯃꯥꯏꯅ ꯇꯦꯛꯁ ꯏꯔꯒ ꯊꯥꯒꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯣ ꯁꯞꯄꯣꯔꯠꯇ ꯂꯥꯛꯑꯣ ꯆꯨꯝꯊꯥꯡ ꯀꯣ ꯑꯗꯨꯒꯤꯗꯤ ꯄ꯭ꯂꯁꯀꯤ ꯑꯥꯏꯀꯣꯟ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯔꯨꯜ ꯅꯝꯕꯔ 2ꯗ ꯀꯣ ꯅꯪꯒꯤ ꯃꯥꯏꯟꯗ ꯂꯤꯃꯤꯇꯦꯁꯟ ꯊꯝꯕ ꯌꯥꯗꯦ ꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩ ꯇꯥꯔꯁꯨ ꯍꯥꯎꯁ ꯋꯥꯏꯐ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯖꯣꯕ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯗꯣꯏꯅꯣ ꯑꯁ ꯑꯩ ꯍꯦꯟꯅ ꯆꯥꯎꯈꯠꯄꯗꯤ ꯄꯥꯝꯃꯦꯀꯣ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯕꯗꯤ ꯑꯩ ꯍꯣꯔꯦꯟꯁꯦ ꯐꯔꯛ ꯇꯥꯗꯣꯔꯦꯀꯣ ꯏꯃꯨꯡꯒꯤ ꯂꯨꯍꯣꯡꯕ ꯂꯩꯀꯣ ꯗꯦꯕ ꯀꯔꯃ ꯂꯩ ꯑꯗꯩꯗꯤ ꯑꯅꯥꯕ ꯌꯥꯎꯏꯀꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯅꯪꯒꯤ ꯀꯩꯅꯣꯗ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯗꯥꯏꯔꯦꯛ ꯗꯤꯁꯇ꯭ꯔꯦꯛꯁꯟꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨꯀꯣ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜꯗ ꯍꯥꯏꯗꯤ ꯁꯔ ꯁꯨꯃꯪꯒꯣꯜꯁꯨ ꯀꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯐꯥꯎꯕ ꯂꯦꯞꯇꯣꯞꯁꯦ ꯍꯥꯡꯗꯣꯛꯑ ꯊꯕꯛ ꯇꯧꯋꯦꯕ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯗ
ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯖꯣꯕ ꯆꯠꯈ꯭ꯔꯅꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯗ ꯍꯥꯎꯁ ꯋꯥꯏꯐ ꯌꯥꯎꯔꯝꯒꯅꯤ ꯁ꯭ꯇꯨꯗꯦꯟ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯟꯇꯜꯃꯦꯟꯁꯤꯡ ꯌꯥꯎꯔꯝꯒꯅꯤ ꯃꯤꯗꯜ ꯑꯦꯖ ꯍꯥꯏꯗꯤ ꯖꯦꯟꯇꯜꯃꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯣꯏꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯐꯦꯃꯤꯂꯤ ꯑꯉꯥꯡ ꯆꯦꯟꯕ ꯈꯣꯠꯄ ꯀꯣ ꯆꯥꯛ ꯊꯣꯡꯗꯕ ꯌꯥꯗꯦ ꯑꯗꯩꯗꯤ ꯆꯥꯛꯁꯨ ꯆꯥꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯁ ꯑꯗꯩꯗꯤ ꯑꯅꯥꯕ ꯈꯔ ꯌꯥꯎꯔꯤꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯂꯩ ꯗꯦꯕ ꯀꯔꯃ ꯂꯩꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯇꯝꯁꯦ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯑꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯁꯤꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯇꯣ ꯂꯧꯍꯟꯅꯤꯡꯉꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯁꯤꯗ ꯆꯪꯉꯛꯏꯁꯦ ꯌꯦꯡꯉꯣ ꯏꯁꯥ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯒꯦꯅ ꯆꯪꯉꯛꯄꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕꯀꯣ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯁ꯭ꯇꯦꯖꯇꯒꯤ ꯅꯦꯛꯁ ꯂꯦꯚꯦꯜꯗ ꯀꯥꯈꯠꯂꯛꯑꯒ ꯑꯅꯧꯕ ꯚꯔꯖꯟ ꯑꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯁꯤꯗ ꯁꯤꯖꯤꯟꯅꯔꯒ ꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯦꯛꯁ ꯂꯦꯚꯦꯜꯗ ꯆꯪꯉꯛꯅꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯁꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀ꯭ꯂꯥꯁꯁꯦ ꯐꯖꯅ ꯌꯥꯎꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯦꯁꯁꯦ ꯇ꯭ꯔꯦꯗꯤꯁꯟ ꯑꯃ ꯑꯣꯏꯅ ꯉꯔꯥꯡꯁꯨ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯀꯣ ꯃꯌꯥꯝ ꯁꯔꯁꯦ ꯑꯩ ꯆꯪꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯏꯅꯔꯖꯤ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯁꯔ ꯆꯪꯍꯜꯂꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯠꯇ ꯀꯩ ꯊꯥꯗꯅꯤ ꯉꯁꯤꯅ ꯖꯤ ꯑꯅ ꯊꯥꯗꯔꯛꯑꯣ ꯉꯁꯤꯅ ꯒꯨꯗ ꯇꯨ ꯒꯣ ꯀꯣ ꯃꯌꯥꯝ ꯄꯨꯂꯞ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯃꯥꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯖꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯖꯤ ꯃꯌꯥꯝ ꯀꯦꯄꯤꯇꯦꯜ ꯂꯦꯇꯔꯁꯇ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯣ ꯃꯌꯥꯝ ꯑꯦꯁꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯣ ꯌꯨꯅꯤꯇꯤ ꯌꯥꯎꯃꯤꯟꯅꯔꯒ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯕ ꯂꯩꯇꯕꯅꯤꯀꯣ ꯑꯗꯨꯅ ꯁꯔꯅꯁꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯔꯦꯗꯤꯗ ꯂꯩꯕꯤꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯦꯕ꯭ꯔꯤꯕꯗꯤ ꯑꯩ ꯃꯤꯡ ꯂꯣꯏꯅ ꯄꯥꯊꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯦ ꯀꯣ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯔꯤꯁꯦ ꯀꯣ ꯂꯣꯏ ꯐꯥꯎꯕ ꯌꯥꯎꯕꯤꯌꯨ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯦꯅꯤꯊꯤꯡ ꯁꯣꯜভ ꯇꯧꯁꯤ ꯐꯣꯟ ꯇꯛ ꯇꯧꯁꯟꯕꯤꯔꯣ 9403904893ꯗ ꯀꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯁꯣꯜভ ꯇꯧꯔꯛꯀꯦ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯂꯩꯔꯤꯕꯁꯤꯡ ꯀꯣ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯁ ꯃꯔꯛꯇ ꯇꯠꯈꯤꯕ ꯂꯩꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣꯕ ꯑꯗꯨꯒ ꯀꯣ ꯕꯥꯏ ꯁꯔ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯦꯕ꯭ꯔꯤꯕꯗꯤ ꯐꯣꯔ ꯆꯦꯠꯇ ꯊꯥꯗꯕꯤꯔꯛꯄꯒꯤ ꯀꯣ ꯑꯗꯨꯒ ꯀ꯭ꯂꯥꯁꯁꯦ ꯍꯧꯖꯤꯜꯂꯁꯤ ꯁꯤ ꯌꯨ ꯏꯟ 1 minute 802ꯗ ꯑꯦꯛꯖꯦꯛꯇꯂꯤ ꯍꯧꯔꯁꯤ ꯑꯗꯨꯒ ꯁꯔ ꯊꯣꯛꯂꯛꯑꯒꯦ ꯀꯣ ꯃꯌꯥꯝ ꯐꯖꯅ ꯐꯣꯀꯁ ꯇꯧꯕꯤꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯦꯕ꯭ꯔꯤꯕꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯀ꯭ꯂꯥꯁꯇꯩꯗꯤ ꯊꯣꯛꯈꯤꯅꯨꯀꯣ Okay. Mike Amtapsage. Good evening. Welcome back to day number two. Mayam sisu ko mayambu hanbu muktada sida yobira iwa each and every member kudima ko aina hanbu muktada ko iko na omjari mayam sida yobira ko masisu day number two. I'm very excited to start with this challenge. Nasi day number two sida koina men oina khana duse. Marang ko good evening ka sida aini amna familiar oiba mi maming yam yawi ko koigi Konjengbam Roman Kumar Sobam Boinao Marangthem Abemcha Srinivas Sapam Rizwan Thobaligi Bema Devananda Jing Naucha Yumnam Degi Omar ko Omar Ngarang Soyam Ui Linthoi the Wangzam Somanjit Rosan Indra Kumar Sobasini, Alex Konsam, Ricky Martin, ko Ricky Martin the Thawayam Yawi, Ai Ui, ka, the Boicha, the gi Ningtozam Tomba Maite, Srinivas Yanglem, the gi Tiam Lintoyangan Bichanu, and then Jiten Singh Subam, Labisan. Good evening, my friends. Good to see you, everyone. And Minarani, the Mona Devi, the Prakash,
Vidya Chandra, Waikhom Daina, Susma, Mona Lisa, Nilakamal. Okay, ma'am, I loinama ko me more than like 400 muksida. I learn ma so ma'am. Good evening, everybody. Let's go for day number two. Okay, ma'am, please type on the comment. If you're ready to start this challenge, type on the comment. Let's rock and roll. Let's go. Come, let's rock and roll. Ngasi numit ki day number two. Hodrikan, let's rock and roll. Ma'am, comment R&R na thadabiro. Come, let's rock and roll. Thank you, everybody. Nice. Very nice. ꯃꯌꯥꯝ ꯆꯦꯠ ꯅꯣꯡ ꯆꯨꯕꯁꯤꯅꯦ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯃꯌꯥꯝꯅ ꯁꯤ ꯑꯣꯟꯂꯥꯏꯟ ꯇꯧꯖꯕ ꯋꯥꯅꯤ ꯁꯣꯝꯅꯅꯦ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤ ꯗ ꯐꯥꯔꯁ ꯊꯤꯡ ꯑꯩ ꯃꯌꯥꯝꯗ ꯀꯣꯟꯇꯦꯛꯁ ꯑꯃꯈꯛ ꯁꯥꯖꯒꯦ ꯀꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃꯗꯤ ꯈꯪꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯇꯣꯄꯤꯛꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯐꯣꯀꯁ ꯑꯣꯏꯅ ꯇꯧꯗꯣꯔꯤꯕ ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅꯗꯣꯔꯤꯕ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯌꯥꯝꯕꯅ ꯃꯌꯥꯝ ꯑꯣꯀꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯀꯣ ꯃꯩꯁꯦ ꯍꯦꯛꯇ ꯃꯨꯠꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤꯁꯦ ꯃꯌꯥꯝꯇꯪ ꯉꯥꯏꯕꯤꯔꯣ ꯀꯣ ꯑꯩ ꯁꯦꯝꯖꯔꯒꯦ alright ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯁꯥꯎꯟ ꯐꯖꯅ ꯇꯥꯕꯤ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟꯇ ꯀ꯭ꯂꯤꯌꯔ ꯑꯅ ꯑꯝꯇ ꯏꯕꯤꯔꯣ ꯀꯣ
ꯃꯌꯥꯝ ꯁꯥꯎꯟ ꯇꯥꯕꯤꯔꯒꯗꯤ ꯁꯥꯎꯟꯁꯦ ꯀ꯭ꯂꯤꯌꯔ ꯑꯝꯇ ꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯖꯒꯦ Okay, awesome, awesome. Thank you, everyone. Good to see you. All right. Okay, ꯃꯌꯥꯝ ꯉꯥꯛꯇꯪ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯀꯣ ꯃꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯖꯨꯝꯃꯨ ꯇꯧꯔꯗꯤꯅꯦ ꯃꯤꯁꯦ ꯌꯥꯝꯈꯠꯂꯛꯑꯗꯤ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯋꯦ Okay, awesome. ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯀꯣ ꯃꯩꯁꯦ ꯍꯦꯛꯇ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯩ ꯂꯥꯛꯇꯤ ꯂꯥꯛꯏꯅꯦꯕ ꯑꯣꯚꯔꯂꯣꯗ ꯑꯣꯏꯕꯩꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯤꯇꯔꯒꯨꯝꯕ ꯁꯝꯕꯩꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯝꯒꯗꯕ ꯌꯥꯝ ꯃꯥꯜꯂꯤ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯁꯣꯔꯤ ꯐꯣꯔ ꯗ ꯏꯟꯇꯔꯞꯁꯟ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯇꯧꯃꯤꯟꯅꯔꯁꯤ ꯁꯣ ꯂꯦꯗꯤꯁ ꯑꯦꯟ ꯖꯦꯟꯇꯜꯃꯦꯟ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯣ ꯇꯧꯗꯣꯔꯤꯕ ꯉꯁꯤꯒꯤ ꯗꯦ ꯅꯝꯕꯔ 2ꯒꯤ ꯆꯦꯂꯦꯟꯖ ꯍꯧꯗ꯭ꯔꯤ ꯃꯃꯥꯡꯗꯅꯦ let me ask you one important stuff ꯀꯣ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯑꯍꯥꯟꯕꯗ ꯀꯣ ꯗꯦ ꯅꯝꯕꯔ 1ꯗ ꯁꯣꯝꯅ ꯌꯥꯎꯕꯤꯕ ꯃꯇꯝꯗ ꯁꯣꯝ ꯍꯥꯎꯁꯋꯥꯏꯐ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯖꯗꯕ ꯀꯣ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯂꯩꯖꯗꯕ ꯃꯤꯒꯤ ꯁꯞꯄꯣꯔꯠꯁꯨ ꯂꯩꯖꯗꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯖꯅꯤꯡꯕ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕꯗꯒꯤ ꯃꯌꯥꯝꯗ ꯄ꯭ꯔꯗꯛ ꯑꯃꯈꯛꯇꯪ ꯀꯣ ꯆꯨꯁ ꯇꯧꯕ ꯉꯝꯕꯤꯔꯕ꯭ꯔꯥ ꯉꯝ ꯇꯥꯔꯒꯗꯤꯅꯦ ꯀꯣꯃꯦꯟꯇ ꯇꯥꯏꯞ ꯇꯧꯕꯤꯔꯛꯑꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯗꯛꯅꯣ ꯅꯍꯥꯛꯅ ꯆꯨꯁ ꯇꯧꯔꯤꯗꯣ ꯂꯣꯏꯅꯃꯛ ꯈꯟꯒꯅꯣ ꯑꯃꯈꯛꯇꯪ ꯈꯟꯕꯤꯌꯨ ꯆꯨꯁ ꯋꯥꯟ ꯀꯣ ꯆꯨꯁ ꯋꯥꯟ ꯑꯃꯈꯛꯇꯪ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯀꯣꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯁꯣꯝꯅ ꯈꯜꯂꯤꯕ ꯄ꯭ꯔꯗꯛꯁꯦ ꯀꯔꯝꯕꯅꯣꯗꯣ ꯀꯣꯃꯦꯟꯇ ꯑꯝꯇꯪ ꯏꯕꯤꯔꯛꯑꯣ ꯑꯗꯨꯏꯗꯨꯅ ꯉꯔꯥꯡꯗꯣ ꯁꯣꯝ ꯀ꯭ꯂꯥꯁ ꯌꯥꯎꯕꯗꯣ ꯑꯩ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯣꯝ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯈꯪꯖꯒꯦ ꯌꯥꯔꯒꯗꯤ ꯀꯣꯃꯦꯟꯇ ꯀꯣ ꯑꯃꯨꯛꯇꯪ ꯇꯥꯏꯞ ꯇꯧꯕꯤꯔꯛꯑꯣ ꯁꯣꯝꯅ ꯀꯔꯤ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯁꯣꯝ ꯀꯣꯃꯦꯟꯇ ꯇꯥꯏꯞ ꯇꯧꯕꯤꯔꯛꯑꯣ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯃꯤꯌꯥꯝ ꯏꯅꯔꯦ ꯀꯣ ꯗ꯭ꯔꯦꯁ ꯈꯟꯕ ꯀꯣꯂꯨ ꯑꯗꯒꯤ ꯑꯩꯅ ꯄꯤꯗꯕ ꯄ꯭ꯔꯗꯛ ꯀꯥꯔ ꯁꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯂꯩꯇꯦꯀꯣ ꯑꯗꯒꯤ ꯉꯔꯥꯡꯒꯤ ꯑꯩꯅ ꯂꯤꯁ ꯄꯤꯕꯗꯣ ꯀꯣ ꯑꯦꯕ꯭ꯔꯤ ꯏꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝꯁ ꯅꯪꯒꯤ ꯏꯃꯨꯡꯗ ꯅꯪꯒꯤ ꯂꯩꯀꯥꯏꯗ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯁ꯭ꯀꯨꯜꯗ ꯍꯣꯁꯇꯦꯜꯗ ꯀꯣꯂꯦꯖꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯣ ꯅꯨꯡꯇꯤꯒꯤ ꯆꯪꯗ ꯌꯥꯗꯕ ꯄꯣꯠ ꯀꯣ ꯌꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯑꯦꯁ ꯑ ꯕꯤꯒꯅꯔꯁ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯈꯛꯇꯪ ꯈꯟꯕꯤꯌꯨ ꯀꯣ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯟꯕꯤꯒꯅꯨ ꯀꯣ ꯑꯃꯈꯛꯇꯪ ꯈꯜꯂꯣ ꯑꯃꯈꯛꯇꯪ ꯑꯅꯤ ꯈꯟꯖꯤꯟꯒꯅꯨ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯌꯥꯝꯅ ꯅꯥꯟꯅ ꯀꯣ ꯑꯩ ꯉꯁꯤ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯀꯃꯥꯏꯅ ꯃꯤ ꯃꯌꯥꯝꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯍꯜꯂꯛꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯩ ꯃꯌꯥꯝꯗ ꯄꯤꯖꯔꯒꯦ ꯀꯣ ꯃꯌꯥꯝꯅ ꯁꯤꯗ ꯁꯤꯜꯛꯀꯤ ꯄꯤꯀꯜꯁꯀꯤ ꯑꯗꯒꯤ ꯋꯥꯇꯔ ꯖꯥꯔ ꯕꯣꯇꯜ ꯀꯣ ꯑꯣꯁꯝ ꯑꯣꯁꯝ ꯀꯦꯟꯗꯜꯒꯤ ꯗ꯭ꯔꯦꯁꯀꯤ ꯋꯥꯏꯄꯔꯒꯤ ꯀꯣꯂꯨꯒꯤ ꯉꯥꯔꯤꯒꯤ ꯀꯣ ꯑꯗꯩ ꯏꯌꯔ ꯇꯤꯀꯦꯇꯤꯡꯒꯤ ꯚꯤꯖꯥꯒꯤ ꯄꯥꯁꯄꯣꯔꯠꯀꯤ ꯑꯗꯩ ꯋꯥꯇꯔ ꯖꯥꯔ ꯀꯣ ꯁꯣ ꯃꯦꯅꯤ ꯄꯤꯄꯜ ꯗ꯭ꯔꯦꯁꯀꯤ ꯌꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯏꯁꯦ ꯄ꯭ꯔꯗꯛꯇꯤ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯏꯑꯕ ꯇ꯭ꯔꯁ ꯃꯤ ꯕꯠ ꯗ ꯑꯣꯟꯂꯤ ꯊꯤꯡ ꯀꯃꯥꯏꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯄꯩꯁꯥ ꯑꯝꯇ ꯃꯌꯥꯝꯗꯒꯤ ꯂꯧꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯀꯣ ꯃꯌꯥꯝꯗ ꯑꯩꯅ ꯌꯥꯝꯅ ꯍꯩꯍꯟꯅꯤꯡꯗꯅ ꯀꯣ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯀꯣ ꯇꯝꯖꯔꯤꯕ ꯈꯔꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯅꯦ ꯅꯪꯁꯨ ꯍꯤꯡꯕ ꯉꯝꯖꯁꯅꯨ ꯁꯤꯗ ꯑꯩ ꯈꯪꯉꯤ ꯀꯣ ꯀꯅꯥꯒꯨꯝꯕ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯂꯦꯚꯦꯜ ꯂꯣꯏ ꯈꯦꯠꯅꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯥꯝꯅ ꯍꯩꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯔꯤꯝꯇ ꯍꯩꯇꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯔꯛ ꯃꯌꯥꯗ ꯂꯩꯕ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯗ꯭ꯔꯤꯀꯥꯟꯗ ꯁꯣꯝ ꯌꯥꯝꯅ ꯍꯩꯕꯤꯔꯝꯕ ꯌꯥꯎꯔꯝꯒꯅꯤ ꯀꯣ ꯁꯨꯈꯪ ꯈꯪꯗꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯁꯣꯝ ꯀꯔꯤ ꯂꯦꯚꯦꯜꯗ ꯂꯩꯅꯣ ꯍꯥꯏꯕꯗꯣ ꯁꯣꯝꯅ ꯈꯪꯕꯤ ꯇꯥꯔꯒꯗꯤꯅꯦ I really wanted to see everyone type on the comment ꯁꯣꯝꯅ ꯕꯤꯒꯅꯔꯁ ꯑꯣꯏꯇꯥꯔꯒꯗꯤꯅꯦ type on the comment zero ꯅ ꯏꯕꯤꯔꯣ ꯁꯣꯝꯅ ꯈꯔ ꯈꯔꯁꯨ ꯈꯪꯉꯨꯒꯨꯝ ꯇꯧ ꯕꯤꯖꯤꯅꯦꯁꯁꯨ ꯇꯧꯔꯨꯒꯨꯝ ꯇꯧ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯝꯕꯔ 1 ꯏꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯣꯝꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯦ ꯆꯍꯤ 5 ꯑꯃ 10 ꯑꯃ ꯁꯨꯖꯟ ꯇꯥꯔꯒꯗꯤꯅꯦ
type on the comment 3 ꯁꯨꯃꯥꯏꯅ ꯏꯕꯤꯔꯣ beginners ꯑꯣꯏꯇꯥꯔꯒꯗꯤ 0 ꯏꯕꯤꯔꯣ ꯀꯣ ꯃꯔꯛ ꯃꯌꯥ ꯑꯣꯏꯇꯥꯔꯒꯗꯤ 1 ꯅꯝꯕꯤꯔꯣ ꯑꯗꯨꯒ already business ꯇꯧꯈ꯭ꯔꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 3 ꯑꯅ ꯏꯕꯤꯔꯣ okay awesome Johnny already in the business good ꯀꯣ 3 Omarꯁꯨ ꯇꯧꯕ okay ꯑꯗꯒꯤ Zoom users ꯑꯩ ꯀꯅꯥꯅꯣ ꯈꯪꯖꯗ꯭ꯔꯦ alright ꯀꯣ ꯑꯌꯥꯝꯕꯅ 0 ꯀꯩꯝ ꯀꯥꯏꯗꯦ ꯃꯌꯥꯝ ꯀꯣ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯅꯪ ꯅꯣꯂꯦꯖ ꯀꯌꯥꯝ ꯍꯩꯔꯝꯗꯣꯏꯅꯣ ꯁ꯭ꯀꯤꯜꯁ ꯀꯌꯥꯝ ꯂꯩꯔꯝ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝ ꯃꯌꯥꯝ ꯁꯦꯀꯦꯟ ꯑꯝꯇ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝ ꯃꯩ ꯃꯨꯠꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯣ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯩ ꯀꯦꯃꯦꯔꯥ ꯑꯃꯈꯛ ꯆꯦꯟꯖ ꯇꯧꯖꯔꯛꯀꯦ ꯀꯩꯅꯣꯗ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯁꯤ ꯀ꯭ꯂꯥꯁꯁꯦ ꯃꯌꯥꯝꯁꯨ ꯀꯣ ꯁꯤꯗ ꯌꯥꯎꯕꯤꯔꯛꯏ ꯃꯌꯥꯝꯁꯦ ꯍꯣꯔꯦꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯀꯣ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯄꯣꯠ ꯌꯣꯟꯕ ꯄꯥꯝꯕꯤꯕ꯭ꯔꯥ ꯄꯥꯝꯕꯤꯗꯕ꯭ꯔꯥ type on the comment if you want to sell your first product in the next 72 hours ko please type on the comment I'm ready hana I'm are okay awesome all right now I'm back to the stage side there. I'm ready and excited to teach you for today classes. Okay, so ma'am, pen and paper fazana paibiro ko mayam digi ay can I take at least like 30 minutes ko asigi class sida ay mayamdagi 30 minutes kitang ay lawjage ko mayam sidaysa fazana focus tawbiro tawriba sidaysa somna focus tawjaydo I really want you to get some value sidagi karigumba khara phangagane somna chachagibdo ay yam nuwaijani sidagi somdagi aina ko haidi karigumba amta lawbusu nate nannatra ko takchariba kharaje som fazana hairaga chatbigoba aduga somgi live ta oh Suraj Maina class am yaurubadigi ai smain tawbadigi smain tawredo adugido yam khangningi haitare ko nangna mingonda haidoktrasu ai tumina message tharasu ai smain tawdana yingdagi smain yole paisa yamba yamdaba I don't care ko lupa tarada talasu kunda talasu kunthada talasu lisingam talasu ani talasu ko nasana tanda proud oibiyoba ko aduna isana tawjariba thabak kharado fazana clarity oibiyo ain tawisi kaino do you have really clear on what you really do because this is very very important aduna mayam ko sidai sida khara chappe na haisa ai internet ba sumak ke ko mayam tanga ꯇꯧꯗꯣꯔꯤꯕ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯗꯦ ꯅꯝꯕꯔ 2 ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯀꯣ ꯑꯌꯥꯕ ꯑꯃ ꯂꯧꯖꯔꯒ ꯑꯩ ꯍꯧꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯈꯤꯇꯪ ꯐꯣꯀꯁ ꯇꯧꯕꯤꯔꯣ ꯀꯣ ꯖꯁ ꯂꯥꯏꯛ ꯃꯌꯥꯝ ꯁꯥꯎꯟ ꯆꯞꯄ ꯍꯥꯏꯅꯔꯤ ꯁꯥꯎꯟꯁꯦ ꯌꯥ ꯇꯥꯔꯒꯗꯤ ꯇꯥꯕꯅ ꯀꯣꯃꯟ ꯀ꯭ꯂꯤꯌꯔ ꯐꯖꯅ ꯇꯥꯗ꯭ꯔꯒꯗꯤ ꯀꯣ ꯅꯣꯅ ꯍꯥꯏꯕꯤꯔꯣ ꯁꯥꯎꯟꯁꯦ ꯑꯩ ꯌꯥꯔꯦ ꯐꯥꯔꯁ ꯐ꯭ꯂꯣꯔ Okay, awesome. Thank you everyone for confirming.
ꯀꯣ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯇꯥꯏ ꯂꯣꯏꯅꯃꯛ ꯀ꯭ꯂꯤꯌꯔ ꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯀꯣ ꯊꯦꯡꯛ ꯌꯨ 90%ꯅ ꯌꯥ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯁꯥꯎꯟꯗꯣ ꯀꯣ ꯈꯤꯇꯪ ꯆꯦꯛ ꯇꯧꯕꯤꯔꯣ ꯀꯣ ꯀꯩꯒꯨꯝꯕ 99%ꯅ ꯁꯥꯎꯟꯁꯦ ꯇꯥꯗ꯭ꯔꯒꯗꯤ ꯀꯣ ꯗꯦꯔ ꯃꯁ ꯕꯤ ꯑꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯁꯦ ꯃꯤ 500 ꯃꯨꯛꯀꯤ ꯆꯥꯡꯗꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯨꯅ ꯃꯤ 500ꯃꯨꯛꯅ ꯌꯥꯔꯛꯑꯒꯗꯤ ꯁꯥꯎꯟꯁꯦ ꯐꯖꯅ ꯇꯥꯔꯝꯒꯅꯤꯅ ꯑꯩ ꯊꯥꯖꯩ ꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯆꯦꯛ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯗꯦ ꯅꯝꯕꯔ 2ꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯀꯣ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯗꯦ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯇꯧꯖꯈꯤꯕꯗꯣ ꯀꯣ ꯀꯩꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯦ ꯅꯝꯕꯔ 1ꯗ ꯀꯃꯥꯏꯅ ꯃꯥꯔꯀꯦꯠꯇ ꯄ꯭ꯔꯗꯛ ꯑꯃ ꯀꯣ ꯄꯔꯐꯦꯛ ꯄ꯭ꯔꯗꯛ ꯑꯃ ꯀꯃꯥꯏꯅ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯈꯟꯗꯣꯏꯅꯣ ꯑꯗꯨꯒꯤ ꯐꯣꯔꯃꯨꯂꯥ ꯃꯌꯥꯝꯗꯣ ꯑꯩ ꯃꯌꯥꯝꯗ ꯉꯔꯥꯡ ꯂꯣꯏ ꯄꯤꯖꯈ꯭ꯔꯦꯕ ꯀꯣ ꯅꯝꯕꯔ 1 SPF ꯃꯦꯊꯗ ꯁꯣꯂꯤꯠ ꯄ꯭ꯔꯗꯛ ꯐꯣꯔꯃꯨꯂꯥ ꯀꯣ ꯉꯔꯥꯡ ꯑꯩꯅ ꯇꯥꯛꯆꯕꯗꯣ ꯗꯤꯃꯥꯟ ꯑꯣꯜꯔꯦꯗꯤ ꯂꯩꯕ ꯀꯣ ꯌꯥꯝ ꯂꯥꯏꯅ ꯌꯣꯟꯕ ꯌꯥꯕ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯂꯩꯒꯗꯕ ꯌꯥꯝꯅ ꯆꯤꯞꯆꯨ ꯑꯣꯏꯕ ꯑꯗꯒꯤ ꯑꯩ ꯉꯔꯥꯡꯒꯤꯗꯣ ꯔꯤꯚꯤꯖꯟꯅꯤꯀꯣ ꯒ꯭ꯌꯥꯟ ꯍꯦꯟꯅ ꯇꯥꯅꯕ ꯑꯗꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯌꯥꯝꯅꯁꯨ ꯍꯣꯡꯕ ꯌꯥꯝꯅꯁꯨ ꯇꯥꯡꯗꯕ ꯃꯔꯛ ꯃꯌꯥꯗ ꯂꯩꯕ ꯑꯗꯒꯤ ꯑꯃꯅ ꯌꯥꯝ ꯊꯤꯅ ꯇꯥꯡꯕ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯅ ꯌꯣꯟꯕ ꯀꯣ ꯑꯗꯒꯤ ꯅꯝꯕꯔ 4ꯗ ꯏꯃꯣꯁꯅꯦꯜꯂꯤ ꯀꯣ ꯃꯤꯉꯣꯟꯗ ꯚꯦꯂ꯭ꯌꯨ ꯄꯤꯕ ꯉꯝꯕ ꯂꯥꯏꯛ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃ ꯑꯁ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯇꯧꯖꯔꯛꯄꯅꯤ ꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯕꯤꯐꯣꯔ ꯑꯦꯟ ꯑꯥꯐꯇꯔꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯂꯤꯕꯤꯔꯛꯑꯣꯕ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃ ꯍꯥꯞꯄꯒ ꯀꯣ ꯑꯩꯒꯤꯁꯨ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯀꯝꯄꯅꯤ ꯇꯧꯔꯛꯄ ꯅꯠꯇꯦ ꯀꯣ ꯑꯥꯏ ꯐꯦꯜ 6 times ꯀꯣ ꯑꯩ ꯀꯝꯄꯅꯤ 3 ꯇꯧꯕ ꯃꯇꯝꯗ ꯀꯝꯄꯅꯤ 3 ꯑꯩ ꯐꯦꯜ ꯑꯣꯏꯕꯅꯤ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯃꯌꯥꯝꯒ ꯑꯩꯒ ꯉꯁꯤ ꯁꯛ ꯃꯥꯏ ꯈꯪꯅꯔꯤꯁꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯃꯨꯛ ꯀꯩꯒꯨꯝꯕ ꯅꯪ ꯌꯨꯝꯗꯒꯤ ꯀꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯋꯦꯔꯗꯒꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯌꯣꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯁꯤ ꯃꯉꯥꯁꯤꯃ ꯑꯩꯈꯣꯏꯅ ꯁꯣꯂꯤꯠ ꯄ꯭ꯔꯗꯛ ꯐꯣꯔꯃꯨꯂꯥꯅ SPF ꯑꯅꯀꯣ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯍꯥꯏꯒꯠꯆꯕꯗꯣ ꯑꯩ ꯚꯣꯏꯁꯁꯦ ꯈꯤꯇꯪ ꯇꯞꯄꯦꯅ ꯍꯥꯏꯀꯣ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯅ ꯁꯥꯎꯟꯁꯦ ꯇꯞꯄ꯭ꯔꯥ ꯀꯣ ꯀꯣ ꯗꯣꯂꯥꯏ ꯄꯥꯕꯝ ꯗꯔꯞ ꯍꯥꯏꯁꯦ ꯐꯖꯅ ꯇꯥꯏ ꯀꯣ ꯁꯨꯔꯃꯂꯥꯒꯤ ꯊꯦꯡꯛ ꯌꯨ ꯁꯨꯔꯃꯂꯥ ꯐꯣꯔ ꯀꯟꯐꯔꯃꯤꯡ ꯀꯣ ꯑꯅꯤꯌꯥ ꯑꯗꯒꯤ ꯔꯤꯖꯋꯥꯟ ꯀꯣ ꯑꯗꯒꯤ ꯐꯖꯅ ꯌꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯄ꯭ꯔꯤꯇꯤ ꯂꯥꯏꯁ꯭ꯔꯝ ꯀꯣ ꯁꯥꯎꯟ ꯈꯔ ꯇꯞꯄꯦ ꯈꯔꯗꯤ ꯐꯖꯅ ꯇꯥꯏ ꯄꯔꯐꯦꯛ ꯚꯣꯏꯁ ꯀꯣ ꯁꯣꯝꯒꯤ ꯁꯥꯎꯟꯗꯨ ꯈꯤꯇꯪ ꯂꯩꯈꯠꯄꯤꯌꯨꯅꯦ ꯑꯩꯒꯤꯔ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯂꯩ ꯐꯖꯅ ꯁꯥꯎꯟ ꯇꯥꯏꯌꯦꯗꯤ ꯍꯥꯏꯀꯣ ꯐꯖꯅ ꯇꯥꯏ ꯑꯣꯜ ꯑꯣꯀꯦ ꯍꯥꯏꯁꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯁꯣꯂꯤꯠ ꯄ꯭ꯔꯗꯛ ꯐꯣꯔꯃꯨꯂꯥꯁꯤꯃ ꯕꯥꯏꯍꯥꯔꯠ ꯇꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯋꯥꯜꯗ ꯅꯞꯁꯟꯒꯦꯔꯥ ꯌꯦꯡꯉꯣꯕ ꯅꯪ ꯍꯧꯖꯤꯛ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯈꯜꯂ ꯇꯥꯔ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯗꯤꯃꯥꯟ ꯂꯩꯕ꯭ꯔꯥ ꯃꯥꯔꯀꯦꯠꯇ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯌꯣꯟꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯍꯣꯡꯕꯁꯨ ꯂꯩꯕ꯭ꯔꯥ ꯑꯇꯥꯡꯕꯁꯨ ꯂꯩꯕ꯭ꯔꯥ ꯌꯥꯝ ꯇꯥꯡꯕꯁꯨ ꯂꯩꯕ꯭ꯔꯥ ꯑꯗꯒꯤ ꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯑꯩ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯑꯣꯏꯅ ꯀꯩ ꯂꯤꯕ ꯌꯥꯅꯤ ꯅꯝꯕꯔ 5ꯗ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯩ ꯑꯦꯅꯤꯋꯦꯔ ꯃꯐꯝ ꯑꯃꯗꯒꯤ ꯄꯣꯠꯁꯦ ꯌꯣꯟꯕ ꯌꯥꯒꯗ꯭ꯔꯥ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯁꯤ ꯈꯟꯕꯤꯔꯣꯕ ꯀꯣ ꯃꯌꯥꯝ ꯁꯤ ꯉꯔꯥꯡꯒꯤ ꯔꯤꯚꯤꯖꯟꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ ꯔꯤꯚꯤꯖꯟ ꯗꯟ ꯑꯅ ꯌꯥꯝꯃꯤꯔꯣ ꯀꯣ ꯔꯤꯚꯤꯖꯟ ꯗꯟ ꯑꯅ ꯑꯣꯀꯦ ꯔꯤꯚꯤꯖꯟ ꯗꯟ ꯑꯅꯀꯣ RBD ꯑꯅ ꯏꯔꯣ RBD ꯑꯅ awesome good ꯀꯣ ꯔꯤꯚꯤꯖꯟ ꯃꯆꯥ ꯑꯃꯈꯛ ꯇꯧꯊꯣꯛꯄꯅꯤ ꯀꯣ ꯉꯁꯤꯗꯁꯨ ꯑꯍꯥꯟꯕ ꯌꯥꯎꯕ ꯃꯤꯁꯨ ꯌꯥꯎꯋꯦꯅ ꯍꯥꯏꯅꯩ ꯑꯗꯨꯅ ꯑꯩꯅ ꯔꯤꯚꯤꯖꯟ ꯃꯆꯥ ꯑꯃ ꯇꯧꯕꯅꯤ ꯁꯦꯀꯦꯟꯗ ꯀꯣ ꯗꯤꯃꯥꯟꯒꯤ ꯃꯦꯞ ꯁꯤꯁꯇꯦꯝ ꯑꯃ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯗꯤꯃꯥꯟ ꯀꯃꯥꯏꯅ ꯂꯩꯍꯜꯂꯛꯀꯅꯤ ꯗꯤꯁ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯃꯌꯥꯝ ꯀꯣ ꯗꯤꯁ ꯏꯁ ꯁꯣ ꯏꯝꯄꯣꯔꯇꯦꯟ ꯑꯩꯅ ꯉꯁꯤ ꯅꯣꯏꯅ ꯄ꯭ꯔꯗꯛ ꯈꯜꯂꯤꯗꯣ ꯉꯥꯔꯤ ꯑꯣꯏꯕ ꯌꯥꯏ ꯀꯣꯂꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯩ ꯍꯦꯜꯊ ꯀꯦꯌꯔ ꯁꯔꯚꯤꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯣꯏꯁꯅꯣꯕ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯇ ꯍꯥꯟꯅ ꯗꯤꯃꯥꯟ ꯁꯨꯡꯂꯩ ꯂꯩꯔꯝꯗꯕ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯣꯔ ꯁꯔꯚꯤꯁꯦꯁꯇꯣ ꯀꯃꯥꯏꯅ ꯑꯩꯅ ꯀ꯭ꯔꯤꯌꯦꯠ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏꯅ ꯃꯤꯌꯥꯝꯗ ꯀꯃꯥꯏꯅ ꯈꯪꯍꯜꯂꯛꯀꯅꯤ ꯀꯣ ꯄ꯭ꯔꯗꯛ ꯃꯁꯥ ꯃꯊꯟꯇꯅ ꯌꯣꯟꯕ ꯌꯥꯔꯣꯏꯕ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯑꯩꯅ ꯌꯣꯜꯂꯤꯕ ꯄ꯭ꯔꯗꯛꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯅꯤ ꯀꯔꯤ ꯕꯦꯅꯤꯐꯤꯠ ꯄꯤꯅꯤ ꯅꯪꯅ ꯉꯁꯤ ꯐꯣꯟ ꯌꯣꯜꯂꯦ ꯍꯥꯏꯔꯦꯕ ꯁꯤ ꯐꯣꯟꯁꯦ ꯁꯨꯝ ꯄꯩꯁా ꯈꯔ ꯇꯥꯟꯕ ꯌꯣꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯐꯣꯟ ꯄꯥꯏꯍꯟꯗꯅ ꯑꯗꯒꯤ ꯁ꯭ꯀ꯭ꯔꯤꯟꯒꯁꯦ ꯅꯨꯡꯉꯥꯏꯍꯟꯗꯅ ꯀꯦꯃꯦꯔꯥꯒꯁꯦ ꯃꯌꯥꯝ ꯁꯦꯡꯗꯅꯀꯣ ꯑꯗꯒꯤ
it doesn't mean iPhone khata nataba atopa phone mayam am lay ko Android ki phone mayam lay Samsung gi adagi Oppo ko adagi so many phones mayam am lay gre ko ado product khak yon boy ramoy sai yam na tang na yon ba yam hong na yon ba adagi battery yam long lasting hoy ba adagi camera da so haiza wani megapixel yam ba yam da ba adu da mayam lay gre ba nangi kana ba mayam do. So the question is, I'm sorry, aina hanba ko first Manipura tholku matamda aiga nanga kasu thengna roiba thengna dro aina hanba videos macha any YouTube ta thalku matamda mayam aiga thengna banate hanaki challenge han boina thengna mi mayam gaina type on the comment aksur and up for the first time ko sigi challenge sida aiga thengna mayam ma type on the comment aksur sigi challenge sida khobani smine thengna ise okay sam ti ya mi sida ko all right Deepa Sarjubala Lintoy Sagar Bimol Ricky Suresh adagi Rajita Kiran Sarat ko Anupama Ichan adagi Santi Thangzam Bikram Sanathoy Brainy Alex Janak MD Aziz Thokchom Lauren ko Bema Sunita Kroizam Nikesh Digi Ananjit, thank you everyone. Ko, this is what Musarraf Ali ko. Mayam Tina ko Han Musuare see challenge sila mayam Musmana Tengnaja ko. Good to see you everyone and really appreciate it for joining this challenge and I will over deliver ko. Aduna Aizu Aina Kaigumba Ayhaki video se ma'am YouTube ta thagalamdraba Facebook ta thagalamdraba WhatsApp ki group ta thagalamdraba adagi koigi Google da aina photo hapamdraba videos hapamdraba adagi Instagram aina video thagalamdraba di mayam ngasi aina ta lakitra lawida just tell me ko matamjida aise thamoibon slam la kai degini ai yumse ai yumsida adum phammagane ko saidi dukan ama phammi ai business am tawri ai manipur pumba sida yawbi ma'am se every each and every sida mi chonga mu yawri se ko ai nangi laikai da la ga ai wangang ba ngamoi ai nanga unaba matam leiroiba aduna mayam da khangalake hai tardi huziki matam da akhoina internet hariba sigi tool se ko business da si yam kanaiba si khoina fazana properly khoina fazana utilize fazana tawbiro matungda di som sidagi mahi chabani likewise aina so ko aizo hanbada mine di haram mani snang kamaina international client kamai work to in yum dagi na aina moidai ko hairu na dagi moida message tha dagadi moi kamaina hopa ai kemta khangmana teba moina aina chala ga aina message thadana kodana adi comments pidana mi mateng pang bidana pasaga amta lobu nate aina hijariba khardo ai free da khar tawli ko free da takpi ge tawbi ge si ai free da tawbi ke smaina mingon da ai hijara torpane ba mayamju aduna ngasi ko manipur da su ko ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯪꯍꯜꯂꯛꯀꯦ ꯇꯥꯍꯜꯂꯛꯀꯦ ꯑꯩ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯄꯣꯠ ꯌꯣꯜꯂꯛꯀꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ the first thing is ꯁꯤꯒꯤ demand map systemꯁꯦ ꯀꯥꯎꯒꯅꯣꯕ number one ꯁꯣꯝ Facebook ꯁꯤꯟꯅꯗꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯕꯅꯤꯀꯣ ꯁꯦꯀꯦꯟꯗ ꯁꯣꯝ WhatsApp ꯄꯥꯏꯗꯕ ꯌꯥꯔꯣꯏ ꯂꯣꯀꯦꯜꯒꯤ ꯄꯦꯖꯦꯁ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯀꯣ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇꯁꯨ ꯂꯣꯀꯦꯜꯒꯤ ꯄꯦꯖ ꯃꯌꯥꯝ ꯂꯩꯇ꯭ꯔꯅꯦ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯔꯤ ꯇ꯭ꯔꯦꯟ ꯆꯠꯂꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯃꯌꯥꯝꯁꯦ ꯏꯔꯥꯡꯗ ꯂꯩꯔꯤꯕ꯭ꯔꯥ ꯑꯗꯩ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯌꯥꯝ simple ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯈꯪꯕꯅꯤꯀꯣ ꯃꯌꯥꯝꯁꯨ ꯐꯦꯁꯕꯨꯛꯁꯦ ꯃꯌꯥꯝ ꯅꯨꯡꯇꯤꯒꯤ ꯄꯥꯏꯕꯤꯔꯝꯒꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯉꯁꯤ ꯌꯥꯝ ꯇꯣꯏꯅ ꯎꯈꯠꯂꯛꯄ ꯄ꯭ꯔꯗꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯚꯥꯏꯔꯦꯜꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯀꯣ ꯋꯥꯕꯕꯨꯗꯤ ꯃꯥꯟꯕ ꯋꯥꯅꯤ ꯑꯗꯨꯅꯕꯨ ꯏꯟꯖꯥꯡ ꯑꯍꯥꯎ ꯆꯥꯔꯤꯅꯤ ꯀꯩꯅꯣ ꯋꯥꯖꯔꯁꯨ ꯅꯠꯇ꯭ꯔꯣ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯗꯗꯤ
ꯑꯗꯨꯒ ꯂꯥꯏꯔꯕ ꯑꯃꯗꯅ ꯀꯣ ꯌꯥꯝ ꯋꯥꯅ ꯍꯤꯡꯕ ꯄꯩꯁꯥ ꯄꯥꯏꯕꯗꯕꯨꯗꯤ ꯀꯣ ꯋꯥꯒꯦꯔꯥ ꯂꯥꯟ ꯂꯥꯛꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯗꯦ ꯗꯣꯟ ꯀꯦꯌꯔ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯂꯥꯏꯔꯕ ꯃꯤꯗ ꯀꯣ ꯌꯥꯝꯅ ꯆꯩꯊꯦꯡ ꯄꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯣ ꯑꯩꯈꯣꯏꯅ ꯃꯇꯝꯁꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯤꯀꯣ ꯃꯌꯥꯝ ꯃꯨꯟꯅ ꯇꯧꯁꯤꯁꯦ ꯗꯤꯁ ꯏꯁ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯀꯣ ꯅꯪꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏꯁꯦ ꯐꯣꯔ ꯗ ꯂꯥꯁ ꯆꯍꯤ 5 ꯃꯃꯥꯡꯗ ꯏꯈꯤꯕ ꯆꯍꯤ 5ꯗ ꯇꯝꯈꯤꯕ 10ꯗ ꯇꯝꯈꯤꯕ ꯊꯥꯏꯅꯒꯤꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇꯝꯅꯤꯕ ꯍꯣꯏ ꯁꯦꯂꯦꯕꯁꯀꯨꯝꯕꯗꯤ ꯈꯔ ꯆꯦꯟꯖ ꯇꯧꯔꯛꯀꯗ꯭ꯔꯥ ꯀꯣ ꯑꯗꯨꯒ ꯁꯦꯝ ꯑꯗꯨꯗꯨ ꯑꯗꯨꯝ ꯇꯝꯅꯤ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯀꯝꯄꯅꯤ ꯁꯝꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯤꯅ ꯈꯟꯕꯤꯔꯛꯑꯔꯣꯏꯗꯣ ꯅꯪꯒꯤ ꯃꯥꯔꯛꯇꯣ ꯃꯤꯅ ꯁꯨꯄꯥꯝ ꯄꯥꯝꯃꯣꯏꯀꯣ ꯀꯝꯄꯅꯤꯗꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯑꯩꯒꯤ ꯀꯝꯄꯅꯤꯁꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯤ ꯀꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦ ꯀꯣ ꯐꯣꯔ ꯗ ꯂꯥꯁ ꯃꯤ 30-40 ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯛꯄꯁꯤꯗꯅꯦ ꯃꯤ ꯑꯅꯤ ꯐꯥꯅꯅꯦ ꯁ꯭ꯀꯤꯜꯁ ꯍꯩꯕ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦ ꯙꯞꯀꯤ ꯑꯣꯏꯅ ꯇꯧꯕ ꯂꯩꯔꯝꯃꯦ ꯀꯣ ꯙꯞꯀꯤ ꯍꯥꯏꯁꯤꯅ ꯑꯩꯅ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯩ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯊꯕꯛ ꯈꯨꯗꯛꯇ ꯇꯧꯋꯣꯕ ꯑꯗꯨꯗ ꯑꯩ ꯅꯪ ꯍꯩ ꯍꯩꯇꯦꯗꯣ ꯌꯦꯡꯒꯦꯕ ꯆꯤꯟꯗ ꯄꯪꯅ ꯉꯥꯡꯉꯒꯅꯦ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯍꯩꯇ꯭ꯔꯒꯗꯤ ꯃꯗꯨ ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯥꯁꯨꯔꯗ ꯌꯥꯎ ꯇꯥꯔꯒꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯒꯅꯤ ꯀꯣ ꯅꯪ ꯍꯩꯇꯕꯩꯅꯤ ꯍꯩꯇ꯭ꯔꯒꯗꯤ ꯍꯥꯟꯅ ꯇꯝꯃꯣ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯁ꯭ꯀꯤꯜꯁꯦ ꯌꯥꯝ ꯊꯤ ꯋꯥꯠꯂꯦ ꯀꯣ ꯂꯥꯏꯕꯛꯇ ꯑꯗꯨꯝ ꯏꯖꯧ ꯀꯣ ꯃꯅꯤꯄꯨꯔꯗ ꯂꯤꯗꯔꯁ ꯌꯥꯝ ꯊꯤ ꯋꯥꯠꯂꯦ ꯁꯤꯒꯨꯝꯕ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯅꯠꯇꯕ ꯅꯣꯏ ꯃꯣꯇꯤꯚꯦꯁꯟ ꯑꯗꯨ ꯑꯗꯥ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯄꯤꯀꯤꯡ ꯑꯥꯏ ꯗꯣꯟ ꯀꯤꯌꯔ ꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯩꯗꯧꯔꯛꯀꯅꯤ ꯑꯩ ꯍꯤꯡꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯪ ꯇꯝꯖꯧ ꯀꯣ ꯐ꯭ꯌꯨꯆꯔ ꯑꯣꯏꯅ ꯀꯣ ꯑꯗꯨꯗꯨꯅꯅꯤ ꯑꯩꯅ ꯁꯤꯒꯤ ꯗꯤꯃꯥꯟ ꯃꯦꯞ ꯁꯤꯁꯇꯦꯝꯗ ꯅꯪ ꯀꯣꯛꯇ ꯑꯗꯨꯝ ꯆꯨꯔ ꯂꯩꯌꯣꯕ ꯑꯩ ꯃꯤꯅ ꯀꯃꯥꯏꯅ ꯈꯪꯂꯛꯇꯣꯏꯅꯣꯅ ꯀꯣ ꯁꯤ ꯌꯥꯝ ꯊꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯒꯤ ꯂꯥꯁ ꯁꯤꯒꯤ ꯗꯤꯃꯥꯟ ꯃꯦꯞ ꯁꯤꯁꯇꯦꯝꯁꯦ ꯔꯤꯚꯤꯖꯟ ꯂꯣꯏꯇꯥꯔꯒꯗꯤ ꯇꯥꯕꯅ ꯀꯃꯦꯟ DMS done ꯑꯅ ꯏꯔꯣ ꯀꯣ if you are done with the revision ꯀꯣ demand map system DMS done ꯑꯅ ꯑꯩꯅ DMS ꯍꯥꯏꯔꯛꯄ ꯃꯇꯝꯗ demand map system ꯍꯥꯏꯕꯅꯤꯀꯣ ꯑꯣꯀꯦ demand map system done very good ꯁꯨꯃꯥꯏꯅ ꯔꯤꯚꯤꯖꯟ ꯇꯧꯅꯁꯦꯕ ꯀꯣ ꯅꯝꯕꯔ 3ꯗ removing fear and overthinking very very important ꯇꯣꯄꯤꯛꯅꯤꯀꯣ ꯀꯩꯒꯤꯗꯃꯛꯇꯅꯣ ꯑꯩꯍꯥꯛꯅ ꯁꯤꯒꯤ ꯔꯤꯃꯨꯚꯤꯡ ꯐꯤꯌꯔ ꯑꯦꯟ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯍꯥꯏꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯍꯦꯛꯇ ꯈꯟꯕꯤꯌꯦꯕꯀꯣ ꯑꯗꯣ ꯃꯤꯒꯤ ꯈꯟꯗ꯭ꯔꯤꯀꯥꯟꯗ ꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯅꯁꯥ ꯍꯥꯟꯅ ꯍꯤꯡꯅꯕ ꯍꯥꯟꯅ ꯈꯟꯕꯤꯌꯨꯀꯣ ꯃꯤꯒꯤꯁꯨ ꯈꯟꯒꯗꯧꯅꯤ ꯅꯪꯕꯨꯛꯇ ꯅꯁꯥꯒꯤ ꯐꯖꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯀꯃꯥꯏꯅ ꯃꯤ ꯃꯇꯦꯡ ꯄꯥꯡꯉꯨꯗꯣꯏꯅꯣ ꯅꯪ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯁꯥ ꯍꯥꯟꯅ ꯂꯦꯞꯆꯧ ꯀꯣ ꯀꯅꯥꯝꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯀꯩꯝ ꯌꯦꯡꯉꯨꯅꯣ ꯍꯥꯟꯅ ꯅꯪ ꯍꯥꯟꯅ ꯑꯝꯇ ꯍꯤꯡꯕ ꯉꯝꯅꯕ ꯑꯝꯇ ꯍꯣꯠꯅꯧ ꯗ ꯐꯥꯔꯁ ꯏꯁ ꯌꯨ ꯑꯩ ꯉꯔꯥꯡ ꯍꯥꯏꯕꯗ ꯅꯪ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯃꯌꯥꯝꯅ ꯍꯥꯏꯁꯦ ꯃꯌꯥꯝꯅꯁꯦ ꯑꯥꯁꯨꯔꯅ ꯑꯗꯨ ꯍꯥꯏꯖꯕ ꯋꯥꯅꯦꯕ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯐꯦꯁ ꯀꯣ ꯑꯩꯒꯤ ꯔꯤꯜꯁ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯁꯤ ꯎꯔꯀꯥꯟꯗ ꯃꯌꯥꯝ ꯂꯥꯛꯄꯅꯤ ꯑꯥꯛꯁꯨꯔꯗꯣ ꯀꯣꯟꯅ ꯈꯪꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯇꯧꯕꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯣꯏ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯏꯠ ꯗꯖꯟ ꯃꯤꯟ ꯅꯪꯕꯨꯛꯇ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯀꯥꯟꯗꯨꯗ ꯀꯃꯥꯏꯅ ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯅꯪ ꯑꯗꯨꯝ ꯕ꯭ꯔꯣꯛ ꯆꯠꯃꯤꯟꯅ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯗꯤ ꯁꯨꯛꯇꯧ ꯇꯧꯍꯟꯅꯤꯡꯗꯦ ꯅꯪꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯄ ꯂꯩꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯄꯨꯛꯆꯦꯜꯁꯨ ꯈꯔ ꯆꯥꯎꯋꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯄꯥꯡꯒꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯆꯤꯡꯃꯤ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅꯤ ꯀꯣ ꯑꯇꯣꯞꯄꯒ ꯈꯔ ꯈꯦꯠꯅꯩ ꯁ꯭ꯇꯦꯠꯀ ꯑꯗꯣ ꯃꯤꯒꯤ ꯌꯥꯝ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯒꯤ ꯈꯜꯂꯤꯀꯥꯟꯗ ꯏꯃꯨꯡ ꯍꯣꯇ꯭ꯔꯣꯡ ꯍꯧꯕꯅꯤꯀꯣ ꯑꯃ ꯍꯥꯏꯗꯥꯏꯅꯦ ꯀꯕꯨꯏ ꯀꯔꯣꯏꯕ ꯅꯃꯤꯡ ꯅꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣ ꯍꯥꯏꯔꯣ ꯅꯄꯨꯏ ꯅꯃ ꯄꯤꯡ ꯄꯣꯡ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯣ ꯑꯗꯨꯅꯤ ꯁꯣ ꯑꯗꯨꯅ ꯃꯤꯅ ꯀꯩ ꯈꯟꯈꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦꯗꯨꯅ ꯀꯔꯤ ꯈꯟꯕꯤꯗꯣꯏꯅꯣ ꯑꯩꯅ ꯉꯁꯤ ꯁꯦꯠꯆꯔꯤꯕ ꯆꯥꯆꯔꯤ ꯃꯌꯥꯝꯁꯦ ꯑꯁ ꯑꯩꯁꯦ ꯂꯥꯏꯔꯕꯅꯤ ꯍꯥꯏꯔꯛꯇꯣꯏꯔꯥ ꯑꯁ ꯑꯩꯁꯦ ꯀꯥꯔ ꯇꯣꯡꯗ꯭ꯔꯗꯤ ꯃꯤ ꯃꯃꯥꯡꯗ ꯑꯁ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯉꯝꯃꯣꯏꯗꯣꯏꯔꯥ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯩꯈꯣꯏꯒꯤ ꯕꯨꯂꯦꯠꯀꯨꯝꯕ 350 ꯀ꯭ꯂꯥꯁꯤꯛ ꯑꯗꯨꯗ ꯊꯧꯗ꯭ꯔꯒꯗꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯌꯥꯕꯤꯔꯛꯑꯣꯏꯗ꯭ꯔꯥ ꯑꯁ ꯑꯩꯁꯦ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯦ ꯈꯔ ꯅꯥꯟꯗ꯭ꯔꯒꯗꯤ ꯃꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯔꯛꯑꯣꯏꯗ꯭ꯔꯥ ꯑꯁ ꯑꯩꯁꯦ
ꯃꯤꯒꯤ ꯃꯃꯥꯡꯗ ꯒꯞ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯤꯅ ꯑꯩ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯗꯤꯁ ꯀꯥꯏꯟ ꯑꯣꯐ ꯕꯨꯜꯁꯦ ꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯑꯩ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯤ ꯃꯌꯥꯝꯗꯩ ꯈꯤꯇꯪ ꯊꯥꯞꯇꯣꯛꯀꯦꯔꯕ ꯀꯣ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯃꯤꯒ ꯑꯩ ꯄꯨꯜꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩꯅ ꯀꯝꯃꯨꯅꯤꯇꯤ ꯕꯤꯜ ꯇꯧꯔꯛꯏꯁꯦ ꯀꯣ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯩ ꯃꯤ ꯌꯥꯝ ꯄꯨꯅꯤꯡꯗꯦꯕ ꯃꯅꯤꯄꯨꯔꯗ ꯀꯣ ꯑꯩ ꯕꯦꯁ ꯐ꯭ꯔꯦꯟꯁꯦ ꯃꯥꯁꯨ ꯕꯤꯖꯤꯅꯦꯁꯇ ꯂꯩ ꯍꯤ ꯏꯁ ꯑ ꯚꯦꯔꯤ ꯒꯨꯗ ꯒꯥꯏ ꯀꯣ ꯑꯩ ꯌꯥꯝ ꯆꯍꯤ ꯑꯃꯇꯪ ꯑꯩ ꯃꯥ ꯇꯤꯟꯅꯔꯛꯏꯁꯦ ꯑꯩꯁꯨ ꯌꯥꯝ ꯊꯤ ꯆꯦꯟꯖ ꯇꯧꯏ ꯃꯥꯁꯨ ꯇꯧꯏ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯕꯤ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯦꯕ ꯗꯨꯕꯥꯏ ꯌꯧꯈ꯭ꯔꯦ ꯀꯣ ꯋꯥꯈꯜꯗꯗꯤ ꯑꯥ ꯌꯧꯈ꯭ꯔꯦꯕ ꯑꯗꯨꯒ ꯄꯤꯛꯅ ꯈꯟꯗ꯭ꯔꯦ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯚꯤꯖꯟ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯑꯗꯣ ꯏꯃꯥꯟꯅꯕꯗꯣ ꯀꯣ ꯌꯥꯝ ꯆꯥꯟꯅꯅ ꯊꯦꯡꯅꯈꯤ ꯍꯟꯗꯛꯀꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯁꯨ ꯕꯨꯝ ꯇꯧꯒꯦꯅ ꯍꯧꯖꯤꯛ ꯋꯤ ꯑꯥꯔ ꯄ꯭ꯔꯤꯄꯦꯌꯔꯤꯡ ꯀꯣ ꯋꯤ ꯑꯥꯔ ꯄ꯭ꯔꯤꯄꯦꯌꯔꯤꯡ ꯁꯝꯊꯤꯡ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯂꯛꯑꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯗꯤ ꯖꯁ 6%ꯒꯨꯝꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯕꯨ ꯈꯪꯕꯤꯕ 6% 7 ꯅꯪ ꯐꯣꯂꯣꯋꯔꯗꯣ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯅꯪ ꯐꯣꯂꯣꯋꯔꯁꯦ 10,000 20,000 ꯂꯩꯕꯨꯗꯤ ꯂꯩꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯔꯤ ꯀꯔꯥ ꯑꯗꯩ ꯐꯦꯁꯕꯨꯛꯇ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯑꯥꯏ ꯗꯣꯟ ꯀꯦꯌꯔ ꯑꯩꯉꯣꯟꯗ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄ ꯇꯧꯕꯤꯔꯛꯇꯕ ꯑꯩ ꯀꯩꯝ ꯄꯥꯝꯖꯗꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯆꯦꯟꯖ ꯇꯧꯔꯝꯃꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯁ꯭ꯀꯤꯜꯁ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯁꯤ ꯍꯥꯎꯁꯋꯥꯏꯐꯅ ꯍꯩꯔꯛꯑꯕ ꯀꯣ ꯅꯍꯥ ꯃꯌꯥꯝꯅ ꯍꯩꯔꯛꯑꯕ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨꯁꯨ ꯃꯥꯔꯛꯅꯦꯕ ꯀꯣ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯤꯅ ꯅꯪꯒꯤ ꯂꯥꯏꯐꯇꯅꯦ ꯁꯤꯁꯤꯅ ꯅꯪꯕꯨ ꯐꯨꯜꯐꯤꯜ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯐ꯭ꯌꯨꯆꯔꯗ ꯑꯣ ꯑꯩ ꯁꯤ ꯍꯩꯇꯥꯔꯗꯤ ꯍꯤꯡꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯇꯥꯛꯅꯤꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯀꯣ ꯒꯣꯔꯃꯦꯟꯠꯀꯤ ꯖꯣꯕꯇ ꯁꯨꯝ ꯊꯤꯕ ꯂꯩꯇꯦ ꯑꯩ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯛꯄꯒꯤ ꯃꯈꯨꯟꯗꯣ ꯎꯔꯦ ꯀꯣ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯍꯥꯏꯔꯨꯔꯒꯗꯤ ꯁꯥꯎꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯔꯞꯁꯟ ꯂꯩꯇꯦꯗꯅ ꯅꯠꯇ꯭ꯔꯅꯦ ꯃꯤ ꯇꯥꯈꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯀꯔꯞꯁꯟ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯩꯗꯨꯗꯤ ꯀꯣ ꯑꯗꯨꯅ ꯗ ꯀꯣꯏꯁꯟ ꯏꯁ ꯍꯦꯟꯅ ꯍꯦꯟꯅ ꯈꯟꯖꯟꯕꯤꯒꯅꯣꯕ ꯑꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯄꯩꯁꯥ ꯇꯥꯜꯂꯛꯀꯗꯧ ꯅꯠꯇꯤꯌꯦ ꯑꯩ ꯕ꯭ꯔꯣꯛ ꯆꯠꯂꯦꯅ ꯑꯗꯨꯝ ꯑꯩ ꯕ꯭ꯔꯣꯛ ꯆꯠꯂꯦꯅ ꯑꯗꯨꯝ ꯈꯟꯖꯜ ꯂꯩꯔꯒ ꯀꯣ ꯅꯪ ꯕ꯭ꯔꯣꯛ ꯆꯠꯄ ꯐꯒꯗꯧ ꯅꯠꯇꯤꯌꯦ ꯆꯨꯝꯕ꯭ꯔꯥ ꯃꯌꯥꯝꯁꯨ ꯌꯦꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯈꯟꯖꯜ ꯂꯩꯔꯒ ꯅꯪ ꯀꯃꯥꯏꯅ ꯁꯣꯂꯨꯁꯟ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁ ꯀꯣ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝ ꯂꯥꯜꯂꯤꯕ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯥꯔꯗꯤ ꯀꯃꯥꯏꯅ ꯁꯣꯂꯨꯁꯟ ꯇꯥꯍꯟꯁꯤꯒꯦꯁꯦ ꯈꯜꯂꯛꯑꯣꯕ ꯑꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯅ ꯌꯥꯝꯅ ꯈꯪꯉꯦ ꯍꯩꯔꯦ ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯣꯏ ꯅꯪꯅ ꯈꯪꯗ꯭ꯔꯒꯗꯤꯅꯦ ꯑꯩꯅ ꯈꯪꯕ ꯖꯒꯥ ꯈꯔꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦꯕ ꯀꯣ ꯇꯥꯃꯨ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯃꯌꯥꯝ ꯂꯩ ꯐ꯭ꯔꯤꯗ ꯇꯃꯥꯝ ꯂꯩꯕ ꯅꯪ ꯇꯝꯖꯧ ꯂꯥꯛꯑꯣ ꯅꯪ ꯄꯩꯁꯥ ꯇꯤꯡꯒꯗꯧꯁꯨ ꯅꯠꯇꯦ ꯀꯣ ꯍꯩꯇ꯭ꯔꯒꯗꯤ ꯍꯥꯟꯅ ꯇꯝꯃꯣ ꯑꯗꯨꯏ ꯃꯍꯨꯠꯇ ꯑꯁ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯑꯁ ꯑꯩꯗꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯨꯔꯗꯅꯦ ꯀꯣ ꯆꯦꯂꯦꯟꯖꯀꯨꯝꯕ ꯌꯥꯎ ꯅꯪ ꯊꯕꯛ ꯆꯤꯟꯕ꯭ꯔꯥ ꯆꯤꯟꯗꯕ꯭ꯔꯥ ꯅꯣꯏ ꯉꯔꯥꯡ ꯂꯩꯖꯩꯗꯅꯀꯣ ꯉꯁꯤ ꯑꯩꯅ ꯍꯣꯝꯋꯔꯛꯁꯨ ꯈꯔ ꯄꯤꯊꯔꯛꯑꯅꯤ ꯑꯗꯨꯗ ꯐ꯭ꯔꯤꯗ ꯂꯩꯕꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯕꯅꯤ ꯀꯣ ꯅꯨꯄꯥꯅ ꯐ꯭ꯔꯤꯗ ꯂꯩꯁꯜꯂꯛꯑꯕ ꯃꯥꯏ ꯕꯦꯡ ꯑꯦꯀꯥꯎꯟꯗꯣ ꯌꯦꯡꯖꯔꯣ ꯀꯣ ꯑꯗꯒꯤ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯁꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯦ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯕꯗ ꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯈꯟꯕꯗꯣ ꯇꯣꯛꯄꯤꯔꯣ ꯑꯁ ꯑꯩ ꯀꯃꯥꯏꯅꯗꯣ ꯑꯗꯣ ꯉꯁꯤꯗꯩ ꯇꯣꯛꯑꯣ ꯀꯃꯥꯏꯅ ꯑꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯇꯣꯛꯑꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤ ꯇꯣꯛꯑꯣ ꯑꯗꯨꯒꯅꯦ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯩ ꯉꯁꯤ ꯊꯕꯛ ꯇꯧꯒꯦ ꯀꯣ ꯑꯗꯨꯅ ꯄ꯭ꯂꯥꯅꯤꯡ ꯄꯤꯔꯛꯀꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯇꯧꯗꯣꯏꯗꯣ ꯄꯤꯔꯛꯀꯦ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯁꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤ ꯔꯤꯚꯤꯖꯟꯅꯤꯀꯣ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯣ ꯑꯩ ꯉꯁꯤ ꯀꯩ ꯌꯣꯟꯗꯣꯏꯅꯣ ꯋꯥꯠ ꯇꯨ ꯁꯦꯜ ꯀꯩꯅꯣ ꯑꯩꯅ ꯌꯣꯟꯗꯣꯏꯁꯦ ꯉꯔꯥꯡ ꯍꯥꯏꯅꯈ꯭ꯔꯦꯀꯣ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯑꯥꯏꯇꯦꯝꯁꯇꯣ ꯑꯩ ꯌꯣꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯦꯁ ꯑꯦ ꯕꯤꯒꯤꯅꯔꯁ ꯍꯦꯛ ꯍꯧꯗ ꯉꯥꯏꯔꯤꯕ ꯀꯣ ꯃꯤꯑꯣꯏꯕ ꯑꯃꯅ ꯀꯣ ꯅꯪ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯨꯅꯣꯕ ꯋꯦꯟ ꯑꯥꯏ ꯖꯁ ꯁ꯭ꯇꯥꯔꯇꯦꯠ ꯀꯣ ꯉꯁꯤꯗꯒꯤ ꯆꯍꯤ 10 ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯩꯅ ꯍꯧꯖꯔꯤꯁꯦ 2013 ꯃꯌꯥꯝ ꯀꯣ ꯀꯨꯏꯔꯦ ꯈꯔ ꯑꯗꯣ ꯆꯍꯤ 2013 ꯑꯩꯒꯤ ꯖꯔꯅꯤ ꯂꯥꯛꯄꯁꯤꯗ ꯀꯣ ꯑꯩꯁꯨ ꯈꯪꯗꯦꯕ ꯑꯍꯥꯟꯕꯗ ꯌꯥꯝ ꯂꯨꯅ ꯈꯟꯖꯜꯂꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯇꯥꯛ ꯑꯩ ꯅꯪ ꯑꯗꯥꯅꯤ ꯑꯣꯏꯍꯟꯗꯧ ꯅꯠꯇꯦꯀꯣ ꯑꯩ ꯉꯝꯖꯔꯣꯏ ꯀꯣ ꯑꯩꯅ ꯁꯤꯗ ꯇꯥꯛꯆꯔꯤꯁꯤꯗꯤ ꯅꯪ ꯍꯤꯡꯖꯒꯣ ꯍꯥꯏꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯈꯔꯁꯦ ꯁꯤꯖꯤꯟꯅꯔꯣ ꯑꯗꯨꯒ ꯅꯪ ꯑꯗꯨꯗꯨꯗꯒꯤ ꯇꯝꯖꯧ ꯀꯣ ꯇꯝꯃꯒ ꯅꯪ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯛꯄꯗꯤ ꯌꯥꯏꯗꯅ ꯍꯦꯛ ꯍꯧꯕ ꯁꯨꯃꯥꯏꯅ ꯔꯣꯀꯦꯠ ꯄꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯀꯣ ꯑꯗꯨꯅ ꯅꯝꯕꯔ ꯋꯥꯟ ꯀꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯅꯨꯡꯇꯤꯒꯤ ꯆꯪꯗ ꯌꯥꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯄꯥꯝꯕ ꯀꯔꯤ ꯄ꯭ꯔꯗꯛꯅꯣ ꯅꯝꯕꯔ ꯋꯥꯟ ꯀꯣ ꯌꯥꯝ ꯊꯤꯅ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯀꯣ ꯆꯥꯅꯕ ꯊꯛꯅꯕ ꯁꯦꯠꯅꯕ
adagi isingdagi ko adagi chaktagi chengdagi ngaridagi thumdagi thaudagi morokdagi adi anything ko sigumba product se nangna aisu beginners matamda ai pesa leite kai kem leite pesa leite ai wakhal ju kai khandono kamai yondono khotuna ai kem khangde ko aduna de ai du brok dum chatta ba som dum chatli dani ko kemta leitre kemta heitre pesa ju leitre aduna hujikse aingonda leijaba khara ko nang yonjau nang pesa tanjau haibneba koi masen chokot minase haibneba ko sida saubiraga de ju khangde ko nang gi dharmani ko aduna number 2 da who needs it nang nang asi yoliba cheng oigera ngari oigera thau oigera hawai oigera thum oigera masi kana kana da darkar leini haiba mu khanduni kana kana da ngari kana da darkar oni thum kana da darkar leini ising thaknaba kana da darkar leini si adugi misa adu kamaina thiduno masi intak tu neba ko masi de number 2 da aduga mu kamaina moi lehel laktueno how will they buy it mafam khudingdagi ai pot yam laina lehen doineba ko aduna ni myam khoina sigi pot se aina ngasi revision tak ai ngarang takhibido ngasi yam thuna revision to wani aduna ko RFO 하이즈나 removing fear and overthinking 거 nangi numi chupa nang khando sa ko kai no yon do jinga si ko ate kem khalo no as a beginners ai ngasi kai yon do no kana kana na pamni adigi last ta ko moi kamai le lak no sales ni ko sa si revision oi tar ga di miam sidai da ibiro RFO na ko aduga dan na si revision na RFO dan na okay. This is not drop shipping or this is not drop servicing. Come. Hene. Okay, awesome. Ma'am, so the we ma'am Shizu, I represent the ratio ma'am. So not to be horo, Narang Yodo ma'am to gain Samlapna, represent them talk. A Zakno Taxan may I number 2 do. As a som the su, Narang Takrido, Muka hen represent the Unida. Now, I'm interesting over topic lage, in biro. Come. See 1 to 3 myam gyan tarni ko aina hojik pizari sai aham the SPF method myam revision to grabani demand map system kamaina agi product se kamaina demand le lakani adugi system number 3 ko kamaina hena khanjandaba adui moda ke doba ikai ba adagi mi mamang thokpa khotpa kiri myam do kaidobe ki do no ko nang hingbana phabra nata nang sibana phabra that's it ani khata ni ko either you die or either you win ko marak saraki dudi tawruno ko either nang siba ma nata nang hingba ma swain khallo ba karamno nang na choose to do which one ko if you are a winner type on the comment I'm a winner if I'm a loser type on the comment I'm a loser ko if you are a winner type on the comment I'm the best IMD and IMB in biro man ko I'm winner haigara I'm the best, I'm the best. I'm the awesome. I'm the best. You are the best, my friend. I know you're learning from Canada, you know, man. From Canada, you're learning from the best, and of course, you're getting the best. So you're learning from Sur. Aduna I'm going to ko nong badok su mo fun do khai ni no natro awesome good to go aduna zik ma'am da ko ai product endarage ma'am product low na ready lero ama tang low ko atop ma'am low no ko there must be a reason ama yon ba heradi ama ju her kani ba hek hobuga ahum mari taw no ama bukta nang focus taw ba haitri kaido no nang ani yon do sifo amado phasna mamutana khangoba nang si heitaragadi kaidobai nang ani yon ba heroidno ani yon ba hadi nang ahum yon ba haini ba hek hobuga idea duzu pami pambadi loinmak pame ko ai zo han ba hokwan si product mayam se ai lo yon manati I don't do that I only start kaidobai ai YouTube tana ai thoksara aga ai mayam ai na haijaba do amakak tai amakatang tai chahi ani sujala aganda
ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯔꯦꯁꯇꯨꯔꯦꯟ ꯑꯣꯅꯔ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯤꯕ ꯃꯌꯥꯝꯅ ꯅꯪꯒ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯈꯣꯠꯁꯤ ꯅꯪꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯀꯝꯃꯨꯅꯤꯇꯤꯁ ꯂꯩꯕꯅꯤꯅ ꯈꯔ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯈꯣꯠꯂꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯅ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯤꯒꯤ ꯆꯕꯨꯟ ꯃꯌꯥꯝꯁꯨ ꯀꯥꯏꯗꯒꯤ ꯑꯩ ꯂꯧꯗꯦꯀꯣ ꯑꯗꯨꯅ just choose only one my friend and master it that's it ꯀꯩꯝ ꯌꯦꯡꯉꯨꯅꯣ ꯁꯤꯗ ꯁꯤꯒꯤ ꯄ꯭ꯔꯗꯛ ꯑꯃꯁꯦ ꯍꯥꯟꯅ ꯐꯖꯅ ꯌꯣꯟꯕ ꯍꯩꯔꯣ ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯅꯪ ꯌꯣꯟꯖꯗꯣꯏꯅꯦꯕ ꯅꯁꯥꯅ ꯀꯣ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯔꯗꯛ ꯄꯤꯊꯔꯛꯇꯣꯏꯁꯦ ꯁꯤꯁꯨ ꯔꯤꯚꯤꯖꯟꯅꯤꯀꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩ ꯈꯔ ꯊꯨꯅ ꯇꯥꯛꯁꯜꯂꯛꯑꯅꯤ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯣ ꯁꯤꯗ ꯑꯍꯥꯟꯕꯗ ꯀꯣ ꯅꯝꯕꯔ ꯋꯥꯟ ꯄ꯭ꯔꯗꯛꯇ ꯑꯩꯈꯣꯏ ꯀꯩ ꯂꯩꯔꯦ ꯗ ꯐꯥꯔꯁ ꯄ꯭ꯔꯗꯛ ꯏꯁ ꯀꯣ ꯉꯥꯔꯤ ꯂꯩꯈ꯭ꯔꯦꯀꯣ ꯉꯔꯥꯡꯒꯤ ꯉꯥꯔꯤ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯉꯥꯔꯤ ꯑꯗꯨꯝ ꯏꯕꯤꯔꯣ ꯀꯣ ꯗꯦꯠꯁ ꯑꯩꯉꯣꯟꯗ ꯂꯩꯕꯗꯨꯅꯤꯀꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯑꯝꯇ ꯍꯥꯏꯔꯣꯏ ꯑꯩꯅ ꯄꯤꯕ ꯉꯝꯕ ꯌꯥꯝ ꯗꯤꯁꯀꯥꯎꯟꯇꯦꯠ ꯑꯣꯏꯕ ꯄ꯭ꯔꯥꯏꯁ ꯑꯃꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯥꯕ ꯑꯍꯥꯎꯕ ꯂꯩ ꯃꯔꯛ ꯃꯌꯥꯏꯒꯤ ꯂꯩ ꯌꯥꯝꯅ ꯍꯣꯡꯕ ꯂꯩ ꯑꯩꯗꯤ ꯍꯥꯏꯖꯈ꯭ꯔꯦꯗꯅꯀꯣ ꯂꯥꯏꯔꯕꯅꯁꯨ ꯂꯩꯕ ꯌꯥꯕꯒꯤ ꯄ꯭ꯔꯥꯏꯁ ꯂꯩ ꯀꯣ ꯌꯥꯝ ꯍꯣꯡꯕꯗ ꯑꯗꯒꯤ ꯃꯔꯛ ꯃꯌꯥꯁꯨ ꯂꯩꯕ ꯌꯥꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯡꯕꯁꯨ ꯂꯩ ꯂꯣꯏꯅꯃꯛ ꯂꯩ ꯁꯤꯃ ꯀꯣ ꯑꯗꯩꯃꯨꯛ ꯁꯦꯀꯦꯟꯗ ꯉꯥꯔꯤ ꯄꯥꯝꯕ ꯀꯥꯡꯕꯨꯈꯩ ꯀꯣ ꯁꯤꯃ ꯂꯣꯏꯔꯦ ꯑꯅꯤꯁꯨꯕꯗ ꯁꯤꯗ ꯌꯥꯎꯕꯤꯔꯝꯕ ꯍꯥꯎꯁꯋꯥꯏꯐ ꯌꯥꯎꯕꯤꯔꯝꯒꯅꯤ ꯁ꯭ꯇꯨꯗꯦꯟ ꯌꯥꯎꯕꯤꯔꯝꯒꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯒꯤ ꯑꯣꯜꯔꯦꯗꯤ ꯖꯣꯕꯇ ꯀꯣꯔꯄꯔꯦꯠ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯝꯒꯅꯤ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯤꯒꯤꯁꯦ ꯑꯩꯅ ꯄ꯭ꯔꯖꯦꯟ ꯇꯧꯖꯒꯦꯅ ꯀꯣ ꯑꯩꯈꯣꯏ ꯀꯣꯂꯨ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯨꯄꯤꯅ ꯌꯥꯝ ꯄꯥꯝꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯞꯄ ꯀꯣ ꯃꯁꯤ ꯆꯍꯤ 5 ꯑꯃ ꯆꯍꯤ 8 ꯆꯠꯄ ꯂꯩ ꯊꯥ 6 ꯆꯠꯄ ꯂꯩ ꯑꯗꯒꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯜꯔꯦꯗꯤ ꯀꯣ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯨꯔꯗ ꯂꯣꯏꯅꯃꯛ ꯄꯣꯔꯛꯑꯅꯤ ꯀꯣ ꯃꯌꯥꯝꯁꯨ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯌꯥꯅꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯛꯀꯦ ꯀꯣ ꯁꯤ ꯃꯌꯥꯝ ꯈꯨꯠꯅ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯁꯤꯒꯤ ꯀꯣꯂꯨꯒꯤ ꯁꯤꯒꯤ ꯁꯅꯥꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯛꯀ꯭ꯂꯦꯁ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯏꯌꯥꯔꯤꯡꯁ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯈꯨꯖꯤ ꯑꯣꯏꯒꯦꯔꯥ ꯈꯨꯖꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯒ ꯄꯤꯟꯅꯒ ꯂꯩꯁꯟꯕꯤꯗꯣ ꯀꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤꯖꯟꯕꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯀꯣ ꯑꯗꯒꯤ ꯑꯃꯅ ꯅꯥꯅꯞꯄꯤ ꯑꯆꯧꯕ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯂꯩꯔꯦ ꯄꯥꯝꯕꯣꯝ ꯐꯥꯕꯤ ꯐꯥꯗꯕꯤ ꯀꯣ ꯁꯕ ꯀꯨꯆ ꯁꯤꯁꯤꯃ ꯁꯣꯝꯅ ꯄꯥꯝꯃꯒꯗꯤ ꯂꯩ ꯅꯝꯕꯔ 4 ꯀꯣ ꯀꯦꯟꯗꯜ ꯃꯩꯇꯩꯒꯤ ꯑꯦꯚ꯭ꯔꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯅꯤꯡꯉꯝꯒꯅꯤ ꯀꯣ ꯂꯥꯏ ꯀꯠꯂꯝꯒꯅꯤ ꯃꯦꯀ꯭ꯔꯨꯛꯅ ꯁꯥꯕ ꯗꯨꯛ ꯀꯣ ꯑꯁꯤꯃ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯇ ꯑꯩ ꯌꯨꯝꯗ ꯇꯧꯕꯅꯤꯅ ꯑꯩ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯀꯦꯟꯗꯜ ꯅꯨꯡꯗꯜ ꯀꯠꯄ ꯑꯩꯈꯣꯏꯒꯤ ꯃꯦꯀ꯭ꯔꯨꯛꯅ ꯁꯥꯕ ꯗꯨꯛ ꯑꯁꯦꯡꯕꯗꯣ ꯀꯣ ꯑꯗꯣ ꯁꯤꯁꯤꯃ ꯂꯩ ꯀꯣ ꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩ ꯃꯌꯥꯏ ꯑꯣꯏꯔꯞ ꯂꯩ ꯌꯥꯝꯅ ꯇꯥꯡꯕꯁꯨ ꯂꯩ ꯑꯗꯒꯤ ꯑꯃꯨꯛ ꯅꯝꯕꯔ 5ꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯀꯣ ꯁꯦꯅꯤꯇꯔꯤ ꯄꯦꯠ ꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯕ꯭ꯔꯦꯟꯅꯤ ꯃꯌꯥꯝ ꯀꯣ ꯁꯤꯅ ꯄꯔ ꯄꯤꯁꯇ ꯆꯠꯂꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯇꯔꯤ ꯄꯦꯠ ꯁꯤꯁꯤꯃ ꯑꯩꯈꯣꯏꯗ ꯂꯩ ꯀꯣ ꯑꯗꯩ ꯅꯝꯕर 6ꯇ ꯗꯤꯁ ꯋꯥꯁ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯅꯕ ꯑꯗꯒꯤ ꯁꯔꯞ ꯀꯣ ꯑꯗꯒꯤ ꯐ꯭ꯂꯣꯔ ꯀ꯭ꯂꯤꯅꯔ ꯑꯗꯒꯤ ꯃꯣꯞ ꯑꯗꯒꯤ ꯒ꯭ꯂꯥꯁ ꯀ꯭ꯂꯤꯅꯔꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯒ꯭ꯂꯥꯁ ꯀ꯭ꯂꯤꯅꯔ ꯑꯩ ꯍꯥꯞꯄꯝꯗ꯭ꯔꯤꯁꯦ ꯒ꯭ꯂꯥꯁ ꯀ꯭ꯂꯤꯅꯔ ꯀꯣ ꯒ꯭ꯂꯥꯁ ꯀ꯭ꯂꯤꯅꯔ ꯃꯣꯞ ꯁꯤ ꯏꯃꯨꯡ ꯑꯃꯗ ꯆꯪꯗ ꯌꯥꯗꯕꯗꯣ ꯁꯤ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯥꯏ ꯊꯤꯡ ꯁꯣ ꯀꯣ ꯑꯗꯒꯤ ꯅꯝꯕꯔ 7ꯗ ꯑꯒꯔꯕꯠꯇꯤ ꯗꯨꯛ ꯁꯤꯁꯤꯅ ꯁꯤꯒꯤ ꯗꯨꯛꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯅ ꯒꯨꯗ ꯅꯥꯏꯠꯀꯤ ꯃꯅꯝꯁꯦ ꯈꯔ ꯀꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯒꯣꯖꯤꯂꯥ ꯀꯥꯏꯅ ꯂꯩꯕꯗꯣ ꯀꯣꯏꯜꯒꯤ ꯂꯩꯕꯗꯣ ꯁꯤꯒꯤ ꯃꯅꯝꯁꯦ ꯈꯔ ꯍꯥꯔꯠ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯅ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎꯒꯤ ꯃꯅꯝ ꯅꯝꯕ ꯑꯗꯒꯤ ꯔꯣꯁꯀꯤ ꯃꯅꯝ ꯅꯝꯕ ꯀꯣ ꯁꯤꯒꯤꯁꯤꯃ ꯀꯥꯡꯁꯨ ꯁꯤꯕ ꯏꯃꯨꯡꯁꯨ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯗꯨꯏꯗꯣ ꯑꯩꯅ ꯁꯤꯒꯤꯁꯦ ꯁꯥꯕꯅꯤ ꯀꯣ ꯒꯨꯖꯔꯥꯠꯇ ꯁꯥꯏ ꯃꯌꯥꯝ ꯀꯣ ꯁꯤ ꯑꯩꯈꯣꯏ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯁꯤꯟꯅꯕ ꯍꯧꯔꯦ ꯑꯗꯣ ꯁꯤꯁꯤꯃ ꯏꯃꯨꯡ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯀꯥꯡꯁꯨ ꯁꯤꯕ ꯀꯣ ꯗꯦꯡꯒꯤ ꯌꯥꯝꯅ ꯀꯟꯕꯅꯤꯅ ꯁꯤ ꯑꯗꯨꯝ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯑꯩꯅ ꯇꯧꯕꯅꯤ ꯅꯝꯕꯔ 8ꯇ ꯑꯩꯈꯣꯏꯒꯤ ꯌꯦꯟꯒꯤ ꯄꯤꯀꯜꯁ ꯀꯣ ꯁꯤ ꯑꯩꯈꯣই ꯌꯨꯝꯗ ꯁꯥꯖꯕ ꯑꯗ ꯑꯩꯒꯤ ꯁꯥꯇ꯭ꯔꯈꯩꯅ ꯁꯥꯕꯅꯤ ꯀꯣ ꯑꯗꯒꯤ ꯄꯤꯀꯜꯁ ꯑꯗꯒꯤ ꯍꯦꯟꯇꯥꯛ ꯑꯗꯒꯤ ꯕꯣꯗꯤ ꯔꯦꯗꯤꯃꯦꯗ ꯀꯣ ꯑꯗꯒꯤ ꯁꯣꯏꯕꯨꯝ ꯌꯥꯝ ꯍꯥꯎꯕ ꯂꯩ ꯁꯣꯏꯕꯨꯝꯗ
ꯑꯗꯒꯤ ꯕꯣꯔꯥ ꯀꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥ ꯑꯗꯨ ꯑꯗꯥ ꯁꯣꯏꯗꯣꯟ ꯅꯨꯡꯗꯣꯟ ꯑꯗꯒꯤ ꯆꯥꯛꯍꯥꯎꯒꯤ ꯈꯦꯔ ꯀꯣ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯜꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯅꯤ ꯈꯦꯔ ꯑꯗꯨꯒ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ ꯀꯣ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ ꯑꯦꯅꯤ ꯍꯩ ꯔꯥ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯐꯪꯉꯤꯀꯣ ꯑꯗꯒꯤ ꯌꯦꯟꯗꯦꯝ ꯑꯀꯪꯕ ꯂꯣꯏꯅꯃꯛ ꯐꯪꯅꯤ ꯁꯤꯗꯁꯨ ꯚꯦꯖꯤꯇꯦꯕꯜꯒꯤꯁꯨ ꯑꯗꯨꯒ ꯉꯥ ꯑꯌꯥꯏꯕꯁꯨ ꯂꯩꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯌꯥꯏꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯈꯕꯔ ꯃꯄꯥꯛ ꯃꯄꯥꯛꯇꯣ ꯉꯥ ꯑꯌꯥꯏꯕ ꯑꯗꯒꯤ ꯁꯤꯃ ꯑꯗꯨꯝ ꯌꯥꯅꯤ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯅꯝꯕꯔ ꯅꯥꯏꯟꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯖꯥꯔ ꯕꯣꯇꯜ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯐꯕꯁꯦ ꯑꯗꯨꯝ ꯂꯣꯏ ꯊꯛꯅꯔꯦ ꯗꯥꯏꯔꯦꯛ ꯇꯣꯇꯤꯒꯤꯗꯨꯃ ꯍꯧꯖꯤꯛ ꯈꯔ ꯊꯛꯅꯕ ꯍꯟꯊꯔꯦ ꯁꯤꯁꯤꯃ ꯑꯩꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯂꯩ ꯀꯣ ꯃꯣꯏꯁꯦ ꯏꯁꯤꯡꯒꯤ ꯀꯝꯄꯅꯤꯁ ꯇꯧꯕ ꯃꯦꯅꯨꯐꯦꯛꯆꯔ ꯑꯣꯏꯅ ꯃꯁꯥꯒꯤ ꯕꯣꯇꯜ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯒ ꯕꯣꯇꯜꯗ ꯍꯥꯐꯀꯤ ꯅꯣꯏꯒꯤ ꯑꯦꯅꯤ ꯀꯣ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯗꯒꯤ ꯍꯛꯆꯥꯡ ꯍꯩꯖꯥꯟꯅꯕ ꯁꯨꯝꯕ ꯃꯌꯥꯝ ꯂꯩꯕꯗ ꯕꯣꯇꯜ ꯇꯣꯉꯥꯟꯅ ꯁ꯭ꯄꯦꯁꯦꯜ ꯄ꯭ꯔꯥꯏꯁꯇ ꯀꯣ ꯁꯤ ꯂꯧꯕ ꯌꯥꯅꯤ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯅꯝꯕꯔ ꯇꯦꯟꯗ ꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯌꯝꯗ ꯂꯥꯛꯑꯁꯤ ꯀꯣ ꯃꯌꯥꯝ ꯁꯤ ꯑꯃꯨꯛ ꯈꯨꯝꯖꯤꯟꯒꯦ ꯈꯔ ꯄ꯭ꯔꯤꯃꯤꯌꯝ ꯍꯥꯏꯔꯒꯦꯀꯣ ꯄ꯭ꯔꯤꯃꯤꯌꯝꯗ ꯀꯣ ꯍꯥꯏꯗꯤ ꯑꯁ ꯑꯩꯗꯤ ꯄꯩꯁꯥ ꯌꯥꯝ ꯂꯩꯖꯗꯦ ꯃꯌꯥꯝ ꯐꯣꯔꯦꯟꯗ ꯀꯣꯏꯕ ꯄꯥꯝꯕꯒꯤ ꯇꯥꯏꯞ ꯀꯣꯃꯦꯟ ꯀꯣ ꯇ꯭ꯔꯥꯚꯦꯜ ꯑꯅ ꯑꯥꯏ ꯂꯚ ꯇ꯭ꯔꯥꯚꯦꯜ ꯑꯅ ꯑꯥꯏ ꯚꯤ ꯇꯤ ꯑꯅ ꯑꯃ ꯊꯤꯕꯤꯔꯣ ꯑꯥꯏ ꯂꯚ ꯇ꯭ꯔꯥꯚꯦꯜ ꯑꯅ ꯃꯌꯥꯝ ꯃꯄꯥꯟꯗ ꯀꯣꯏꯕ ꯄꯥꯝꯖꯕ ꯀꯣ ꯑꯥꯏ ꯂꯚ ꯇ꯭ꯔꯥꯚꯦꯜ ꯑꯅ ꯃꯌꯥꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯄꯥꯝꯕ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤ ꯃꯐꯝꯗ ꯑꯣꯏꯒꯦꯔꯥ ꯕꯦꯡꯀꯣꯛꯇ ꯑꯣꯏꯒꯦꯔꯥ ꯁꯤꯡꯒꯥꯄꯨꯔꯗ ꯑꯣꯏꯒꯦꯔꯥ ꯗꯨꯕꯥꯏꯗ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯁ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯗꯣꯏꯖꯥꯠꯅꯣ ꯀꯣ ꯀꯔꯤ ꯀꯔꯤꯗꯤ ꯆꯪꯉꯤ ꯄꯥꯁꯄꯣꯔꯠꯅ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯖꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯇꯦꯜꯅ ꯀꯃꯥꯏꯅ ꯇꯧꯕ ꯆꯠꯂꯨꯔꯒ ꯑꯩ ꯀꯅꯥꯒ ꯇꯥꯟꯅꯅꯤ ꯀꯣ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯁꯨꯡꯋꯥ ꯋꯥꯒꯅꯣ ꯀꯣ ꯗꯦꯠꯅꯦ 16ꯗ ꯑꯩ ꯁꯪꯒꯥꯒꯦꯅ ꯇꯧꯔꯤ ꯀꯣ ꯑꯩ ꯋꯥꯟ ꯑꯣꯐ ꯃꯥꯏ ꯐ꯭ꯔꯦꯟꯆꯥꯏꯁ ꯑꯩ ꯂꯣꯀꯦꯁꯟꯗꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯀꯣ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯣꯛꯁꯤ ꯑꯩꯅ ꯕꯦꯡꯀꯣꯛ ꯍꯥꯏꯖꯕ ꯋꯥꯅꯦꯕꯀꯣ ꯕꯦꯡꯀꯣꯛꯇ ꯕꯥꯂꯤꯗ ꯑꯗꯒꯤ ꯐ꯭ꯔꯥꯟꯁꯇ ꯌꯨ ꯑꯦꯁꯇ ꯌꯨ ꯀꯦꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯗꯨꯕꯥꯏꯗ ꯆꯠꯅꯤꯡꯕ ꯃꯐꯝ ꯆꯠꯄ ꯃꯇꯝꯗ ꯀꯣ ꯌꯥꯝ ꯅꯪ ꯁꯤ ꯄ꯭ꯔꯥꯏꯁꯁꯦ ꯊꯥꯖꯔꯣꯏ ꯃꯦꯝꯕꯔꯁꯤꯞꯁꯨ ꯂꯩ ꯀꯣ ꯃꯦꯝꯕꯔꯁꯤꯞ ꯑꯩ ꯄꯩꯁꯥꯁꯦ ꯑꯁꯤꯗꯗꯤ ꯑꯝꯇ ꯑꯩ ꯗꯤꯁꯀ꯭ꯂꯣꯁ ꯇꯧꯖꯔꯔꯣꯏꯒꯦ ꯑꯗꯣ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗ ꯅꯪꯅ ꯍꯅꯤꯃꯨꯟ ꯆꯠꯄꯗ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯄꯦꯔꯦꯟꯁꯇ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯒꯤꯐ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯀꯣ ꯂꯥꯛꯑꯣ ꯌꯦꯡꯖꯧ ꯂꯥꯛꯑꯣ ꯅꯪꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯒꯗꯕ ꯁꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯌꯧꯗꯦꯀꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯗꯣꯛꯑꯝꯃꯒꯦ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯁꯨꯡꯌꯧ ꯌꯧꯗꯦ ꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯣ ꯃꯌꯥꯝ ꯀꯌꯥꯗꯩ ꯀꯌꯥꯕꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯖꯁ ꯇꯥꯏꯝ ꯏꯟ ꯀꯣꯃꯦꯟ ꯀꯌꯥꯗꯩ ꯀꯌꯥꯕꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯀꯣꯏꯔꯨꯕ ꯍꯪꯒꯠ ꯍꯟꯗꯥꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯂꯣꯏ ꯌꯥꯎꯔꯒꯅꯦ ꯒꯦꯁ ꯋꯥꯠ ꯀꯌꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯅꯁꯤꯅꯦ ꯀꯌꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ 30Kꯗꯩꯅ 50K ꯕꯦꯂꯦꯗꯤ ꯂꯨꯄꯥ ꯃꯔꯤ ꯕꯦꯂꯦ ꯂꯨꯄꯥ ꯃꯔꯤꯗꯨꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯀꯣ ꯑꯣꯀꯦ 70 ꯂꯥꯈ ꯌꯧꯗꯦ ꯑꯩ ꯂꯥꯈ ꯌꯧꯗꯦ ꯂꯥꯈ ꯁꯨꯡꯌꯧ ꯌꯧꯗꯦ ꯂꯥꯈ ꯌꯧꯗꯦ ꯂꯥꯈ ꯌꯧꯗꯦ ꯀꯣ ꯂꯥꯈ 80,000ꯁꯨ ꯌꯧꯗꯦ ꯀꯣ 80 90 ꯑꯝꯇ ꯌꯧꯗꯦ ꯑꯗꯨ ꯍꯥꯏꯗꯣꯛꯑꯝꯃꯒꯦ 70ꯁꯨ ꯌꯧꯗꯦ ꯀꯣ 60ꯁꯨ ꯌꯧꯗꯦ ꯀꯣ ꯁꯤꯕꯨ ꯍꯥꯏꯗꯣꯛꯑꯒꯦ 60ꯁꯨ ꯌꯧꯗꯦ 50ꯁꯨ ꯌꯧꯗꯦ 50ꯁꯨ ꯌꯧꯗꯦ 50ꯁꯨ ꯌꯧꯗꯦ ꯀꯣ ꯃꯤ ꯀꯩꯅꯣꯗꯅꯦ ꯄꯔ ꯄꯔꯁꯟꯗ ꯑꯗꯨꯗ ꯑꯍꯣꯡꯕ ꯂꯩ ꯑꯇꯥꯡꯕ ꯂꯣꯏ ꯂꯩꯌꯦꯕ ꯑꯩꯅ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯇꯤꯅꯦ ꯅꯪꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯄ꯭ꯔꯥꯏꯁꯇꯣ ꯑꯩ ꯄꯤꯒꯦꯕ ꯂꯥꯏꯔꯕ ꯑꯃꯅꯁꯨ ꯆꯠꯄ ꯉꯝꯕ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯃꯅꯁꯨ ꯆꯠꯄ ꯉꯝꯕ ꯌꯥꯝꯅ ꯈꯔ ꯈꯨꯟꯕꯩꯁꯨ ꯂꯩꯌꯦꯕ ꯄ꯭ꯔꯤꯃꯤꯌꯝꯗ ꯂꯩꯌꯦꯕ ꯀꯣ ꯄ꯭ꯂꯦꯟ ꯇꯣꯡꯗ꯭ꯔꯤ ꯍꯟꯗꯛ ꯇꯣꯡꯊꯣꯛꯑꯁꯤ ꯀꯩꯅꯣ ꯄ꯭ꯂꯦꯟ ꯇꯣꯡꯗ꯭ꯔꯤ ꯍꯥꯏꯁꯦ ꯄꯨꯟꯁꯤꯗ ꯀꯣ ꯑꯩ ꯀꯩꯅꯣ 50,000 ꯌꯧꯗꯦꯀꯣ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯝꯃꯒꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯒꯦ ꯀꯣ ꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯄ꯭ꯔꯥꯏꯁꯅꯤ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕꯤꯔꯣ ꯀꯣ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯁꯝꯇꯥꯏꯝꯁ ꯑꯗꯒꯤ ꯀꯣꯏꯕ ꯆꯠꯂꯨꯆꯣ ꯁꯨꯝ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤꯅꯦ ꯀꯟꯌꯥꯀꯨꯃꯥꯔꯤꯗꯒ ꯁꯝꯇꯥꯏꯝꯁ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏꯁꯪꯒꯨꯝꯕ ꯇꯦꯝꯄꯜꯒꯨꯝꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯐꯖꯅ ꯑꯣꯏꯕꯅꯤꯀꯣ
ꯍꯥꯏꯗꯤ ꯂꯥꯏꯒꯨꯝꯕ ꯈꯤꯇꯪ ꯅꯤꯡꯕ ꯀꯥꯡꯕꯨꯗꯗꯤ ꯀꯣ ꯆꯍꯤ ꯑꯃꯗꯅꯦ ꯑꯃꯨꯛꯇꯪꯗꯤ ꯆꯠꯊꯣꯛꯎꯁꯨ ꯅꯪ ꯇꯤꯡꯒꯦ ꯇꯤꯡꯉꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯉꯥ ꯑꯃ ꯇꯔꯥ ꯑꯃ ꯀꯨꯟ ꯑꯃ ꯄꯥꯏꯌꯣꯕꯀꯣ ꯑꯗꯨꯒ ꯇꯦꯝꯄꯜꯒꯨꯝꯕꯗ ꯁꯨꯝ ꯆꯪꯉꯒꯅꯦ ꯄꯨꯛꯅꯤꯡꯁꯦ ꯏꯪꯕꯅꯤ ꯁꯥꯟꯇꯤ ꯈꯤꯇꯪꯗꯁꯨ ꯅꯪ ꯔꯤꯂꯦꯛꯁ ꯐꯪꯒꯅꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯆꯍꯤ ꯑꯃꯗ ꯚꯦꯀꯦꯁꯟꯗꯤ ꯑꯃꯨꯛ ꯆꯠꯄꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯋꯥꯈꯜꯁꯦ ꯁꯨꯝ ꯕꯪ ꯆꯨꯁꯜꯂꯛꯄꯩ ꯇꯥꯏꯞ ꯇꯧꯕꯅꯤꯀꯣ ꯊꯕꯛ ꯁꯨꯝ ꯇꯧꯈ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯄꯩꯁꯥ ꯍꯥꯟꯅ ꯈꯤꯇꯪ ꯇꯥꯜꯂꯣ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯚꯦꯀꯦꯁꯟꯗꯤ ꯑꯃꯨꯛ ꯆꯠꯍꯟꯅꯤꯡꯉꯤ ꯁꯨꯝ ꯂꯩꯗꯅ ꯀꯣ ꯗꯦꯕꯗꯥꯁ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯦꯕ ꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯈꯣꯏ ꯀꯣꯟꯇꯦꯁ ꯑꯃ ꯇꯧꯁꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯤ ꯆꯦꯂꯦꯟꯖꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯁꯨꯔꯒꯤ ꯑꯣꯏꯅ ꯀꯣꯟꯇꯦꯁ ꯆꯦꯂꯦꯟꯖ ꯇꯧꯈꯥꯏꯁꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯜꯁ ꯇꯧꯕ ꯃꯤꯗꯣ ꯑꯩ ꯇꯣꯞ ꯋꯥꯟꯗꯩꯅ ꯇꯦꯟꯕꯨ ꯈꯟꯅꯤꯕꯀꯣ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯦꯕ ꯀꯗꯥꯏꯅꯣꯃ ꯂꯥꯏꯛ ꯗꯨꯕꯥꯏꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯃꯐꯝ ꯑꯃꯗ ꯍꯥꯟꯅ ꯊꯕꯛꯁꯨ ꯇꯧꯁꯤ ꯄꯩꯁꯥꯁꯨ ꯇꯥꯟꯃꯤꯟꯅꯁꯤ ꯁꯞꯄꯣꯔꯠꯁꯨ ꯇꯧꯅꯁꯤ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯍꯞꯇꯥ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯃꯤꯟꯅꯕꯗꯤ ꯌꯥꯏꯗꯅ ꯀꯣ ꯑꯗꯨꯅ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯊꯕꯛꯁꯨ ꯇꯧꯃꯤꯟꯅꯁꯦ ꯁꯞꯄꯣꯔꯠꯁꯨ ꯇꯧꯅꯁꯦꯕ ꯑꯃꯒ ꯑꯃꯒ ꯂꯩꯗꯅ ꯑꯩꯉꯣꯟꯗ ꯂꯩꯖꯔꯤꯕ ꯈꯔꯗꯣ ꯀꯣ ꯅꯪꯒꯤꯁꯨ ꯅꯪꯉꯣꯟꯗ ꯂꯩꯖ ꯑꯩꯅ ꯉꯝꯗꯕ ꯄꯣꯠ ꯅꯪ ꯊꯤ ꯉꯝꯃꯝꯒꯅꯤ ꯀꯩꯅꯣ ꯅꯪꯅ ꯉꯝꯗꯕ ꯄꯣꯠ ꯑꯩꯅ ꯊꯤꯅ ꯉꯝꯃꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯤꯑꯣꯏꯕꯁꯦ ꯀꯣ ꯔꯦꯁꯄꯦꯛ ꯇꯧꯅꯁꯤ ꯑꯩꯅꯁꯨ ꯁꯣꯝ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯀꯣ ꯑꯗꯒꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯗ꯭ꯔꯒꯗꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣꯅꯦ ꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯗꯤ ꯑꯌꯥꯝꯕꯅ ꯆꯤꯡꯗꯕꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯤ 500 ꯑꯃ ꯆꯥꯇ꯭ꯔꯨꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯦꯕ ꯅꯪꯅ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯃꯅ ꯐꯠꯇ꯭ꯔꯒꯁꯨ ꯅꯪꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯔꯨꯝ ꯑꯃꯗꯤ ꯊꯝꯅꯁꯦꯕ ꯑꯗꯨ ꯅꯠꯇꯦ ꯗꯨꯛꯇꯥ ꯅꯠꯇꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯒ ꯂꯩꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯀꯣ ꯁꯣꯝꯅ ꯕ꯭ꯔꯣꯛ ꯆꯠꯂꯤꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯍꯌꯦꯡꯗꯩ ꯄꯣꯠ ꯌꯣꯜꯍꯟꯒꯦ ꯌꯦꯁ ꯔꯣꯖꯤꯇꯥ ꯀꯣ ꯑꯥꯏ ꯂꯥꯏꯛ ꯌꯣꯔ ꯗꯨ ꯑꯣꯔ ꯗꯥꯏ ꯍꯥꯏꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯈꯔ ꯈꯔ ꯊꯣꯛꯎ ꯅꯨꯄꯥꯗꯨꯁꯨꯅꯦ ꯀꯣ ꯑꯩꯁꯨ ꯔꯤꯛꯁ ꯃꯌꯥꯝ ꯂꯧꯔꯛꯏ ꯀꯣ ꯏꯃꯥꯒꯤ ꯀꯔꯤꯒꯤ ꯀꯔꯥꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯏ ꯀꯣ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩꯗꯤ ꯈꯨꯃꯥꯗꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯀꯩ ꯍꯥꯏ ꯏꯃꯥ ꯌꯨꯝꯁꯦ ꯕꯅꯥꯟ ꯍꯟꯗꯣꯛꯑꯣ ꯍꯥꯏꯅꯦꯕ ꯀꯣ ꯌꯨꯝ ꯕꯅꯥꯟ ꯍꯟꯗꯣꯛꯑꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯪ ꯀꯤꯔꯤꯛ ꯆꯨꯔꯕ ꯌꯨꯝꯗꯗꯤ ꯇꯧꯕꯤꯔꯅꯣ ꯑꯩ ꯊꯥꯖꯕ ꯑꯩ ꯄ꯭ꯔꯗꯛꯁꯤꯗ ꯑꯩꯅ ꯉꯥꯎꯈꯤꯕꯗꯣ ꯑꯗꯣ ꯑꯗꯨꯒꯤ ꯔꯤꯛꯁ ꯄꯨꯛꯇ ꯑꯩ ꯂꯧꯏ ꯑꯗꯣ ꯑꯗꯨꯗꯤ ꯂꯧ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯗꯣꯟ ꯗꯨ ꯗꯦꯠ ꯀꯣ ꯑꯩꯁꯨ ꯃꯤꯅ ꯉꯥꯎꯋꯦ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯑꯗꯣ ꯄꯥꯝꯃꯟꯈꯤꯗꯅ ꯇꯧꯕꯅꯤ ꯄꯩꯁꯥꯁꯦ ꯕꯦꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯝ ꯈꯟꯕꯤꯗ꯭ꯔꯦ ꯃꯃꯥꯡꯗ ꯊꯥꯏꯅ ꯕꯦꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯠꯇꯦ ꯃꯤ ꯏꯃꯥꯟꯅꯕꯗ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯕꯗ ꯄꯤꯔꯛꯄ ꯅꯠꯇꯦ ꯀꯣ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯑꯩꯅ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯗ ꯂꯨꯄꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯅꯤꯄꯨꯔꯁꯤꯗꯅꯦ ꯃꯤ ꯂꯥꯛ 35,000ꯁꯤꯗ ꯃꯤ ꯂꯥꯛ 35,000ꯒ ꯆꯃꯥꯄꯟꯒꯅꯦ 97 ꯃꯨꯛꯇꯤ ꯀꯅꯥꯝꯇꯅ ꯄꯥꯡꯇꯦ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯗꯤ ꯄꯥꯡꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤ ꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ 35 ꯂꯥꯈꯁꯤꯗ ꯀꯣ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯗꯣꯏꯁꯦ ꯑꯩ ꯃꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯈꯛ ꯑꯣꯏꯕ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤꯀꯣ ꯁꯣꯝꯒꯤꯗꯤ ꯈꯪꯗꯦ ꯑꯩꯅ ꯄꯩꯁꯥ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯂꯦꯞꯄꯤꯒꯗꯕ ꯆꯣꯡꯊꯣꯛꯄꯤꯔꯛꯀꯗꯕ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯌꯥꯝ ꯋꯥꯏ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯩꯁꯥ ꯑꯩꯈꯣꯏ ꯄꯥꯏꯗꯕ ꯌꯥꯗꯦ ꯀꯣ ꯄꯩꯁꯥ ꯄꯥꯏꯗꯕ ꯌꯥꯗꯦ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯋꯥꯈꯜ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯌꯣ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯂꯣꯏ ꯍꯤꯡꯕ ꯌꯥꯕꯅꯤ ꯃꯌꯥꯝ ꯇ꯭ꯔꯁ ꯃꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯦꯛ ꯁꯞꯄꯣꯔꯠ ꯇꯧꯅꯕꯗꯅꯦ ꯅꯪ ꯀꯩꯗꯧꯕꯩ ꯕ꯭ꯔꯣꯛ ꯆꯠꯇ ꯑꯩ ꯒꯦꯔꯦꯟꯇꯤ ꯇꯧꯒꯦ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯅꯨꯃꯤꯠ 30ꯅꯤ ꯈꯤꯇꯪ ꯄꯨꯟꯁꯦꯕꯀꯣ ꯖꯁ ꯂꯦꯠꯁ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯐꯂꯥꯏꯟꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯒꯦꯔꯥ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦꯕ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯗꯅꯦ ꯈꯤꯇꯪꯗ ꯆꯥꯃꯤꯟꯅꯔꯁꯨ ꯊꯤ ꯍꯔꯥꯎꯅꯤ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯄꯩꯁꯥ ꯂꯩꯇꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯀꯃꯥꯏꯅ ꯂꯩꯔꯛꯇ꯭ꯔꯤ ꯄꯣꯠꯇꯣ ꯀꯃꯥꯏꯅ ꯂꯩꯍꯜꯂꯛꯇꯣꯏꯅꯣ ꯑꯩ ꯊꯕꯛ ꯇꯧꯁꯦꯕ ꯀꯣ ꯑꯗꯨꯅ ꯀꯣ ꯄꯥꯏꯗ ꯌꯥꯗꯦ ꯀꯣ ꯑꯖꯥꯁ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯗ ꯌꯥꯗꯦ ꯐ꯭ꯌꯨꯆꯔꯗ ꯄꯩꯁꯥ ꯄꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯀꯩꯗꯧꯕꯩ ꯄꯥꯏꯔꯣꯏꯗꯣꯏꯅꯣ ꯑꯃꯨꯛꯇꯪꯅꯦ ꯋꯥꯟꯁ ꯏꯟ ꯑ ꯂꯥꯏꯐ ꯋꯥꯟ ꯂꯥꯏꯐꯅꯦ
ꯀꯣ ꯑꯗꯨꯅ ꯐꯖꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯣ ꯁꯤꯒꯗꯧꯅꯤ ꯁꯤꯔꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯤꯗꯣꯛꯁꯤ ꯀꯩꯅꯣ ꯀꯧꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜꯅ ꯍꯥꯏꯔꯝꯃꯤꯗꯅꯀꯣ ꯃꯥ ꯁꯤꯔꯝꯗꯥꯏꯗ ꯏꯃꯥ ꯃꯅꯤꯄꯨꯔ ꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯣꯏꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯣ ꯑꯗꯣ ꯃꯥꯅ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯃꯥꯅ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯈꯤꯗꯦꯗꯅ ꯍꯥꯏꯗꯤ ꯃꯥꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯕꯁꯦ ꯊꯧꯔꯤ ꯌꯥꯜꯂꯝꯗꯥꯏꯗ ꯍꯥꯏꯇꯥꯔꯦ ꯍꯦꯡ ꯇꯧꯔꯝꯗꯥꯏꯗ ꯀꯣ ꯑꯗꯨꯝꯕ ꯋꯥꯔꯗꯇꯨꯁꯨ ꯈꯔ ꯈꯔ ꯇꯥꯍꯟꯅꯤꯡꯉꯤ ꯃꯌꯥꯝꯗ ꯀꯣ ꯌꯨ ꯐꯤꯜ ꯃꯣꯇꯤꯚꯦꯇꯦꯠ ꯀꯣ ꯑꯩꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯑꯩ ꯀꯩꯗꯧꯕꯩ ꯁꯤꯗꯩꯗ ꯃꯌꯥꯝꯗ ꯀꯩꯗꯧꯕꯩ ꯇꯥꯛꯇꯣꯏꯅꯣꯁꯦ ꯑꯩ ꯁꯨꯗꯥꯛ ꯇꯥꯛꯂꯛꯑꯣꯏꯗꯅ ꯑꯩ ꯏꯁꯥ ꯈꯤꯇꯪꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯩ ꯌꯥꯏ ꯀꯩꯅꯣ ꯑꯩ ꯀꯩꯗꯧꯕꯩ ꯃꯌꯥꯝꯗ ꯄꯨꯡ ꯑꯅꯤ ꯑꯍꯨꯝ ꯃꯇꯝ ꯃꯥꯡꯊꯣꯛꯑ ꯀꯩꯗꯧꯕꯩ ꯃꯌꯥꯝꯗ ꯑꯩ ꯇꯥꯛꯇꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩ ꯊꯕꯛ ꯂꯩꯇꯕ꯭ꯔꯕ ꯀꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕ ꯀꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯌꯥꯝꯁꯤꯗ ꯍꯧꯖꯤꯛ ꯀꯩꯗꯧꯕꯩꯗꯃꯛꯇꯅꯣ ꯑꯩꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯃꯥꯄꯟ ꯇꯥꯔꯕꯧꯗ ꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯛꯇꯣꯏ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣꯕ ꯖꯁ ꯇꯦꯜ ꯃꯤ ꯖꯁ ꯊꯤꯡꯛ ꯑꯕꯥꯎꯠ ꯏꯠ ꯁꯤꯗ ꯂꯨꯄꯥ ꯑꯃ ꯐꯪꯕ ꯅꯠꯇꯦ ꯑꯩ ꯀꯔꯤꯝꯇ ꯐꯪꯕ ꯅꯠꯇꯦ ꯀꯣ ꯑꯩꯅ ꯍꯩꯖꯔꯨꯕ ꯈꯔꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡ ꯇꯧꯕꯅꯤꯗ ꯃꯅꯤꯄꯨꯔꯗ ꯍꯣꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯂꯩ ꯇ꯭ꯔꯁ ꯃꯤ ꯃꯅꯤꯄꯨꯔꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯂꯩ ꯃꯌꯥꯡ ꯃꯆꯥꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦꯗ ꯁꯨꯔ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯅꯣꯅ ꯍꯥꯏꯌꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯗꯦꯔ ꯏꯁ ꯅꯣ ꯐ꯭ꯌꯨꯆꯔ ꯑꯅ ꯍꯥꯏꯌꯦꯕ ꯅꯣ ꯐ꯭ꯌꯨꯆꯔ ꯑꯅ ꯀꯣ ꯑꯩ ꯄ꯭ꯔꯨꯐ ꯇꯧꯏ ꯀꯣ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯀꯝꯄꯅꯤꯁ ꯂꯩ ꯀꯣ ꯑꯗꯒꯤ ꯏꯁꯥꯒꯤ ꯀꯝꯄꯅꯤꯁ ꯂꯩ ꯄꯤꯛꯈ꯭ꯔꯕ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒꯤ ꯑꯩꯅ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯒꯦꯔꯥ ꯑꯩ ꯀ꯭ꯔꯣꯔ ꯑꯃꯗꯤ ꯍꯤꯠ ꯇꯧꯕ ꯉꯝꯃꯤꯗꯅ ꯖꯁ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯑꯗꯨꯁꯨ ꯀꯥꯏꯗꯒꯤ ꯌꯨꯝꯗꯒꯤ ꯍꯧꯕ ꯕꯤꯖꯤꯅꯦꯁꯅꯤ ꯀꯣ ꯑꯩ ꯏꯟꯇꯔꯅꯦꯠꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩ ꯇꯥꯟꯖꯔꯛꯄꯅꯦꯕ ꯀꯣ ꯑꯗꯒꯤ ꯌꯦꯡꯉꯣ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯏꯟꯗꯤꯌꯥꯒꯤ ꯂꯦꯚꯦꯜꯗ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯀꯅꯦꯛ ꯇꯧꯔꯒ ꯁꯤꯒꯤ ꯖꯨꯝꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯧꯃꯤꯟꯅꯩꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯣ ꯁꯤ ꯑꯩꯅ ꯉꯝ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯀꯩꯗꯧꯕꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯁꯤ ꯀꯣꯏꯁꯟꯁꯦ ꯍꯪꯉꯣꯕ ꯑꯩꯁꯨ ꯆꯥꯛ ꯆꯥꯏ ꯅꯪꯁꯨ ꯆꯥꯛ ꯆꯥꯏ ꯀꯣ ꯑꯩꯅ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯨꯕ꯭ꯔꯕ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯀꯣ ꯂꯥꯏꯔꯤꯛꯅ ꯂꯥꯏꯔꯤꯛꯅꯤ ꯀꯣ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯅ ꯕꯤꯖꯤꯅꯦꯁꯅꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯀꯣ ꯑꯗꯨꯅ so sida Maku Darsem ko thank you for writing the whole the long story. Uh, thank you everyone and thank you I really appreciate it Maku Darsem na thabire ise ko poison consumption tawkre adubu isorna aigi matam watli ko haibire khangde timing sida ngasisu hingali also it's my first time that I meet the most powerful words from sir. It's been more than 1 week ago that I didn't skip every of your positivity word. That's made me to think that there is still a light is go. So thank you and I really appreciate it. Makuder Singh, ko. Let's support each other and let's rock the future together. Ko. So 2026ꯇꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯇꯥꯔꯒꯦꯠ ꯁꯦꯠ ꯇꯧꯕ ꯊꯝꯃꯣꯕ ꯖꯅꯋꯥꯔꯤꯗ ꯇꯥꯔꯒꯦꯠ ꯇꯧꯒꯅꯨ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏ 2026ꯇ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯄ꯭ꯂꯥꯟ ꯂꯣꯏꯊꯣꯛꯑꯁꯦꯕ ꯍꯧꯖꯤꯛ ꯑꯗꯨꯒ ꯊꯕꯛꯇ ꯇꯧꯁꯦꯕ ꯅꯪ ꯆꯤꯜꯂꯣ ꯊꯕꯛ ꯑꯩꯁꯨ ꯆꯤꯜꯂꯛꯑꯒꯦ awesome ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ let's support each other ꯑꯅꯀꯣ LS let's support each other ꯀꯣ LSO ꯑꯅ ꯃꯌꯥꯝ 이비나르세 ꯀꯣ LSEO ꯍꯥꯏꯔꯁꯨ ꯌꯥꯔꯦ LSO ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯃꯌꯥꯝꯁꯤꯗ ꯌꯥꯎꯔꯤꯕ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯒ ꯑꯃꯒ ꯍꯤꯡꯃꯤꯟꯅꯁꯤ ꯀꯣ ꯑꯗꯨꯒ ꯈꯠꯅꯕꯗꯤ ꯇꯧꯔꯣꯏꯁꯦꯕ ꯀꯣ ꯕꯤꯖꯤꯅꯦꯁꯇ ꯃꯌꯥꯝ ꯁꯨꯡꯈꯠ ꯈꯠꯅꯕꯤꯒꯅꯨ ꯅꯪꯅ ꯐꯅ ꯁꯥꯎꯅꯤꯡ ꯇꯥꯔꯁꯨꯅꯦ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯑꯣꯕ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯀꯅꯣ ꯑꯗꯨ ꯂꯣꯏ ꯇꯥꯟꯅꯁꯦ ꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅ ꯇꯥꯔ ꯑꯩꯈꯣꯏ ꯀꯩꯀꯩ ꯆꯥꯎꯈꯠꯂꯣꯏꯗꯅꯣ ꯃꯌꯥꯡ ꯃꯆꯥ ꯃꯌꯥꯝꯅ ꯄꯩꯁꯥ ꯕꯣꯔꯥ ꯕꯣꯔꯥ ꯂꯧꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯊꯔꯛꯑꯁꯤ ꯍꯧꯖꯤꯛ ꯑꯗꯒꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯍꯧꯊꯔꯛꯑꯒꯦ ꯄ꯭ꯔꯤꯃꯤꯌꯝꯒꯤꯗꯤ ꯌꯦꯡꯉꯣ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇ ꯃꯌꯥꯡ ꯃꯆꯥ ꯃꯌꯥꯝꯗ ꯅꯣꯏꯅ ꯀꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦꯕ ꯅꯣꯏꯅ ꯍꯧꯖꯤꯛ ꯀꯣ ꯑꯦꯅꯤ ꯖꯤꯇꯅ ꯄ꯭ꯔꯥꯏꯁ ꯄꯤꯅꯤꯡꯕ ꯄꯤꯔꯣꯕ ꯑꯩ ꯑꯗꯨꯗꯒꯤ ꯑꯩ ꯇꯥꯔ ꯄꯤꯒꯦꯕ ꯑꯩ ꯇꯥꯔ ꯄꯤꯒꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯉꯝꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯄ꯭ꯔꯥꯏꯁ ꯑꯍꯦꯟꯕꯗꯣ ꯑꯩ ꯄꯤꯒꯦꯕ ꯗꯤꯁ ꯏꯁ ꯃꯥꯏ ꯒꯦꯔꯦꯟꯇꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯏꯁ ꯃꯥꯏ ꯇ꯭ꯔꯤꯞ ꯕꯦꯛ ꯃꯥꯏ ꯇ꯭ꯔꯤꯞ ꯑꯗꯨ ꯇ꯭ꯔꯤꯞ ꯑꯗꯥ ꯇ꯭ꯔꯤꯞ ꯑꯗꯣ ꯃꯌꯥꯡꯒꯤ ꯀꯝꯄꯅꯤꯁ ꯉꯥꯛꯇꯅꯦ ꯃꯌꯥꯡ ꯃꯆꯥ ꯃꯌꯥꯝ ꯀꯌꯥꯝ
ꯅꯣ ꯄꯩꯁꯥ ꯄꯥꯏꯍꯟꯈꯤꯗꯣꯏꯁꯦ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯗꯤ ꯌꯦꯡꯉꯣ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗꯩ ꯍꯧꯖꯈꯤꯕ ꯀꯝꯄꯅꯤꯁꯤꯗ ꯀꯛ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯅꯦ ꯄꯩꯁꯥ ꯂꯩꯍꯧꯗꯣꯏꯁꯦ ꯅꯪꯅ ꯐ꯭ꯂꯥꯏꯠ ꯀꯛꯏꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯏꯟꯗꯤꯒꯣ ꯑꯗꯨ ꯑꯗꯥ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯦꯟꯁꯦꯜ ꯇꯧꯔꯛꯏꯕ ꯈꯣꯠꯂꯛꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯃꯄꯥꯟꯗ ꯂꯣꯏ ꯄꯨꯈꯤꯗꯣꯏꯅꯦ ꯃꯅꯤꯄꯨꯔꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯁꯨꯝ ꯈꯟꯖꯜꯂꯨꯕꯗꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪ ꯈꯪꯉꯣꯏ ꯈꯤꯇꯪ ꯗꯤꯞ ꯇꯧꯕꯤꯌꯣꯅꯦ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯑꯩ ꯈꯤꯇꯪꯗꯤ ꯀꯟꯖꯔꯝꯒꯦꯗꯅ ꯅꯪꯅ ꯃꯤꯉꯣꯟꯗ ꯂꯨꯄꯥ 500ꯗꯣ ꯑꯗꯨꯗꯒꯤ ꯑꯩ ꯂꯨꯄꯥ 100 ꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯇꯥꯕꯤꯒꯦꯕ ꯂꯨꯄꯥ 100 ꯃꯌꯥꯝꯅꯗꯤ ꯑꯁ ꯌꯥꯝ ꯇꯥꯗꯦ ꯂꯨꯄꯥ 100ꯗꯣ ꯅꯪ ꯑꯝꯇ ꯇꯥꯜꯂꯨꯗꯅ ꯅꯣꯡꯃꯒꯤ ꯅꯔꯤꯟ ꯂꯩꯔꯒꯗꯤ ꯇꯥꯜꯂꯣ ꯑꯝꯇ ꯌꯦꯡꯒꯦ ꯅꯪ ꯍꯧꯖꯤꯛ ꯂꯨꯄꯥ 100 ꯌꯥꯝ ꯌꯥꯝꯗꯦꯅ ꯍꯥꯏꯗꯣ ꯅꯪ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯂꯨꯄꯥ 100 ꯇꯥꯜꯂꯒ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯃꯌꯥꯝ ꯌꯥꯝ ꯂꯥꯏꯕ ꯃꯥꯟꯕꯅꯤꯀꯣ ꯅꯁꯥꯅ ꯍꯨꯃꯥꯡ ꯃꯃꯟꯅ ꯇꯥꯜꯂꯛꯑꯀꯥꯟꯗ ꯈꯪꯀꯅꯤ ꯂꯨꯄꯥ 100ꯁꯦ ꯀꯌꯥꯝ ꯇꯥꯟꯕ ꯂꯨꯒꯦꯁꯦ ꯍꯥꯏꯕꯗꯨꯕꯨ ꯂꯣꯏꯁꯟꯕꯗꯕꯨ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯂꯨꯄꯥ 100ꯁꯦ ꯑꯝꯇ ꯇꯥꯜꯂ ꯑꯝꯇ ꯎꯠꯂꯛꯎꯅꯦꯅ ꯑꯗꯨꯗ ꯆꯪꯉꯤꯕ ꯗꯦꯗꯤꯀꯦꯁꯟꯗꯒꯤ ꯃꯥꯏꯟꯁꯦꯠꯇꯒꯤ ꯑꯗꯒꯤ ꯐꯣꯀꯁꯇꯒꯤ ꯌꯥꯝ ꯊꯤ ꯆꯪꯉꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯂꯨꯄꯥ 100 ꯇꯥꯟꯕꯗ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯃꯌꯥꯡꯅ ꯄꯤꯊꯣꯛꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗꯩꯁꯤꯗ ꯊꯝꯃꯧꯁꯦꯕ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯐ꯭ꯂꯥꯏꯠꯇ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯞ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯁꯦ ꯑꯩ ꯂꯨꯄꯥ 100ꯗ ꯑꯣꯏꯔꯁꯨ ꯅꯉꯣꯟꯗ ꯇꯥꯔ ꯄꯤꯒꯦꯕ 100ꯗ ꯑꯣꯏꯔꯁꯨ ꯑꯩ ꯁꯤꯗꯤ ꯅꯉꯣꯟꯗ ꯒꯦꯔꯦꯟꯇꯤ ꯇꯧꯔꯤꯗꯅ ꯑꯗꯨꯅ ꯗꯤꯁ ꯏꯁ ꯗ ꯐꯥꯔꯁ ꯋꯥꯟ ꯏꯁ ꯗ ꯄ꯭ꯔꯤꯃꯤꯌꯝ ꯋꯥꯟ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤ ꯑꯗꯒꯤ ꯂꯩꯔꯦ ꯅꯝꯕꯔ 2ꯗ ꯄꯥꯔꯠꯅꯔ ꯕꯤꯖꯤꯅꯦꯁ ꯑꯥꯁꯨꯔꯒ ꯑꯦꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯣꯏꯅ ꯑꯥꯁꯨꯔ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯑꯩ ꯄꯤꯒꯦ ꯀꯅꯥ ꯀꯅꯥꯗ ꯆꯪꯕ ꯌꯥꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯅ ꯁꯤꯗ ꯅꯪꯅ ꯂꯨꯄꯥ 1,000,000 ꯄꯤꯒꯗꯕꯗꯣ ꯅꯪ ꯂꯨꯄꯥ 1,400 ꯑꯣꯏꯔꯁꯨ ꯅꯪ ꯄꯤꯔꯝꯕ ꯌꯥꯗꯣꯏꯅꯦꯕ ꯂꯨꯄꯥ 100ꯗꯤ ꯑꯩ ꯀꯟꯕꯤꯔꯝꯒꯦꯕ ꯀꯩꯒꯤꯅꯣ ꯅꯪ ꯑꯩ ꯈꯪꯅꯩꯁꯤꯗꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯁꯦ ꯄꯥꯏꯕꯤ ꯇꯥꯔꯒꯗꯤ ꯁꯣꯝꯅ ꯐ꯭ꯔꯦꯁꯀꯤ ꯑꯆꯥꯄꯣꯠ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯨꯄꯥ 100ꯗ ꯑꯣꯏꯇꯥꯔꯁꯨ ꯅꯪ ꯈꯤꯇꯪ ꯈꯨꯕꯥꯅꯤ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯅꯪ ꯂꯧꯖꯧꯕ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯂꯩꯍꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯌꯥꯡꯅ ꯁꯤꯗꯒꯤ ꯄꯩꯁꯥ ꯌꯥꯝ ꯌꯥꯝ ꯄꯨꯈꯤꯕꯗꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯨꯕꯗ ꯑꯗꯨꯅꯅꯦ ꯁꯨꯝ ꯂꯥꯏꯔ ꯁꯨꯝ ꯃꯤꯅ ꯁꯨꯝ ꯄꯨꯈ꯭ꯔꯦ ꯁꯤꯗꯩ ꯀꯣꯠꯇꯅ ꯍꯨꯔꯥꯟꯕ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝ ꯄꯨꯈ꯭ꯔꯦꯗꯅ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯗꯨ ꯆꯥꯕꯤ ꯑꯗꯥ ꯆꯥꯕꯤ ꯃꯌꯥꯝꯗꯨꯅ ꯀꯣ ꯁꯦꯟꯗꯣꯏ ꯆꯥꯕꯗ ꯀꯔꯣꯔ ꯀꯔꯣꯔ ꯄꯨꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯁꯦ ꯇꯣꯛꯄꯤꯔꯣ ꯀꯥꯔꯗ ꯀꯃꯥꯏꯅ ꯄꯥꯏꯗꯣꯏꯅꯣ ꯃꯅꯨꯡꯗ ꯄꯤꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯗꯣ ꯍꯧꯖꯤꯛ ꯁꯤ ꯗꯤꯇꯦꯜꯁ ꯇꯥꯛꯑꯗꯤ ꯉꯁꯤꯒꯤ ꯂꯣꯏꯔꯔꯣꯏ ꯑꯗꯩ ꯕꯥꯔꯗꯦꯒꯤ ꯀꯦꯛ ꯁ꯭ꯄꯦஷꯦꯜ ꯃꯅꯤꯄꯨꯔꯗ ꯀꯦꯛ ꯑꯗꯨꯝ ꯚꯦꯂꯦꯟꯇꯥꯏꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯒꯦꯔꯥ ꯍꯩꯖꯤꯡꯄꯣꯠ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯇꯥꯏꯝ ꯀꯦꯛꯁꯦ ꯑꯗꯨꯝ ꯀꯦꯛꯁꯦ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯀꯦꯛꯁꯦ ꯑꯗꯨꯝ ꯀꯣ ꯁ꯭ꯀꯨꯜꯒꯤ ꯇꯤꯆꯔ ꯗꯦ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯕꯥꯔꯗꯦꯒꯤ ꯀꯦꯛꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯣ ꯁ꯭ꯄꯦஷꯦꯜ ꯂꯩ ꯃꯅꯤꯄꯨꯔꯗ ꯇꯣꯞ ꯍꯥꯏꯕꯅꯤꯀꯣ ꯇꯣꯞ ꯍꯥꯏꯕꯅꯤ ꯌꯥꯝ ꯊꯤꯅ ꯐꯥꯎꯕ ꯀꯦꯛ ꯁꯥꯕ ꯑꯃ ꯂꯩ ꯃꯥꯏ ꯃꯃꯤꯡꯗꯤ ꯑꯩ ꯕ꯭ꯔꯦꯟꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯅꯤꯅ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯃꯌꯥꯝꯅ ꯁ꯭ꯄꯦஷꯦꯜ ꯑꯣꯏꯅ ꯌꯦꯁ ꯃꯨꯇꯨꯝ ꯁꯤꯡ ꯗꯤꯁ ꯏꯁ ꯑ ꯔꯤꯚꯤꯖꯟ ꯑꯩꯁꯨ ꯁꯥꯖꯩ ꯚꯦꯔꯤ ꯒꯨꯗ ꯁꯔꯖꯨꯅ ꯀꯦꯛ ꯁꯥꯔꯁꯨ ꯀꯅꯦꯛ ꯇꯧꯁꯦꯕ ꯅꯪꯅ ꯀꯦꯛ ꯅꯍꯥꯟꯒꯩ ꯌꯣꯟꯕ ꯉꯝꯗꯕ ꯋꯥꯕꯗꯣ ꯑꯩꯈꯣꯏꯒ ꯀꯅꯦꯛ ꯇꯧꯁꯦꯕ ꯑꯗꯨꯒ ꯁ꯭ꯇꯦꯟꯗꯔꯠ ꯑꯃꯗꯅꯦ ꯍꯥꯏꯗꯤ ꯊꯝꯁꯦꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯍꯣꯡꯕꯁꯨ ꯂꯩ ꯑꯇꯥꯡꯕꯁꯨ ꯂꯩ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯍꯥꯎꯁꯨ ꯍꯥꯎꯍꯟꯕ ꯑꯗꯒꯤ ꯌꯥꯝꯅꯁꯨ ꯍꯣꯡꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯂꯩꯗꯅ ꯁꯤꯃ ꯀꯦꯛ ꯁꯥꯕꯤ ꯇꯥꯔꯒꯗꯤ ꯀꯅꯦꯛ ꯇꯧꯁꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯇꯨ ꯗꯦꯜꯂꯤ ꯁꯔꯚꯤꯁꯇ ꯑꯩꯈꯣꯏ ꯀꯣꯔꯤꯌꯔ ꯁꯔꯚꯤꯁ ꯂꯩꯗꯅ ꯄꯣꯠ ꯆꯩ ꯊꯥꯕꯗꯣ ꯗꯦꯜꯂꯤꯗꯩ ꯊꯥꯔꯁꯨ ꯌꯥꯏꯀꯣ ꯗꯦꯜꯂꯤꯗꯩ ꯊꯥꯔꯁꯨ ꯌꯥꯏ ꯃꯅꯤꯄꯨꯔꯗꯒꯤ ꯗꯦꯜꯂꯤꯗ ꯊꯥꯕ ꯀꯣꯔꯤꯌꯔ ꯁꯔꯚꯤꯁ ꯅꯣꯡꯗ ꯌꯧꯕ ꯅꯪꯒꯤ ꯌꯨꯝꯕꯨꯛꯇ ꯊꯤꯟꯕ ꯑꯦꯌꯥꯔꯄꯣꯔꯠꯇꯩ ꯂꯧꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯗꯦꯜꯂꯤꯒꯤ ꯐ꯭ꯂꯦꯠꯇꯨꯗ ꯅꯪꯒꯤ ꯗꯣꯔ ꯁ꯭ꯇꯦꯞꯇ ꯃꯅꯤꯄꯨꯔꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯔꯤ ꯀꯔꯥ ꯊꯥꯕ ꯗꯦꯜꯂꯤꯗꯒꯤ ꯄꯣꯠ ꯆꯩ ꯊꯥꯗꯣꯔꯛꯄ ꯂꯨꯍꯣꯡꯕ ꯀꯔꯤ ꯀꯔꯥꯒꯤ ꯈꯨꯗꯛꯇ ꯊꯥꯗꯣꯔꯛꯄꯗꯣ ꯑꯗꯨꯃ ꯌꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯦꯃꯥꯖꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯦꯟꯕ ꯌꯥꯗꯕꯗꯣ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯗꯨꯃ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯑꯣꯐꯤꯁꯀꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄ ꯌꯥꯅꯤ ꯁꯤꯃ ꯀꯣ ꯑꯗꯒꯤ ꯑꯃꯅ ꯗꯨꯛ ꯁꯥꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯚꯦꯔꯤ ꯒꯨꯗ ꯁꯤ ꯕꯤꯖꯤꯅꯦꯁ ꯈꯔ ꯈꯔ ꯇꯧꯕꯈꯩꯗꯣ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯁꯦ ꯁꯤ ꯂꯣꯏꯔꯒ
ꯑꯗꯩ ꯅꯝꯕꯔ 14ꯗ ꯍꯣꯝ ꯀꯦꯌꯔ ꯄ꯭ꯔꯗꯛ ꯀꯣ ꯍꯣꯝ ꯀꯦꯌꯔ ꯗꯣꯛꯇꯔ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔꯅꯦ ꯑꯗꯒꯤ ꯅꯔꯁꯅꯦ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕ ꯑꯗꯒꯤ ꯁꯨꯒꯔ ꯇꯦꯁ ꯇꯧꯕ ꯃꯌꯥꯝ ꯄꯩꯁꯥ ꯌꯥꯝ ꯃꯥꯡꯍꯟꯕꯤꯒꯅꯨꯀꯣ ꯅꯪ ꯑꯦꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯑꯦꯅꯤ ꯍꯥꯏꯕꯤꯔꯣ ꯕꯕꯤꯅꯥ ꯍꯥꯏꯒꯦꯔꯥ ꯑꯗꯒꯤ ꯑꯦꯄꯣꯂꯣ ꯍꯥꯏꯒꯦꯔꯥ ꯀꯣ ꯑꯩꯈꯣꯏꯒ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯂꯩ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯑꯃꯨꯛ ꯇꯥꯍꯟꯒꯦꯕ ꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯁꯣꯝꯅ ꯗꯣꯛꯇꯔ ꯌꯨꯝꯗ ꯀꯣ ꯑꯗꯒꯤ ꯅꯔꯁ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯗꯒꯤ ꯑꯦꯜꯗꯔꯂꯤ ꯀꯦꯌꯔ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗ ꯀꯦꯌꯔ ꯇꯧꯕ ꯑꯗꯒꯤ ꯃꯆꯥ ꯅꯧꯅ ꯄꯣꯔꯛꯄ ꯃꯆꯥ ꯁꯦꯟꯅꯅꯕ ꯂꯩꯇꯕ ꯕꯦꯕꯤ ꯀꯦꯌꯔ ꯂꯩꯀꯣ ꯑꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯌꯨꯝꯗ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯕ ꯋꯤ ꯇꯦꯛ ꯀꯦꯌꯔ ꯀꯣ ꯑꯩꯒꯤ ꯑꯃ ꯂꯩ ꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯁꯦꯛꯇꯔꯗ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯦꯅꯤ ꯁꯣꯝꯅ ꯏꯃꯥꯔꯖꯦꯟꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯒꯁꯨꯅꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯁꯨ ꯐꯣꯟ ꯇꯧꯕꯤꯔꯝꯃꯣ ꯑꯥꯁꯨꯔꯗ ꯀꯣ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯁꯤꯁꯤꯅꯤ ꯅꯦꯛꯁꯇ ꯄꯥꯏꯜꯁ ꯀꯣ ꯑꯩꯈꯣꯏ ꯅꯨꯡꯖꯪ ꯊꯨꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯀꯣ ꯁꯤ ꯂꯩ ꯇꯥꯔꯒꯗꯤ ꯑꯣꯄꯔꯦꯁꯟꯁ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯑꯗꯩ ꯌꯥꯝ ꯊꯨꯅ ꯐꯍꯟꯕ ꯀꯣ ꯑꯣꯄꯔꯦꯁꯟꯁ ꯇꯧꯗꯕꯤꯗ ꯍꯤꯗꯥꯛꯅ ꯌꯥꯕ ꯀꯣ ꯁꯤꯁꯤꯃ ꯂꯩ ꯑꯗꯩ ꯅꯝꯕꯔ 16ꯗ ꯐꯥꯔꯃꯥꯁꯤ ꯀꯣ ꯐꯥꯔꯃꯥꯁꯤ ꯐꯝꯖꯅꯤꯡꯕ ꯍꯤꯗꯥꯛ ꯀꯥꯏꯗꯩ ꯂꯧꯗꯣꯏꯅꯣ ꯈꯪꯗꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯥꯏꯗꯩ ꯂꯧꯗꯣꯏꯅꯣ ꯈꯪꯗꯕ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯀꯣ ꯁꯤꯁꯤꯃ ꯍꯤꯗꯥꯛꯁꯨ ꯌꯥꯅꯤ ꯀꯣ ꯍꯤꯗꯥꯛ ꯂꯧꯕ ꯌꯥꯅꯤ ꯁꯤꯁꯤꯃ ꯅꯔꯁ ꯑꯣꯏꯇꯥꯔꯒꯗꯤꯅꯦ ꯚꯦꯔꯤ ꯒꯨꯗ ꯑꯩ ꯅꯔꯁꯀꯤ ꯍꯣꯔꯦꯟ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯕꯤꯁꯦꯁꯣꯔꯤ ꯂꯦꯠꯁ ꯀꯅꯦꯛ ꯅꯔꯁꯀꯤ ꯉꯁꯤ ꯉꯔꯥꯡ ꯇꯥꯛꯇꯕ ꯑꯃ ꯇꯥꯛꯀꯦ ꯐ꯭ꯂꯥꯏꯠꯀꯤ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯥꯏꯅ ꯔꯤꯐꯟ ꯇꯧꯗꯣꯏꯅꯣ ꯐ꯭ꯂꯥꯏꯠ ꯃꯤꯁ ꯇꯧꯈ꯭ꯔꯦ ꯑꯩ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯐ꯭ꯂꯥꯏꯠ ꯀꯦꯟꯁꯦꯜ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯅꯔꯁ ꯑꯃꯁꯨ ꯌꯥꯎꯔꯦ ꯕꯤꯗ꯭ꯌꯥꯁꯨ ꯃꯤꯅꯥꯔꯅꯤꯁꯨ ꯅꯔꯁ ꯒꯨꯗ ꯖꯣꯕ ꯅꯔꯁꯀꯤ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯃ ꯂꯩ ꯏꯐ ꯌꯨ ꯑꯥꯔ ꯀꯅꯦꯛ ꯋꯤꯠ ꯃꯤ ꯅꯔꯁꯀꯤ ꯀꯣ ꯗ ꯐꯥꯔꯃꯥꯁꯤꯒꯤꯁꯨ ꯀꯅꯦꯛ ꯇꯧꯁꯤ ꯕꯤꯖꯤꯅꯦꯁ ꯑꯩ ꯄꯤꯊꯔꯛꯑꯒꯦ ꯅꯝꯕꯔ 17 ꯇꯤ ꯁꯥꯔꯠꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯅꯤꯡꯕ ꯖꯣꯒꯤꯡꯒꯤ ꯈꯣꯡꯎꯞꯀꯤ ꯑꯗꯒꯤ ꯕ꯭ꯂꯦꯖꯔꯁꯀꯤ ꯀꯣ ꯇꯤ ꯁꯥꯔꯠꯇ ꯅꯁꯥꯒꯤ ꯄ꯭ꯔꯤꯟ ꯅꯞꯅꯤꯡꯕ ꯅꯁꯥꯒꯤ ꯕ꯭ꯔꯦꯟ ꯑꯗꯒꯤ ꯖꯣꯒꯤꯡꯗ ꯅꯁꯥꯒꯤ ꯕ꯭ꯔꯦꯟ ꯇꯧꯖꯅꯤꯡꯕ ꯑꯗꯒꯤ ꯁꯨꯁ ꯈꯣꯡꯎꯞꯇ ꯅꯁꯥꯒꯤ ꯈꯣꯡꯎꯞ ꯑꯗꯒꯤ ꯕ꯭ꯂꯦꯖꯔꯁ ꯅꯁꯥꯒꯤ ꯇꯧꯅꯤꯡꯕ ꯀꯣ ꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯅꯤ ꯑꯗꯒꯤ ꯁꯔꯠ ꯄ꯭ꯔꯤꯟꯁꯨ ꯇꯧꯖꯔꯤ ꯚꯦꯔꯤ ꯒꯨꯗ ꯀꯣ ꯅꯣꯡꯃꯩ ꯅꯣꯏ ꯇꯧꯔꯛꯑꯒꯗꯤ ꯑꯗꯨꯝ ꯀꯣꯃꯦꯟ ꯏꯔꯣ ꯁꯨꯝ ꯑꯩꯁꯨ ꯈꯪꯒꯦꯕ ꯂꯝꯖꯤꯡꯕ ꯃꯉꯥꯡ ꯀꯣ ꯁꯔꯠꯀꯤ ꯄ꯭ꯔꯤꯟꯁꯨ ꯇꯧꯖꯔꯤ ꯁꯤ ꯀꯅꯦꯛ ꯇꯧꯁꯤ ꯀꯦꯞ ꯁꯔꯚꯤꯁꯁꯨ ꯇꯧꯋꯤ ꯚꯦꯔꯤ ꯒꯨꯗ ꯇꯣꯝꯕ ꯃꯩꯇꯩ ꯀꯣ ꯑꯗꯨꯁꯨ ꯗꯔꯀꯥꯔ ꯂꯩ ꯀꯣ ꯑꯗꯒꯤ ꯐꯤ ꯁꯥꯕ ꯇꯧꯖꯔꯤ ꯚꯦꯔꯤ ꯒꯨꯗ ꯇ꯭ꯌꯨꯁꯟꯒꯤꯗꯤ ꯇ꯭ꯌꯨꯁꯟꯁꯨ ꯌꯥꯝ ꯊꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯀꯣ ꯇ꯭ꯌꯨꯁꯟꯒꯤꯁꯨ ꯔꯤꯀꯤ ꯃꯥꯔꯇꯤꯟ ꯅꯝꯕꯔ 18 ꯁꯤꯜꯛ ꯑꯦꯟ ꯃꯍꯨꯝ ꯑꯩꯉꯣꯟꯗ ꯅꯣꯏ ꯃꯍꯨꯝ ꯐꯖꯕꯕꯨ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯄꯤꯁꯟꯕꯤꯔꯛꯑꯣ ꯃꯍꯨꯝ ꯀꯣ ꯃꯍꯨꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯃꯍꯨꯝ ꯌꯣꯟꯅꯤꯡꯕ ꯃꯤ ꯀꯣ ꯄꯤꯕꯤꯔꯛꯑꯣ ꯁꯤꯃ ꯑꯩꯈꯣꯏ ꯂꯧꯅꯤ ꯀꯣ ꯐꯤꯖꯤꯀꯦꯜ ꯊꯦꯔꯥꯄꯤꯁ ꯀꯣ ꯀꯥꯔ ꯋꯥꯁꯤꯡ ꯌꯥꯝ ꯊꯤ ꯀꯥꯟꯅꯔꯛꯀꯅꯤ ꯏꯟꯚꯦꯁꯇ ꯉꯥꯎꯖꯕ ꯏꯟꯚꯦꯁꯇꯔ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯎꯗ꯭ꯔꯣ ꯀꯩꯗꯧꯕꯩ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯀꯣ ꯇꯝꯄꯥꯛꯃꯌꯨꯝ ꯑꯕꯗꯨꯜ ꯋꯥꯔꯤꯁ ꯀꯣ ꯑꯕꯗꯨꯜ ꯋꯥꯔꯤꯁꯁꯦ ꯀꯩꯅꯣꯗꯩꯔꯣ ꯂꯤꯂꯣꯡꯗ ꯑꯣꯏꯇꯥꯔꯗꯤꯅꯦ ꯂꯤꯂꯣꯡꯒꯤ SBIꯗꯣ ꯑꯗꯨꯏ ꯃꯊꯛꯇ ꯎꯝꯔꯥ ꯍꯥꯎꯁ ꯑꯩꯈꯣꯏꯒꯤ ꯂꯩꯕꯅꯤꯀꯣ ꯌꯦꯡꯉꯣ ꯃꯨꯁꯂꯤꯝꯒꯤꯁꯨ ꯌꯥꯝ ꯂꯩꯗ ꯁꯥꯔ ꯑꯩꯗꯤ ꯐꯤ ꯁꯥꯖꯩꯀꯣ ꯑꯩꯗꯤ ꯁꯣꯐꯇꯣꯏ ꯁꯥꯖꯩ ꯚꯦꯔꯤ ꯒꯨꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯇꯧꯕ ꯌꯥꯕ ꯑꯃꯠꯇ ꯌꯥꯝ ꯊꯤ ꯂꯩꯈ꯭ꯔꯦ ꯁꯨꯔꯃꯤꯂꯥ ꯍꯥꯏꯔꯛꯀꯦ ꯁꯥꯔ ꯐꯥꯔꯝ ꯇꯧꯖꯩ ꯑꯣꯀꯦ ꯅꯦꯛꯁꯇ 19ꯗ ꯀꯣ ꯁꯣꯝꯅ ꯚꯤꯖꯥ ꯃꯅꯤ ꯑꯦꯛꯆꯦꯟꯖ ꯑꯗꯒꯤ ꯄꯥꯁꯄꯣꯔꯠ ꯀꯣ ꯁꯤꯁꯤꯃ ꯑꯩꯈꯣꯏꯗ ꯂꯣꯏꯅꯃꯛ ꯐꯪꯉꯤ ꯀꯣ ꯁꯤꯒꯤ ꯁꯔꯚꯤꯁ ꯁꯣꯝ ꯗꯦꯜꯂꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯅꯤ ꯚꯤꯖꯥ ꯇꯥꯟꯅꯕꯗ ꯑꯗꯒꯤ ꯅꯦꯛꯁꯇ 21ꯗ ꯍꯣꯇꯦꯜꯁ ꯀꯣ ꯁꯣꯝꯅ ꯀꯩꯒꯨꯝꯕ ꯂꯝ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯀꯔꯝꯕ ꯍꯣꯇꯦꯜꯁꯇ ꯀꯣ ꯂꯛꯖꯔꯤ ꯍꯣꯇꯦꯜ ꯑꯣꯏꯒꯦꯔꯥ ꯑꯗ ꯑꯩꯈꯣꯏꯒ ꯀꯅꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯣꯝ ꯗꯤꯁꯀꯥꯎꯟ ꯈꯔ ꯑꯗꯨꯝ ꯐꯪꯅꯤ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯈꯔ ꯂꯩꯖꯩ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯅꯔꯁ ꯃꯌꯥꯝꯒꯤ ꯑꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯀꯣ ꯅꯝꯕꯔ 22ꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯥꯁꯨꯔ ꯁꯤꯗꯩꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯀꯣ ꯅꯔꯁꯅꯦ ꯅꯔꯁ ꯌꯥꯎꯕꯤ ꯇꯥꯔꯗꯤ ꯇꯥꯛ ꯀꯣꯃꯦꯟ ꯅꯔꯁ ꯑꯅ ꯑꯝꯇ ꯏꯕꯤꯔꯛꯑꯣꯅꯦ ꯅꯔꯁ ꯑꯣꯏꯕꯤꯕ ꯅꯔꯁ ꯌꯥꯎ ꯇꯥꯔꯗꯤ ꯅꯔꯁ ꯏꯕꯤꯔꯛꯑꯣꯅꯦ ꯑꯣꯀꯦ ꯃꯤꯅꯥꯔꯅꯤ ꯑꯃ ꯂꯩꯔꯦ ꯕꯤꯁꯦꯁꯣꯔꯤ ꯂꯩꯔꯦ
Vidya leire, Sarju leire, ko adagi Rosni Kantaju nurse very good, Gayatri Ju adagi Asak Kumar Sanjeevam 20 or 20 di yaure. Thank you. Ko Asak Kumar, thank you. Asak Kumar Sanjeevam ai mistake ni ko si 2021 hoige da ko 21 sina ai nurse ta opportunity sam da bijage ko ko nurse haibani ko atopa kemta haibirakanu nurse katangi news oju nurse ni ko aduga sarjubla samsar aise isa advocate ni adubu angang chenbagi handloom store oina hangzare hojikti handloom je kitang scalable to wani ko internship se yamna pami stalin oinam ko adagi ANM Karim kai de ko Junu Sarat adagi Gayatri adagi Rosni Kanta ko nurse ma'am do nurse kai loi biro ko atopa nataba Mona Devi wet ko ai nurse kai da opportunity sam pige Manipur dana karamba hospital da ko tum yengbiro Manipur se da ko aina yamna nungaijadaba amkhak leiba nurse ma'am gi magi salary je si kaidawrobno khangdreba yamna pikna piyeba ko sigi potse nurse ki salary ma'am se yam thina pi akhoi Manipur sida haitare ko sigi potse ko kamaina ko lupa lising taruk ama lising taret ama phangba yauri adigi mu transport chu mu chattoine bisida yida kamai hingdoino sini question hujigi matamda imung amada ko hospital spelling thank you MD Ajis ai soibane ko hospital sigi koigi nurse ma'am the hospital mai salary yam pi 6 to 7 yamabada ko lising kanoga haigadra taraga haigadra adagi lising train thoiga haigadra chawromni ko se ado sumaina torkonda na mai macha kamai sen mai future kamai sem de no ko aduduna si ma'am jaina khanjaraga akhoigi nurse ma'am se ko sida nang any hospital I compete toro ko if I pay you 20,000 salary 20,000 salary have any go 20,000 salary nang Manipur ki any hospital I challenge so fresher hoigera adigi experience hoigera ko sijima ma'am haibiro ko kaigumba somna nurse hoy targadine ko ai akhoi doctor ma'am gi event am kak lei sigi coming 13 14 da Manipur da lei bo whole doctors ma'am jigi akhoi gi event am kak lei ko aduda akhoi chaluni ma'am su adum somna medical gi line da lei bi taragadi ko adum lakpi bi ani ko adum mo invitation la kai noi khangdre MLT su yai ko MLT gi su yai aduna teaching line da oina torpani ko teaching line da su I need it ajine I know jik teaching line da oitar ga dine ai ga hujik se madam amma khakka ai maming di panjaro ge mark su khoi gi kano da assistant professor oina oi ko magi khoi gi dream sida maga magi hujik nurse ma'am gi na coaching institute amkhak Manipur da khoi kano tarok tore ko aduna ma'am si jima lei ko doctor su yai ko doctor somna already ko MBBS lor matungda ko adagi x-ray gi technician gi ko 20 se ani sure ko okay 16 yes ma'am khoi mi ge jam singe thank you asana yingbirame 17 ko 18 adagi 19 ko thank you for correcting me 20 21 ko and 22 ko smile okay aduna mayamna nurse ki job pam taragadi ko aigi khoi satra gi haitare magi aman lei sijma 20,000 salary ko somna Delhi da Bangalore da leibi taragaji sigi nurse ki aina ji
revolution amkak saningiba ko moi salary ma'am the humiliate tawar thambiba hospital tap taigi night duty de kaide ka to be salary na sikha pangane ko ado thamada 20,000 salary as a ma'am yaningbra just type on the comment I challenge so guys ko NCR da laibani Gayatri okay nice ko pigmanly hai ko Birla Lashamna 20,000 pigmalagadi Birla ai upai suni leitre ko hospital da nurse amana hojik 20,000 Manipur piragadi ko adu fresher hoigera sidai hena piragadi adui hospital da adum tawbiro ko aduga mapan dadi ko Manipur da 20 haise ko yam thi yam mane ado sidai sida Manipur da 20 je PA hai taragadi ai yam thi khangdre sidai hena ko ado aizu Manipur da study taraga ko sigi 20,000 salary na habna ji sija da kya pangyam ta khangbiu ne ko fresher amada ko dum hangbiro nurse ek tam loi bugana 20,000 salary is a piram magadi khangde ko piram masu oisunu ado ai di aina thigalakpada khara laiba khara watpra na khale ko newsoi khoisu chapmana dune henbu helak dune ko sida bonus kam to yaudribani ko sida thau puri tolop ti yaudaba thabak na mai hau kai su bani aise ko laisram priya na aise char pc gi di leitabra ko khanaje sisu khande 20 budi lei bro manipur da yama bani ko bila leima ko pigari farm gi amuk tok se okay as a new joinee is 12 to 15K. Okay, so anyway, I'm seeing a CEO. Kong. I'm seeing Kong. I don't know. I'm also worried. I'm saying them no. Class tong tong na. Day number 2. How's the logic? Kong. Type on the comment. Let's get started for day number 2. Type on the comment. Day number 2. Student gidi ay ngang zo high grade. Kong. I'm saying plug pull worry. Sana yar di no ay down. Awesome. Day number 2. How's the logic? Yeah. Day number 2 howjikanda mayam desu a break am teluzage just for 2 minutes ko mayam ju washroom changbi ba khotpa mayam changbi ro aduga day number 2 ai howjarage ko serious hoiba khatani go yan thaksa ningi sai aduna I'll give you 2 minutes aduga washroom da ek tholopa gana amuk howrase ko mayam yaidana only just 2 to 3 minutes harase ko aduga amuk thengners Angaupi amaga loi na rubadagi ay koi pumnama loi na ngare fajaba pumbagi pankai haibado hey nupi nangon na loi na leire Nungti numit kudingi ujara basu Hena dum hena mayek senglakle Kuira boy ningi hekta
ꯆꯠꯈꯤꯕ ꯃꯤꯀꯨꯞꯇ ꯏꯅꯥꯛꯇꯒꯤ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯒꯦ ꯉꯥꯏꯖꯔꯤꯕꯅꯤ ꯈꯪꯗꯦꯗ ꯑꯩꯁꯦ ꯀꯃꯥꯏ ꯍꯪꯗꯣꯏꯅꯣ ꯇꯊꯤ ꯇꯊꯤꯅ ꯆꯩꯔꯛꯂꯁꯨ ꯍꯦꯛ ꯃꯤꯅꯤꯅ ꯑꯩꯁꯨ ꯏꯀꯥꯏꯔꯤꯕꯅꯤ ꯃꯀꯥꯂꯥꯝꯂꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯌꯦꯡꯒꯤ ꯈꯟꯕꯗ ꯋꯥꯖꯩ ꯄꯨꯛꯅꯤꯡꯁꯦ ꯊꯔꯣ ꯊꯝꯕ ꯑꯩꯗꯤ ꯈꯣꯏꯗꯥꯗ꯭ꯔꯦ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯥꯎꯔꯦ ꯐꯖꯕ ꯄꯨꯝꯕꯒꯤ ꯄꯟꯈꯩ ꯍꯥꯏꯕꯗꯣ ꯍꯦ ꯅꯨꯄꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯖꯔꯕꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯌꯦꯛ ꯊꯣꯔꯛꯂꯦ ꯀꯨꯏꯔꯕꯣꯏ ꯅꯤꯡꯉꯤ ꯍꯦꯛꯇ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇ ꯏꯅꯥꯛꯇꯒꯤ All right, ma'am, welcome back. Day number 2. Day number 2da ngasi akoina main oina tawdoiba ma'am haujalasi. If you're ready, ma'am isai ju ngak tare break lo oina. If you are ready to start the day number 2, side again revision tawjabani ma'am gi kokta brain in the freeze tawjabani. Type in the comment. Let's get the party started. PPR and bros. PPR, awesome. Day number 2, ma'am, haujalasi. Time on the comment PPR. Facebook to igara, YouTube to igara, ma'am. Kanamak sida yingbirba punamak. Ngasigi day number 2. Kamaina nangi ahanba customer kamaina phangani. Aduga nangonda aina piriba any product to kamaina moide yongani. Haibagi matangda ehang takjagani. Sigi taiba pocha horen numidang pasana. Wakal hadaro you have to take lots of notes aduga hayeng hek tum holokpagi ade ai kay no adegi kamaini yoni kamaina lehen gani. That's it. So ladies and gentlemen, let's get the party started. Aduna mayam haujalasi aduna mayam fazana focus to biro sida pen and paper fazana pai biro aina taksa doise mayam mayam gidamuktani aduna mayam su thoi puning changna yengbiro haujalasi. Let's go. All right.
Okay, so day number 2, ko, create demand and get customer nice. I think around demand, I any product mo choose to. Let's say for example, ngari yar se ko. Ngari se aina ngari se Manipur gi imong ayambada ngari se adum chai loinamuk chu chabiram ngani na khali sida jat bijat kari kra kem nei tabra na khanjai ko. Hoi, Brahman gi imung da chabiram da su yai ko kanang bakra da su pura veg oina leibiram su myamam yobiram ngani ko aduna sigi potse akoina ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯂꯩꯖꯔꯤꯕ ꯄꯣꯠꯁꯦ ꯗꯤꯃꯥꯟ ꯑꯣꯜꯔꯦꯗꯤ ꯂꯩꯔꯕꯅꯦꯕ ꯌꯥꯝꯅ ꯏꯖꯤꯂꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯒ ꯀꯁꯇꯃꯔꯗ ꯑꯩꯈꯣꯏꯅ ꯌꯣꯜꯂꯛꯇꯣꯏꯅꯦꯕ ꯁꯤꯒꯤ ꯑꯩꯒꯤ ꯀꯁꯇꯃꯔꯁꯦ ꯀꯃꯥꯏꯅ ꯐꯪꯉꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯀꯣ ꯉꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯇꯣꯏꯁꯦ what they will learn deeply ꯍꯥꯏꯁꯦ ꯅꯪꯅ ꯁꯤꯗ ꯍꯩꯗꯣꯏꯁꯦ ꯌꯥꯝ ꯐꯖꯅ ꯗꯤꯞ ꯑꯣꯏꯅ ꯈꯜꯂꯅꯤ ꯀꯣ ꯅꯝꯕꯔ 1 the core mindset ꯀꯣ ꯀꯁꯇꯃꯔꯁꯦ ꯐꯪꯗ꯭ꯔꯤꯀꯥꯟꯒꯤ ꯃꯃꯥꯡꯗꯅꯦ ꯍꯥꯟꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯪꯕ ꯐꯣꯔꯃꯨꯂꯥꯁ ꯑꯃ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯝꯕꯔ 1 ꯀꯣ ꯗ ꯒꯣꯜꯗꯟ 5 buyers and eyes ꯑꯗꯩ ꯀꯣ ꯁꯤ 1 ꯑꯗꯒꯤ ꯁꯤ ꯀꯩꯅꯣ ꯑꯣꯏꯕꯤꯔꯣ ꯑꯦꯅ ꯍꯥꯏꯕꯤꯔꯣ 1 ꯍꯥꯏꯔꯣꯅꯦ ꯀꯣ ꯑꯩꯈꯣꯏꯅ 5 golden buyers ꯍꯥꯏꯕ ꯑꯃ ꯂꯩ ꯅꯝꯕꯔ 1ꯗ attention triangle method ꯀꯣ ꯁꯤꯅ ATM ꯍꯥꯏꯕ ꯂꯩ ATM ꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤ ATM ꯗꯣ ꯅꯠꯇꯦ ꯅꯝꯕꯔ 2ꯗ ꯀꯣ how to get views ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯍꯦꯟꯅ ꯎꯍꯜꯂꯛꯀꯅꯤ ꯀꯣ ꯑꯗꯩ ꯅꯝꯕꯔ 3ꯗ demand creation formula AIDA ꯅ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯗꯤꯃꯥꯟꯁꯦ ꯋꯥꯡꯈꯠꯂꯒ ꯑꯩ ꯀꯃꯥꯏꯅ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯂꯩꯍꯜꯂꯛꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯇꯣꯄꯤꯛ ꯃꯔꯤꯁꯦ ꯐꯖꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛꯀ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯒꯅꯤ ꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯞꯁ ꯑꯣꯏꯅ ꯄꯤꯗꯣꯏꯅꯦꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ are you excited to learn for day number 2 type excited ꯁꯅ okay awesome excited thank you all right ꯌꯦꯡꯀꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯑꯒꯦ ꯌꯦꯡꯕꯤꯔꯣ ꯑꯍꯥꯟꯕꯗ core mindset ꯍꯥꯟꯅ ꯈꯪꯕꯤꯌꯣꯕ ꯀꯃꯥꯏꯅꯅꯣ ꯑꯩꯅ ꯀꯁꯇꯃꯔ ꯐꯪꯉꯛꯇꯣꯏꯁꯦ any business ꯑꯣꯏꯕ ꯌꯥꯏ any product ꯑꯣꯏꯕ ꯌꯥꯏ any services ꯑꯣꯏꯕ ꯌꯥꯏ physical product ꯑꯣꯏꯕ ꯌꯥꯏ ꯁꯤꯒꯤ ꯀꯁꯇꯃꯔꯁꯦ ꯑꯩꯍꯥꯛꯅ ꯀꯃꯥꯏꯅ ꯐꯪꯉꯛꯇꯣꯏꯅꯣ ꯑꯃꯗꯤ ꯑꯩ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯁꯦꯜꯁ ꯇꯧꯔꯛꯇꯣꯏꯅꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯨꯟꯅ ꯈꯪꯉꯣꯕ ꯃꯌꯥꯝꯅꯗꯤ ꯁꯦꯜꯁꯦ ꯌꯥꯝꯅ ꯍꯩꯅꯗꯕꯅꯤꯀꯣ but for me I love sales ꯑꯩꯅ ꯁꯦꯜꯁ ꯌꯥꯝꯅ ꯇꯧꯔꯤꯈꯩ ꯑꯩ ꯄꯩꯁꯥ ꯐꯖꯅ ꯄꯥꯏꯅꯤ ꯑꯩ ꯕꯤꯖꯤꯅꯦꯁꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯑꯩꯅ ꯍꯦꯛ ꯁꯦꯜꯁ ꯇꯧꯕ ꯉꯝꯃꯛꯇꯕ ꯅꯨꯃꯤꯠꯇ ꯑꯩ ꯕꯤꯖꯤꯅꯦꯁ ꯁꯔꯚꯥꯏꯚ ꯇꯧꯕꯗ ꯈꯔ ꯋꯥꯔꯛꯀꯅꯤ ꯑꯗꯨꯅ ꯁꯦꯜꯁ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯅ ꯑꯩ ꯁꯦꯜꯁ ꯈꯤꯇꯪ ꯑꯣꯏꯅ ꯑꯩꯒꯤꯁꯨ ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯃꯛꯏꯀꯣ I learned sales from my mentor Grant Cardone ꯍꯥꯏꯁꯦ ꯑꯩ ꯀꯥꯔꯗꯣꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ 2017 18 19 ꯀꯣ ꯑꯗꯨ ꯂꯣꯏꯔ ꯑꯩ ꯃꯥꯔꯀꯦꯇꯤꯡ ꯇꯝꯃꯛꯄꯅꯦꯕ ꯑꯩꯒꯤ ꯕꯦꯁꯤꯛꯁꯦ ꯑꯩ ꯁꯦꯜꯁꯦ ꯍꯧꯔꯛꯏꯀꯣ ꯑꯩ ꯃꯥꯔꯀꯦꯇꯤꯡꯁꯦ ꯁꯦꯀꯦꯟꯅꯤ ꯑꯗꯣ ꯃꯥꯔꯀꯦꯇꯤꯡ ꯍꯦꯟꯅ ꯄꯥꯝꯈꯤꯕ ꯋꯥꯅꯦꯕ ꯑꯩꯒꯤ ꯑꯦꯅꯤ ꯏꯟꯇꯔꯟ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯥꯐ ꯑꯣꯏꯒꯦꯔꯥ ꯁꯦꯜꯁꯇꯒꯤ ꯕꯦꯁꯤꯛ ꯂꯣꯏ ꯇꯝꯃꯛꯀꯅꯤ ꯀꯩꯒꯤꯅꯣ ꯁꯦꯜꯁꯇ ꯅꯣꯠ ꯑꯣꯟꯂꯤ ꯄꯣꯠ ꯌꯣꯟꯕ ꯈꯛꯇ ꯅꯠꯇꯦꯕ ꯀꯝꯃꯨꯅꯤꯀꯦꯁꯟ confidence not only that ꯀꯣ ꯀꯃꯥꯏꯅ common sense ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ presence of mind ꯀꯃꯥꯏꯅ ꯑꯩꯅ ꯈꯪꯖꯔꯤꯕ ꯃꯌꯥꯝꯁꯦ ꯈꯨꯗꯛꯇ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯀꯅꯤ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯀꯟꯚꯤꯟꯁ ꯇꯧꯔꯛꯀꯅꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯣ ꯑꯩ ꯁꯦꯜꯁꯁꯦ ꯇꯝꯃꯦ ꯁꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯇ ꯑꯩꯗꯤ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯏ ꯑꯩꯒꯤ ꯑꯍꯥꯟꯕ ꯖꯔꯅꯤꯗ ꯑꯩ ꯁꯦꯜꯁ ꯌꯥꯝ ꯇꯝꯃꯛꯏ ꯀꯣ ꯑꯗꯨꯅ ꯃꯥꯏꯟꯁꯦꯠꯇ ꯀꯣ ꯅꯝꯕꯔ 1ꯗ ꯁꯦꯜꯂꯤꯡ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦꯅ ꯈꯪꯕꯤꯌꯣꯕ ꯅꯪꯅ ꯉꯁꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯉꯥꯔꯤ ꯌꯣꯜꯂꯦꯅ ꯈꯟꯕꯤꯔꯣꯕ ꯀꯣ ꯉꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯥꯝ ꯊꯤꯅ ꯍꯥꯎꯅ ꯆꯥꯖꯅꯤꯡꯕ ꯏꯃꯨꯡ ꯂꯩꯔꯝꯒꯅꯤ ꯑꯗꯩ ꯑꯃꯅ ꯄꯩꯁꯥ ꯌꯥꯝ ꯂꯩꯖꯗꯕ ꯑꯍꯥꯎꯕꯗꯤ ꯆꯥꯖꯅꯤꯡꯕ ꯀꯣ ꯀꯗꯥꯏꯗ ꯐꯪꯗꯣꯏꯅꯣ ꯈꯪꯗꯕ ꯌꯥꯝ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯪ ꯃꯤꯒꯤ ꯃꯇꯦꯡꯅꯦ ꯄꯥꯡꯉꯤꯁꯦ not just moneyꯅꯦꯅ ꯈꯜꯂꯛꯀꯅꯣꯕ sales is not about money if you do that you are in the transactional business ꯁꯤꯒꯨꯝꯕ ꯀꯞ ꯑꯃ ꯃꯆꯥ ꯑꯃ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯌꯣꯟꯕꯁꯤꯗꯤ ꯌꯥꯝ ꯂꯥꯏꯌꯦꯕ
It's very easy natra sigi cup chidi kamaina lupa lakh amount thoro kani hai tar di khangaroi ko I can openly challenge everyone sigi cup che kamaina lupa lam de yon do no hai tar kamaina hangani no asa ina du mai khan no hendra kamaina hai je phar yam ta bani sugan galunu ko thabong utche ba ai broke chatle broke chat kamaina paisa tan du na ta hang mani adugi mohta ai thabok toge na broke chatlido amtai muthat chage na adi khalloi ba ai kariguma ma toksan ge na ai ngasi kariguma ma tamge na adi si koksida khandabra ba kamaina how to get rich how to make money adum tog leidora ba adui mohta ai kariguma ma tamjan ge na ngasi de kariguma ma haijan ge na kariguma ma action loge na ko sigi poche ma di khallaroi myam sigi poche if you are not doing the transactional business nang lak amda ga su yon ngamoi ba ko sigi pot sigi pikraba same product say I for example let's say Asus product har se ba I already sell in terms of 1 crore ki mathak tai sales so right ko Asus any product ado kaidino it's not about how I sell transaction da tarok ta ga di ya right ko relationship business to bi over mi gi mateng pang over nang nang asi nangi product sina ne magi kari mateng pang ge mangon do kai problem lai ge si mateng natro ai mingonda koitan tanar yon mana teba sida la imam sibo aina no mata mayam sida koitan tanaraga ai taw di sugdo toroi ko han mina lan bam dakar oi ba khangan ba ma uhan ba ma aduga mi mateng pang dong ne ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦꯜꯁ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯃꯤꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣ ꯅꯪꯅ ꯁꯣꯜꯕ ꯇꯧꯕꯤꯌꯣꯕ ꯉꯁꯥꯏꯒꯤ ꯅꯪꯅ ꯌꯣꯜꯂꯤꯕ ꯀꯞ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯗꯛ ꯑꯦꯅꯤ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛ ꯑꯣꯏꯒꯦꯔꯥ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯗꯛ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯁꯣ ꯃꯦꯅꯤ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯣ ꯑꯩꯅ ꯁꯨꯝ ꯗꯤꯖꯤꯇꯦꯜꯒꯤ ꯄ꯭ꯔꯗꯛ ꯈꯔ ꯑꯩ ꯈꯔ ꯁꯤꯖꯤꯟꯅꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯣ ꯑꯗꯨꯅ ꯁꯨꯝ ꯄꯟꯗꯕꯅꯤ ꯌꯥꯝ ꯊꯤꯅ ꯂꯩ ꯀꯣ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯗꯛ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄ꯭ꯔꯗꯛ ꯑꯣꯏꯒꯦꯔꯥ ꯑꯩ ꯗꯣꯃꯦꯟ ꯑꯣꯏꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯄꯟꯗꯕꯅꯤ ꯐꯤꯖꯤꯀꯦꯜ ꯑꯩꯅ ꯁꯨꯝ ꯄꯟꯕꯅꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩ ꯃꯌꯥꯝꯅꯗꯤ ꯑꯥꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯁ ꯃꯣꯏꯗꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯥꯛꯄꯅꯦ ꯑꯩꯅ ꯃꯌꯥꯝꯅ ꯇꯥꯛꯏꯁꯤꯕꯨ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯥꯛꯄ꯭ꯔꯣ type on the comment am I teaching you the digital marketing right now just tell me mayamna ahanba ubada aksudi a social media da khara thagatpani motivation takpani adu takpani ngasi de kai tai khangjaro this is completely a transformation journey about you. Hey Hydra, I will definitely gonna change you in the another version of who you are. That's what the ASU stand for. We will help 100,000 people in the state of Manipur to teach you the modern new way of education, to develop your skills, your knowledge, the way you have an experience, that can completely change into another version so that you can fulfill your future needs. That's what we stand for as an Asur. We don't do just for the namesake of money. Nangi pasaduna I don't care. I don't care about your money. I don't care about your power. I will say what I want. And I will change you completely. Sida mo English am lo le harani. Ko ma'am thamoy degi haibane. Ay script de haibane. ꯃꯌꯥꯝꯅ ꯑꯥꯁꯨꯔꯗ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯥꯛꯏ ꯑꯗꯨ ꯇꯥꯛꯏ ꯑꯗꯥ ꯇꯥꯛꯏ ꯑꯩ ꯁꯨꯛꯇꯥꯛ ꯇꯥꯛꯇꯦ ꯀꯣ ꯑꯥꯏ ꯑꯣꯡꯂꯤ ꯇꯤꯆ ꯑꯩ ꯅꯪ ꯀꯃꯥꯏꯅ ꯃꯤꯑꯣꯏꯕ ꯑꯃ ꯀꯃꯥꯏꯅ ꯀꯣ ꯖꯔꯅꯤ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯆꯪꯏ ꯀꯔꯤ ꯇꯝꯒꯅꯤ ꯀꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯁꯤ ꯌꯥꯝ ꯄꯤꯛꯄ ꯄꯥꯔꯠ ꯑꯃꯈꯛꯇꯅꯦꯕ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯀꯣ ꯍꯩꯒꯗꯧꯅꯤ ꯁꯤꯁꯨ ꯍꯩꯖꯟꯕꯗ ꯃꯥꯡꯖꯕ ꯀꯩꯝ ꯂꯩꯇꯦ ꯀꯣ ꯂꯥꯏꯔꯤꯛ ꯇꯝꯖꯟꯕꯗ ꯅꯣꯂꯦꯖ ꯂꯩꯕꯗ ꯀꯣ ꯁꯤꯗꯕꯨ ꯀꯩ ꯃꯥꯡꯖꯗꯣꯏꯅꯣ ꯅꯣ ꯀꯣ ꯃꯌꯥꯝꯅ ꯑꯍꯥꯟꯕꯗ ꯑꯥꯛꯁꯨꯔꯁꯦ ꯀꯩ ꯇꯥꯛꯑꯦꯅ ꯇꯥꯏꯞ ꯑꯝꯇ ꯀꯣꯃꯦꯟ ꯑꯝꯇ ꯏꯕꯤꯔꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯋꯥꯠ ꯗꯨ ꯌꯨ ꯐꯤꯜ ꯑꯕꯥꯎꯠ ꯀꯣ ꯑꯥꯛꯁꯨꯔ ꯃꯅꯨꯡꯗ ꯀꯣ ꯀꯩ ꯇꯥꯛꯏꯅꯣ ꯁꯨꯝ ꯌꯦꯡꯁꯤꯅꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯝꯇ ꯏꯕꯤꯔꯣꯅꯦ ꯀꯩ ꯇꯥꯛꯑꯦꯅ ꯈꯟꯒꯦꯕ ꯑꯩꯁꯨ ꯑꯝꯇ ꯈꯪꯖꯒꯦ ꯀꯣ how to create income ꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯈꯟꯕꯗꯣ digital marketing skills business ꯀꯣ skills ꯑꯣꯀꯦ ꯑꯇꯣꯞꯄꯗꯤ ꯑꯣꯀꯦ
All right. New idea skills. How to use money, digital marketing, business skills, motivating. Ningthozam Banti, ko Tomba, Alex Konsam, ko. Okay. Who I am. Business skills. Okay. Awesome. Ko Pongning Thawat P. Ado, khangde ko ma'am hujikpudi ma'am aina har kanda irakpusu khara yaure ado hek ubuga khoise moidi digital marketing takpani khotpani adu tawna khoi takpudi tai ko tai ju part khara maru oiba khara ai khangal lema hekta duida ai tawna teba ko nanga chana ba nangi mafam duda adi foundation ni chap manai ko foundation yaudana nang atopa tambe yaroi khoju class toy lei khangda mina khangja da wani but if you go in this way ko you will change in another person. That's my promise to you. All right, so aduna aina hojik mayam da toy su mayam gi mateng pangi ni nadra. This is what we call as aina mayam da po yo toy su si ju mayam gi mateng pangi ni nang na haitabado tamulao haibne ba Heda asura changa saidi tham the policy yang kai tande yaro lam tande lichai yang pada kan kadam ni dum madani soi oi roi na ko asura je paisa po kham lava it's not ai sida RBI ni na te na ai sida paisa sung ba na te ba nang na haitaba poto hana tamjau lo ba paisa lakani soi haitaba na kama nungam ni mita bu kamai na paisa ta ni kamai tau ni na khan manang na kamai paisa ta no adui muhutana ai ngasi kari thabak toksanre sin tang khaluni nangi punsida kari kana ba thabak tawroge nasagi nong madugi amta haina zeba adudi sida yar 99 of the 99.9% of the people did you ever nangi punsi nungudi nungsiram gani ba nangi punsi jigi ko nangi journey da nangna pamjai du gi nong gi thabak kyam tawbige ba som pungkun mari sida pungkun mari da som da kyam focus tawbige ko si imte ibio ne. Number 2, people don't buy because you talk too much. Mayamna nonde pot lerek to sa nang wa yamna nganga ga mina pot lerek to mate ba si yam tin lan ba concept ni ko. Aduna customer na hai ba se munna ta ga da ba. This is what we call as listening skills. Mina hai ba do nang na munna ta dra ga di kamaina nang mi mateng pang do no. Ai poti yam phai adu nate maru wardi mina leiba problem do ai hakna kamaina understand tor matungda kamaina magi problem kamaina solve to bini simple ne kitang ju khallaga na khuman ninge ba ekta mina du harena padrong ngong bada that's not how you're going to make the sales tomorrow hang sales so haji ko number 2, people buy because the need inside them is already burning haise kanaguma amna pot ler ko matam da hengwai na asugi product ko lening ko matam nang manung digi sidi amta di lei diaro nang burning am lakini ba ai yonju lakini noida trust me kaduna miyoy bana pot ler to sa ko magi kano magi apamba ma manung dagi ne asima ai lehudra di yara roi ko natraga di ai sida sum lei hodora natraga ai 2025 ta ina leiba ai gi journey je same thing adum leidora ko sima ai lehodra di yara roi ai horen nungdang je cheng leiti cheng lehodra di ai yara roi horen nungdang ai thum lehodra di injang da thum hapna ba le roi sumaina torokpoda dine adagi manipur yam hainabi subject am harke admission gi matam dana admission je what the kind of sukchan chaloiba student game idea na harkena ujima harke hayeng je last date ne haradina mathom maram khangaro chieng rani ma admission tawge nahangai di ma suktok tawroiba ado last day nimita admission yam na tawni ka ado manung dai ma burning am laigre ai admission to hodragadi ai parikha thaya roin that's it ko adumaina nangna yolakpadasu nangi ni product su
ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯕꯔꯅꯤꯡ ꯗꯤꯖꯥꯏꯔ ꯑꯃ ꯂꯩꯍꯟꯁꯦꯕ ꯅꯪꯒꯤ ꯑꯦꯅꯤ ꯄ꯭ꯔꯗꯛꯇ ꯃꯤꯉꯣꯟꯗ ꯆꯥꯍꯟꯕ ꯑꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯃꯥ ꯐꯔꯛ ꯇꯥꯔꯅꯤ ꯃꯥ ꯄꯔꯤꯈꯥ ꯊꯥꯕ ꯌꯥꯔꯔꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯔꯔꯣꯏꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ ꯀꯩꯗꯧꯅꯨꯡꯗ ꯏꯒꯦꯁꯨ ꯏꯁꯜꯂꯣ ꯄꯨꯟꯁꯤꯗꯅꯦ ꯀꯣ ꯗꯣꯟ ꯋꯦꯠ ꯐꯣꯔ ꯗ ꯄꯔꯐꯦꯛ ꯇꯥꯏꯝ ꯇ꯭ꯔꯁ ꯃꯤ ꯅꯪꯒꯤ ꯄꯔꯐꯦꯛ ꯇꯥꯏꯝ ꯍꯥꯏꯕ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏ ꯂꯥꯏꯕꯛꯇ ꯑꯃꯨꯛꯀ ꯍꯥꯏꯒꯦ ꯏꯖꯧ ꯀꯣ ꯄꯔꯐꯦꯛ ꯇꯥꯏꯝ ꯑꯅ ꯍꯥꯏꯁꯦ ꯒꯥꯔꯦꯟꯇꯤ ꯇꯧꯕ ꯉꯝꯕꯗꯣ ꯑꯩ ꯏꯁꯣꯔꯅꯦꯅ ꯍꯥꯏꯖꯒꯦ ꯀꯣ ꯏꯁꯣꯔꯅꯦꯅ ꯀꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪꯅ ꯄꯩꯁꯥ ꯄꯥꯏꯔꯛꯇꯣꯏꯁꯦ ꯍꯥꯏꯁꯦ ꯅꯪ ꯍꯥꯏꯕ ꯉꯝꯃꯒꯗꯤꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯅꯪ ꯍꯧꯖꯤꯟꯕꯗꯤ ꯌꯥꯏꯗꯅ ꯉꯁꯤꯗꯒꯤ ꯅꯪ ꯍꯧꯖꯤꯟꯕꯗꯤ ꯌꯥꯗ꯭ꯔꯣ ꯌꯨ ꯍꯦꯚ ꯇꯨ ꯁ꯭ꯇꯥꯔꯠ ꯐ꯭ꯔꯣꯝ ꯇꯨꯗꯦ ꯀꯣ ꯑꯗꯨꯅ ꯁꯤꯁꯤꯅ ꯃꯥꯏꯟꯁꯦꯠꯇ ꯁꯤ ꯂꯩꯕꯤꯌꯣ ꯗ ꯀꯣꯔ ꯃꯥꯏꯟꯁꯦꯠ ꯑꯗꯒꯤ ꯅꯝꯕꯔ ꯑꯦꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯗ 5 ꯒꯣꯜꯗꯟ ꯕꯥꯏꯌꯔꯁ ꯀꯣ ꯗꯤꯁ ꯏꯁ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯗ 5 ꯒꯣꯜꯗꯟ ꯕꯥꯏꯌꯔꯁ ꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯏꯁꯦ ꯍꯣꯔꯦꯟ ꯍꯣꯝꯋꯔꯛ ꯄꯤꯔꯛꯀꯅꯤ ꯂꯣꯏꯅꯃꯛ ꯇꯧꯒꯗꯧꯅꯤꯀꯣ ꯍꯌꯦꯡꯗꯩꯗꯤ ꯅꯣꯏ ꯊꯕꯛ ꯇꯧꯕ ꯍꯧꯔꯗꯧꯅꯤ ꯏꯠꯁ ꯅꯣꯠ ꯑꯩꯅ ꯅꯍꯥꯟꯗꯩ ꯇꯥꯛꯄ ꯈꯛꯇ ꯅꯠꯇꯕꯗ ꯊꯕꯛ ꯂꯣꯏ ꯇꯧꯍꯟꯗꯣꯏꯅꯤ ꯗ 5 ꯒꯣꯜꯗꯟ ꯕꯥꯏꯌꯔꯁ ꯌꯦꯡꯉꯣ ꯑꯍꯥꯟꯕꯗ ꯍꯨ ꯑꯥꯔ ꯌꯣꯔ ꯀꯁꯇꯃꯔ ꯍꯥꯏꯁꯦ ꯅꯪꯒꯤ ꯀꯁꯇꯃꯔꯁꯦ ꯀꯅꯥꯅꯣꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯒꯗꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯉꯥꯔꯤ ꯌꯣꯜꯂꯦ ꯀꯣ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯉꯥꯔꯤꯁꯦ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯅꯤ ꯀꯣꯃꯦꯟꯇ ꯑꯝꯇ ꯏꯔꯣꯅꯦ ꯍꯩꯕ꯭ꯔꯦꯡ ꯉꯥꯔꯤꯁꯦ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯒꯅꯤ ꯀꯣꯃꯦꯟꯇ ꯏꯔꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯃꯤꯇꯩꯕꯨꯗꯤ ꯈꯪꯉꯦ ꯀꯣ ꯁꯨꯁꯃꯥ ꯁꯣꯏꯔꯤꯁꯦ ꯌꯦꯡꯉꯣ ꯀꯔꯝꯕ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯗꯣꯏꯅꯣꯕ ꯀꯝꯃꯨꯅꯤꯇꯤꯗ ꯅꯠꯇꯕ ꯀꯣ ꯁꯤꯡꯖꯨ ꯀꯥꯏꯅ ꯄꯥꯏ ꯍꯥꯏꯖꯜꯂꯛꯑꯦꯀꯣ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯂꯨ ꯁꯥꯛꯀ ꯍꯥꯏꯖꯜꯂꯛꯀꯅꯤ ꯑꯩꯁꯨ ꯄꯥꯏꯗꯀꯣ ꯔꯣꯁꯅꯤꯀꯥꯟꯇ ꯀꯣ ꯅꯨꯄꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯣ ꯍꯥꯎꯁ ꯋꯥꯏꯐ ꯅꯨꯄꯤ ꯚꯦꯔꯤ ꯒꯨꯗ ꯀꯣ ꯂꯥꯏꯔꯕ ꯃꯤꯅ ꯍꯦꯟꯅ ꯂꯩꯅꯤ ꯌꯥꯔꯦꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯨ ꯉꯥꯔꯤ ꯆꯥꯔꯝꯒꯅꯤ ꯀꯣ ꯃꯤꯗꯜ ꯀ꯭ꯂꯥꯁꯁꯨ ꯉꯥꯔꯤ ꯆꯥꯔꯝꯒꯅꯤ ꯁꯤꯗ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯇꯦꯀꯣ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯍꯥꯎꯁ ꯋꯥꯏꯐ ꯑꯃꯗꯤ ꯅꯨꯄꯤ ꯀꯣ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥꯕꯨꯗꯤ ꯈꯪꯉꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯄꯣꯠ ꯂꯩꯗ꯭ꯔꯗꯤ ꯀꯅꯥ ꯂꯩꯅꯤ ꯀꯣ ꯑꯗꯨꯃ ꯌꯥꯔꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗ꯭ꯔꯥꯁꯅ ꯍꯥꯏꯗꯣ ꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯠ ꯄꯥꯝꯕ ꯍꯥꯏꯗꯣ ꯁꯤꯃ ꯑꯣꯏꯔꯔꯣꯏ ꯀꯣ ꯑꯗꯣ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯌꯣꯕ ꯌꯨꯝ ꯄꯨꯔꯤꯕ ꯃꯤꯅ ꯋꯥꯏꯐ ꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯅꯝꯕꯔ 1 ꯀꯣ ꯍꯥꯎꯁ ꯋꯥꯏꯐ ꯂꯩꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯋꯥꯏꯐ ꯀꯥꯡꯕꯨꯈꯩꯁꯦ ꯑꯩꯅ ꯉꯥꯔꯤ ꯌꯣꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯅꯔꯤꯕ ꯏꯃꯨꯡ ꯄꯥꯟꯅꯔꯤꯕ ꯏꯟꯖꯥꯡꯒꯤ ꯀꯔꯤꯒꯤ ꯄꯥꯟꯅꯔꯤꯕ ꯃꯤꯗꯣ ꯑꯩ ꯑꯗꯨ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯅꯤꯕ ꯏꯃꯨꯡ ꯑꯃꯗ ꯃꯧ ꯑꯃꯅ ꯏꯟꯖꯥꯡ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯊꯣꯡꯉꯝꯃꯅꯤ ꯀꯣ ꯃꯧꯗ ꯏꯟꯖꯥꯡ ꯊꯣꯡꯗꯕ ꯀꯔꯤ ꯀꯔꯥ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯈꯤꯕꯗꯗꯤ ꯀꯣ ꯃꯤ ꯊꯝꯃꯒ ꯊꯣꯡꯕ ꯑꯃ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯧꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯋꯥꯏꯐ ꯀꯣ ꯁꯤ ꯑꯌꯥꯝꯕ ꯇꯥꯔꯒꯦꯠ ꯑꯩ ꯁꯤꯒꯤ ꯃꯤꯁꯦ ꯑꯩ ꯍꯥꯟꯅ ꯇꯥꯔꯒꯦꯠ ꯇꯧꯅꯤꯕ ꯏꯟꯗꯣꯆꯥ ꯑꯩ ꯁꯨꯃꯥꯏꯅ ꯉꯥꯔꯤ ꯑꯃꯈꯛ ꯄꯣꯔꯛꯏꯅꯦ ꯑꯩꯁꯦ ꯑꯩ ꯍꯣꯔꯦꯟ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯄꯤꯒꯦ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯁꯨ ꯄꯤꯒꯦꯕ ꯅꯪ ꯍꯌꯦꯡꯗꯒꯤꯅꯦ ꯉꯥꯔꯤ ꯌꯣꯟꯒꯦ ꯑꯦꯅꯤ ꯄ꯭ꯔꯗꯛꯇꯣ ꯌꯣꯟꯅꯕꯒꯤ ꯐꯣꯔꯃꯨꯂꯥ ꯑꯃ ꯄꯤꯒꯦ ꯀꯁꯇꯃꯔ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯉꯥꯔꯤꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯗꯤꯃꯥꯟ ꯂꯩꯔꯕꯅꯤꯀꯣ ꯀꯣ ꯍꯣꯏ ꯆꯤꯡꯁꯨꯕꯝ ꯄ꯭ꯔꯕꯤꯟ ꯁꯤꯡ ꯂꯩꯕꯗꯤ ꯅꯨꯄꯥꯅ ꯉꯥꯛꯇꯅꯤ ꯂꯩꯔꯝꯃꯅꯤ ꯀꯣ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯄ꯭ꯔꯕꯤꯟꯅ ꯍꯥꯏꯁꯦ ꯌꯥꯅꯤꯡꯕ꯭ꯔꯥ ꯀꯣ ꯅꯨꯄꯥꯅ ꯉꯥꯛꯇ ꯂꯩꯔꯝꯃꯅꯤꯅꯀꯣ ꯅꯨꯄꯤ ꯉꯥꯔꯤꯒꯨꯝꯕ ꯀꯣ ꯑꯩ ꯊꯥꯖꯗꯦ ꯀꯣ ꯉꯥꯔꯤ ꯉꯥ ꯉꯥꯇꯥꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯅꯨꯄꯥꯅ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯀꯨꯞ ꯃꯇꯥꯗꯤ ꯀꯣ ꯅꯨꯄꯤꯅ ꯂꯥꯛꯆꯔꯛꯀꯅꯤ ꯊꯥꯖꯧ ꯄ꯭ꯔꯕꯤꯟ ꯀꯣ ꯑꯩꯁꯦ ꯁꯨꯡꯂꯩ ꯂꯩꯖꯗꯦ ꯀꯣ ꯂꯩꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯆꯨꯝꯃꯤꯀꯣ ꯅꯪ ꯍꯥꯏꯗꯨꯁꯨ ꯑꯩ ꯌꯥꯅꯤꯡꯉꯤ ꯂꯩꯗꯕ ꯅꯠꯇꯦ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯚꯔꯑꯣꯜ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯒꯨꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯋꯥꯠ ꯑꯄꯥ ꯀꯣ ꯆꯥꯛꯈꯨꯝꯒꯤ ꯀꯔꯤꯒꯤ ꯌꯦꯡꯁꯤꯟꯕꯁꯤꯗꯤ ꯅꯨꯄꯤꯅ ꯈꯤꯇꯪ ꯍꯦꯟꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯂꯥꯜꯂꯝꯕꯁꯨ ꯑꯣꯏꯖꯅꯨ ꯑꯗꯨꯕꯨ ꯑꯦꯁ ꯖꯁ ꯑꯣꯄꯤꯅꯤꯌꯟꯅꯦꯅ ꯈꯟꯕꯤꯔꯣ ꯅꯦꯛꯁꯇ ꯀꯣ ꯑꯣꯀꯦ ꯉꯥꯔꯤ ꯂꯩꯕ ꯉꯥꯏꯔꯦꯀꯣ ꯅꯥꯎꯇꯣꯟ ꯍꯣꯏ
ꯑꯩꯁꯨ ꯆꯠꯂꯝꯃꯦ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏ ꯗꯣꯟꯆꯥ ꯍꯣꯏꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯈꯣꯝꯃꯛꯀꯅꯤ ꯑꯗꯨꯗꯩ ꯃꯤ 5ꯗꯩ 10 ꯁꯨꯔꯛꯑꯅꯤ ꯅꯥꯎꯇꯣꯟꯒꯤ ꯑꯣꯀꯦ ꯍꯥꯎꯁ ꯋꯥꯏꯐ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯀꯣ ꯍꯣꯁꯇꯦꯜ ꯂꯩꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯍꯣꯁꯇꯦꯜ ꯂꯩꯕ ꯃꯌꯥꯝꯁꯦ ꯃꯁꯥꯅ ꯊꯣꯡꯖꯕꯗ ꯃꯣꯏꯗꯁꯨ ꯉꯥꯔꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯂꯩꯔꯣꯏꯗ꯭ꯔꯥ ꯀꯣ ꯁꯤꯁꯨ ꯇꯥꯔꯒꯦꯠ ꯇꯧꯕ ꯌꯥꯏ ꯌꯥꯗ꯭ꯔꯣ ꯏꯁꯄꯦꯁꯦꯜꯂꯤ ꯑꯩ ꯉꯁꯤ ꯉꯥꯔꯤꯗ ꯍꯥꯏꯕꯅꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯟꯠꯇ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯦ ꯚꯔꯥꯗ ꯂꯩꯖꯕ ꯉꯁꯥꯏꯒꯤꯅ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜ ꯅꯨꯡꯁꯇꯦꯜꯅꯤꯅ ꯔꯦꯟꯠꯇ ꯂꯩꯖꯕ ꯃꯤ ꯃꯌꯥꯝꯁꯤꯁꯨ ꯉꯥꯔꯤ ꯉꯥꯇꯥꯏꯁꯦ ꯑꯗꯨꯝ ꯄꯥꯝꯅꯦꯕ ꯀꯣ ꯃꯣꯏꯗ ꯌꯥꯝ ꯍꯥꯎꯕ ꯉꯥꯔꯤ ꯑꯃ ꯂꯩꯅꯦꯍꯦ ꯑꯝꯇꯗꯤ ꯇꯦꯁ ꯇꯧꯅꯦꯍꯦ ꯍꯥꯏꯕꯗ ꯏꯅꯦꯁꯦ ꯌꯥꯏ ꯌꯥꯏꯅꯦꯍꯦ ꯑꯝꯇꯗꯤ ꯌꯦꯡꯒꯦ ꯅꯪꯒꯤ ꯉꯥꯔꯤꯗꯣ ꯍꯥꯏꯔꯛꯀꯅꯤꯕ ꯀꯩꯒꯤꯅꯣ ꯃꯥ ꯂꯩꯗꯨ ꯂꯩꯔꯝꯅꯦꯕ ꯅꯨꯡꯇꯤꯒꯤ ꯅꯪꯁꯨ ꯈꯪꯉꯕꯅꯦꯕ ꯃꯥꯁꯦ ꯉꯥꯔꯤ ꯍꯦꯛ ꯂꯩꯇꯕꯗ ꯏꯔꯣꯟꯕ ꯂꯣꯟꯕ ꯌꯥꯔꯔꯣꯏꯁꯦ ꯅꯪ ꯈꯪꯉꯦ ꯁꯤꯡꯖꯨ ꯇꯧꯕ ꯌꯥꯔꯔꯣꯏꯁꯦ ꯅꯪ ꯈꯪꯉꯦ ꯌꯣꯡꯆꯥꯛꯀꯤ ꯁꯤꯡꯖꯨ ꯇꯧꯕ ꯌꯥꯔꯔꯣꯏꯁꯦ ꯅꯪ ꯈꯪꯉꯕꯅꯦꯕ ꯑꯗꯒꯤ ꯀꯣ ꯀꯔꯤꯒꯨꯝꯕ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯕꯗ ꯑꯗꯨꯝ ꯀꯣ ꯉꯥꯔꯤ ꯍꯥꯞꯇ ꯌꯥꯔꯣꯏꯁꯦ ꯅꯪ ꯈꯪꯉꯕꯅꯦ ꯃꯁꯤ ꯗꯤꯃꯥꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯇꯥꯏꯃꯅꯤ ꯀꯣꯃꯦꯟ ꯌꯦꯁ ꯊꯕꯛ ꯁꯨꯕ ꯂꯥꯞꯅ ꯊꯣꯛꯂꯛꯄ ꯃꯤꯁꯤꯡ ꯆꯨꯝꯃꯤꯀꯣ ꯁꯤ ꯚꯔꯥꯗ ꯀꯩꯗ ꯂꯣꯏ ꯂꯩꯔꯝꯒꯅꯤꯕ ꯃꯣꯏꯗꯁꯨ ꯉꯥꯔꯤ ꯉꯥꯇꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯁꯤ ꯑꯗꯨꯝ ꯆꯪꯗꯣꯔꯕꯅꯦꯕ ꯊꯨꯝ ꯌꯥꯎꯗ꯭ꯔꯕ ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯕ ꯉꯥꯔꯤ ꯌꯥꯎꯗ꯭ꯔꯕ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯍꯥꯎꯕꯩ ꯍꯥꯎꯔꯔꯣꯏ ꯀꯣ ꯁꯨꯍꯥꯎ ꯍꯥꯎꯔꯔꯣꯏ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯅꯣꯏꯒꯤꯗꯤ ꯈꯪꯗꯦ ꯊꯨꯝꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯣꯔꯣꯛꯁꯨ ꯁꯥꯗ꯭ꯔꯕ ꯑꯗꯒꯤ ꯉꯥꯔꯤꯁꯨ ꯌꯥꯎꯗ꯭ꯔꯕ ꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯨꯛꯆꯥ ꯆꯥꯕ ꯉꯝꯃꯔꯣꯏ ꯁꯨꯍꯥꯎ ꯍꯥꯎꯔꯔꯣꯏ ꯀꯣ ꯑꯗꯨꯅ ꯁꯤ ꯗꯤꯃꯥꯟ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯌꯣꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯣꯀꯦ ꯃꯌꯥꯡ ꯐꯥꯎ ꯀꯣ ꯃꯌꯥꯡꯁꯨ ꯑꯗꯨꯝ ꯆꯥꯕꯅꯤꯗ ꯏꯔꯣꯝꯕꯗꯩ ꯀꯩꯗꯒꯤ ꯑꯗꯨꯝ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯣꯠꯄ ꯀꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯥꯅꯤ ꯑꯗꯨꯅ ꯉꯥꯔꯤꯗꯤ ꯆꯥꯗꯕ ꯉꯝꯗꯦ ꯍꯣꯏ ꯉꯥ ꯆꯥꯗ꯭ꯔꯁꯨ ꯈꯪꯗ꯭ꯔꯦꯀꯣ ꯁꯤꯒꯤꯁꯤꯃ ꯑꯩ ꯄ꯭ꯔꯤꯌꯥ ꯐꯥꯎꯅꯖꯝ ꯍꯣꯏ ꯉꯥ ꯆꯥꯗ꯭ꯔꯁꯨ ꯉꯥꯔꯤꯗꯤ ꯆꯥꯗꯕ ꯉꯝꯗꯦ ꯀꯣ ꯑꯗꯨꯅꯤ ꯁꯤꯁꯤꯃ ꯑꯩꯒꯤ ꯀꯁꯇꯃꯔꯗꯣ ꯁꯨꯃꯥꯏꯅ ꯊꯤꯗꯣꯛꯑꯣꯕ ꯁꯨꯃꯥꯏꯅ ꯅꯪꯅ ꯌꯣꯜꯂꯤꯕ ꯄ꯭ꯔꯗꯛꯇꯨꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯒꯗꯕ ꯃꯤꯗꯣ ꯌꯥꯝ ꯀꯟꯅ ꯌꯦꯡꯕ ꯍꯩꯔꯗ꯭ꯔꯥ ꯍꯩꯔꯣꯏꯗ꯭ꯔꯥ ꯀꯣ ꯑꯩꯅ ꯉꯥꯔꯤꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕ ꯋꯥꯅꯦꯕ ꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯅꯦꯛꯁ ꯇꯥꯛꯇꯣꯏꯕ ꯇꯥꯗꯗꯤ ꯇꯧꯋꯦ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯑꯣꯕꯀꯣ ꯁꯤꯒꯤ ꯉꯁꯥꯏ ꯃꯅꯤꯄꯨꯔꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯩꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯁ꯭ꯇꯦꯞ ꯑꯅꯤ ꯍꯥꯟꯗꯧꯕꯀꯣ ꯑꯩꯅ ꯉꯥꯔꯤ ꯌꯣꯜꯂꯗꯤ ꯉꯥꯔꯤꯁꯦ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩ ꯏꯃꯨꯡꯒꯤ ꯏꯃꯥ ꯑꯗꯒꯤ ꯍꯥꯎꯁ ꯋꯥꯏꯐ ꯑꯗꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯑꯗꯒꯤ ꯔꯦꯟꯠꯇ ꯂꯩꯕ ꯊꯕꯛ ꯁꯨꯕ ꯀꯣ ꯃꯤ ꯍꯩꯅꯤꯅ ꯍꯥꯏꯁꯦ ꯌꯥꯝꯗꯦꯗ ꯑꯇꯩꯗꯤ ꯉꯥꯎꯔꯤꯕꯣ ꯑꯥ ꯑꯇꯩꯗꯤ ꯉꯥꯎꯔꯤꯕꯣ ꯃꯌꯥꯝ ꯀꯣ ꯁꯤꯗ ꯉꯥꯎꯔꯒꯗꯤ ꯀꯣ ꯌꯥꯝ ꯂꯨꯔꯦ ꯀꯣ ꯌꯥꯝ ꯊꯤꯅ ꯂꯨꯔꯦ ꯁꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯦ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯑꯒꯅꯦ ꯃꯤꯠ ꯑꯝꯇꯪ ꯎꯁꯜꯂꯣ ꯑꯗꯨꯒ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯗꯣꯏꯅꯣ ꯌꯥꯝ ꯊꯨꯅ ꯅꯪꯒꯤ ꯁꯤꯗꯩꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯀꯣ ꯔꯤꯂꯦꯇꯤꯞꯁꯇꯁꯨ ꯑꯗꯨꯝ ꯍꯪꯖꯟꯕ ꯌꯥꯗꯣꯏꯅꯦꯕ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯏꯅꯦ ꯏꯟꯗꯣꯟ ꯑꯗꯒꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯚꯥꯏ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥꯔꯤ ꯑꯃ ꯂꯩꯔꯦꯅꯦꯍꯦ ꯅꯪ ꯇꯦꯁꯀꯗꯤ ꯇꯧꯅꯤꯡꯗ꯭ꯔꯣ ꯌꯥꯝ ꯊꯤ ꯍꯥꯎꯋꯦꯅꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯤ ꯑꯩ ꯍꯥꯎꯁ ꯋꯥꯏꯐꯇ ꯑꯩ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯅꯤꯕ ꯁꯨꯃꯥꯏꯅ ꯑꯩ ꯁꯤ ꯃꯤꯁꯦ ꯑꯣꯏꯅ ꯑꯩ ꯍꯧꯖꯤꯛꯅꯦ ꯁꯤꯒꯤ ꯉꯥꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯣꯜꯂꯣ ꯍꯥꯏ ꯇꯥꯔꯒꯗꯤꯅꯦ ꯑꯩꯒꯤ ꯂꯩꯀꯥꯏꯗꯅꯦ ꯑꯩ ꯌꯨꯝ 15 ꯈꯛ ꯆꯪꯒꯦꯕ ꯑꯩ ꯌꯣꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯅꯁꯤꯅꯦ ꯏꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯑꯩ ꯉꯥꯔꯤ ꯑꯃ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯑꯃ ꯄꯣꯔꯛꯑꯦ ꯉꯥꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯏ ꯅꯪ ꯄꯋꯥ ꯑꯝꯇ ꯑꯣꯏꯔꯁꯨ ꯅꯪ ꯇꯦꯁ ꯇꯧꯕꯤꯌꯨꯗꯅ ꯃꯌꯥꯝ ꯁꯤ ꯍꯩꯒꯗ꯭ꯔꯥ ꯍꯩꯔꯣꯏꯗ꯭ꯔꯥ ꯅꯪꯒꯤ ꯂꯩꯀꯥꯏꯗꯨꯗꯅꯦ ꯌꯨꯝꯊꯣꯡ 15 ꯈꯛꯇꯪ ꯆꯪꯉꯣꯕ ꯀꯣ ꯑꯗꯨꯁꯨ ꯅꯪꯒ ꯈꯪꯅꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯏꯃꯨꯡ 15ꯗ ꯆꯪꯉꯛꯑꯒꯅꯦ ꯑꯩ ꯀꯩꯅꯣꯝꯗ ꯂꯨꯄꯥ ꯉꯥꯔꯤ
samna hada keji amadane ai lupa kuntra nadraga kuntra nifu yankai ai sendong na peng khaloba ko ai nongmada paisa tanba ngambra ngamgadra ngamoi nangi laikai di hobi ai ko kꯧraga yomna dum laikine lore sida dum saidi brok chatle a du chale ai kem tongninga leitre ko leitragadi si illo ko ai hujik siki am pai daga de ai nongala ka dong ni ai any pot arai ba ma ai kutat yenga ani ba ko sigi pot che kanana khwadi hena yam leidu no ai kitang ni wakal thada ni ko leiroi da mi dei wari swan sana roi matam zu mangal loi ba aduga ai imung kun manga natra kunthra natraga yangkhai natraga ai nongmagi ko imung laikai jida ai imung chama changma matam da na ai nongda lupa changwa deina lising bukti ai tanba yabra yadabra amtan comment ta hainajine ko yagda yarodam ta hainaj ko sida yam laiba simple ni ko product hare aina bidori nang paisa amta puthokpa nate tanbagi ni khoi maru ko clarity leitaba kari tawgino khangdaba aina example oina sum ngari pi bone ngari pi bone ba atopa product su hapa yadro sai leiri mem do nangi laikai dagi nangi khangna chana badagi nangi imagi mapam dagi ko adagi nangi friend circle dagi doi kulup dagi hoba yabani ngari jada kulup amda puthoro ne manipurda leibro leirmoy ko pawa amakak pek tawbada bukta nang lupa kun da napo kuntra da napo yon gani thajo wai haise you will 110% ko nang na heng nongan bri tawjage hai tar si je ko aina haibado 48 to 72 hours ta nangi yum da ge aina business tawge na haiba si yabra yadabra si oi thokada mina de kamain tawdiba haida ko oibe yagadra oibe yaroda nasana dum ha izone kamain yarodu no nangi laikai du da nongmada nang yum manga bo changamoidraba noi kulupta tang changasu yaeba kulup amada yum ani hum didum leramgani ba yum ani hum jida mu tongan chawa mi ju leramdane ba ko meyam hujikti tongan chawa se yum ama khatang dane koigi chakhum je ani hum leibsu yawi leitrane chakhum magi ngari kaiga dum loi leramgani ba ko adumain tawdana nangnabu tandraba thabakpu tawgena haraba opportunities ngatane ado sidaisida yam laidi laiba thabak tawba tanba clarity leitaba takpinaba leitaba ko phajana implement tawba haitaba ko adunane aina manipurda ko leaders am thokpa yam watli takpiba tambiba sumaina si kesu lei si mayam loi khangdi khangaba ngatane ba ko adubu tasengna singba business idi yam lai he sky khalam doi pot ni ko tawram to ulu ni sida ju lai roi bam nungti gi nang discipline nai bam darkar roi number 1 in any form of business ko number 1 dane som discipline nai na thabok tor pom darkar dai nungti gi ko adu tawdragadi nang sungya yaroi mayam aina sida haizari sa si nongalagana thabok tawna step chung pigeba mi kamai wari sanani message kamai thani phone da kamai hangani sijoi takthar ke ko mina short ke haira ga dine romila tada aidi am leira tawjaba nate ko aduna tadana sotbiradi aidi mahajon amo kai haibini tada ko kanagumba pot yonba amtana ne ai paisa pai har kanam yolamoy ko yam waba sagadaba ko tada ine aidi yam leijara yonba nate ini
Okay, ma'am. Just give me 1 second. Yani yani sound yani sound yani. No problem. Okay. 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 Acting nungarkanda ma'am podium masibo seng aseng loinak kano tawbrane ꯑꯩꯈꯣꯏꯒꯤ ꯁꯣꯝꯅ ꯕꯖꯥꯔꯗꯒ ꯆꯠꯄ ꯃꯇꯝꯗꯅꯦ ꯀꯣ ꯃꯌꯥꯝ ꯁꯥꯎꯟ ꯇꯥꯔꯕ ꯃꯌꯥꯝ ꯁꯥꯎꯟ ꯂꯣꯏꯅꯃꯛ ꯑꯣꯀꯦ ꯇꯥꯔꯦꯀꯣ awesome 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 good very good ꯑꯣꯀꯦ ꯃꯌꯥꯝ ꯀ꯭ꯂꯥꯁꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ what do you feel okay awesome ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯌꯥꯝ ꯕ꯭ꯔꯣꯛ ꯆꯠꯈꯤꯗ꯭ꯔꯥ ꯃꯌꯥꯝ ꯃꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧ ꯇꯥꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯑꯗꯨ ꯑꯗꯨꯝ ꯈꯜ ꯂꯩꯔꯤꯕ ꯀꯣ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯅꯣꯡꯃꯗ ꯑꯩ ꯀꯩ ꯇꯧꯁꯤꯒꯦꯅ ꯈꯜꯂꯛꯑꯣ ꯕ꯭ꯔꯣꯛꯁꯨ ꯆꯠꯂꯣꯏ ꯅꯪꯗꯤ ꯄꯩꯁꯥ ꯂꯩꯇꯕꯗꯨꯗ ꯑꯗꯨꯝ ꯈꯜ ꯂꯩꯔꯦꯕ ꯑꯁ ꯑꯩꯗꯤ ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯦ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦ ꯀꯔꯤꯝ ꯍꯩꯇꯦꯅ ꯑꯗꯨ ꯑꯗꯨꯝ ꯈꯜꯂꯗꯤ ꯀꯣ alright thank you everyone ꯀꯣ ꯃꯩ ꯃꯨꯠꯄ ꯅꯠꯇꯕ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯏꯟꯇꯔꯅꯦꯠꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯑꯗꯨꯅꯅꯦ alright ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯎꯕꯤꯔꯕꯣ ꯀꯣ I'm back let's go let's get the let's rock and roll ma'am you okay so ma'am screen loinak utaragadi type on the comment good to go ZTZ let's go type on the comment Facebook ta YouTube ta type on the comment let's go ZTZ good to go awesome great nice very nice okay Facebook ta ju yengbiriba ka Sadananda adigi Bapin adigi Tina
adagi Maibam Bandana ko adagi Ruton Nauren, good to see you. Okay. adagi Dipson Konthozam, Ton Chanu, adagi okay. So ahanbada aigi customer se kanano make sengna khange ko if you know your customer, type on the comment customer CS na nambiro makhada comment aina pot yondriba customer se ahamda phasan khangadaba number 1 aduga simju haramge mipum khudima nangi customer natte ko that's a very foolish uh, way of targeting in the market adigi mo number 2 da mo aigi customer je khanga matung dana moigina siyango moida huzik moigi pen problem se kai legi yango ko what pen problems do they have ko aigi customer sida huzik moida yam thina nuaizadaba moida kari problem lege jisu khangdoba aina sa haidra sales hairiba sigi potse mingonda begging do nate mingonda nonjaba kaim nate ko admain khangunu ko for me sales has paisa tambadi ko the sky is the limit ko sida nang sales amna hizari ge nahakna paisa tanbase limit leite haijabani ko aduna aigi customer je khange customer da hujek moi problem se kaino ahanbada number 1 moi test example in ngasi ngari da dum harmni na ngari dum haijarage ko ahanbada moi yam test yam tina hawba ma ko second da yam tina fresh oiba ma moi pamjaba adagi yam tina ka hatar nan ba hatar hygienic ko ina ko adagi amana kari kay haisige akhoi ngari da somna kari kari yenge test sama jan yawbiramani yamna fresh look kama adagi masa yam nan na yonjaba packaging ga tawduna khotna ko adagi yes ko price se ma'am price di hairo no ko maram di kay gino hai tar de akhoi product nang khangi ni geno ahong muzulai marak saraki julai atang julai nang apam di khanjau ba nangi paisa di matungina ko aduna price yes smell du dum hai bi ai ko manam or manam hairone ko saigi ngari gi manam ko magi smell adagi hoi nga yam piktaba khara pouba haidura chawba haidura ko chawba haidura natraga pouba haidura ko maitai londa ama haibiro adagi si myam je moi dum yangani ba yangoidrane somju hujek ka ngari ma lei matamda ma je hawbra hawtabra number 1 ne bisi ko moi the lab the problem se number 2 da ngari je yam tina fresh oiba adagi ma se yam nan na yonjabra packaging de kai de kara de sido yaw tuni ko adagi okay test spelling sorry very good ko TST thank you ko adagi fresh oiba yamna hygienic oiba adagi manam maha ko adagi yamna pouba oidora adagi achouba adagi achouba dum pouba zum haini ko ngari da nga piktaba haida haidora adagi pouba haidora sima ko adagi quantity di mona aidi hairo si kg da laktu si kg da di hora loitana khangdi ko run the miner magadi ado I don't think so aduna mayam sigi problem se chi thidok ma thau ta bra ta da bra ta ni comment pot ma yon ma tam da sigi mayam se customer gi problem ne si mayam se ko si mayam je koina hana oh mari smoothie yam na how cha jab ni ne smoothie yam fresh ho pam jab ni ne moidi yamna clean noiba masa taru nan ba cha ba da koi gi yamna hygienic oiba adigi manam mahada ko adigi nga da chawba si akhoi yam thi mathau tai ba ko adu oi tar ga di aina yolake hai tar ga su nangi product tu da su
ꯁꯤ ꯍꯥꯟꯅ ꯊꯤꯗꯣꯛꯑꯣꯕ ꯑꯩꯒꯤ ꯀꯁꯇꯃꯔꯁꯦ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯒꯅꯤ ꯉꯥꯔꯤ ꯍꯥꯎꯇꯕ ꯑꯃ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯋꯥꯟ ꯇꯥꯏꯝ ꯂꯩꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯦꯀꯦꯟ ꯑꯗꯒꯤ ꯅꯪꯒꯤꯁꯦ ꯌꯦꯡꯕꯗ ꯁꯨꯇꯦꯛ ꯅꯥꯇꯦꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯀꯣ ꯁꯤꯃ ꯐꯖꯔꯔꯣꯏ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯖꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯈꯕꯔꯗ ꯌꯣꯝꯃꯒꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅ ꯌꯥꯝ ꯃꯣꯠꯅ ꯀꯔꯤꯅ ꯏꯐꯨꯟ ꯋꯥꯏꯐꯨꯟ ꯇꯧ ꯃꯤꯅ ꯄꯥꯝꯗꯕꯅꯤ ꯑꯗꯒꯤ ꯃꯅꯝ ꯃꯍꯥ ꯅꯝꯊꯤꯔꯕ ꯁꯤꯃ ꯁꯨꯝ ꯄꯥꯝꯃꯔꯣꯏ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯄꯧꯕ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯁꯤꯁꯨ ꯅꯪ ꯌꯦꯡꯒꯗꯧꯅꯦꯕ ꯅꯪꯅ ꯌꯣꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯗꯤꯁ ꯏꯁ ꯋꯥꯠ ꯀꯁꯇꯃꯔꯒꯩꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯋꯦꯟ ꯌꯨ ꯕꯥꯏ ꯗꯤꯁ ꯉꯥꯔꯤ ꯄ꯭ꯔꯥꯏꯁꯀꯤꯗꯤ ꯑꯩ ꯍꯥꯏꯔꯣꯏꯀꯣ ꯄ꯭ꯔꯥꯏꯁꯇ ꯀꯝꯄꯤꯠ ꯇꯧꯕꯁꯦ ꯑꯄꯪꯕꯅꯦꯅ ꯑꯩꯗꯤ ꯍꯥꯏꯖꯒꯦ ꯀꯣ ꯄ꯭ꯔꯥꯏꯁꯇ ꯅꯪꯅ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯜꯂꯒ ꯅꯪꯒꯤ ꯃꯥꯔꯀꯦꯠ ꯆꯠꯅꯤꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯦꯟꯇꯣꯔ ꯑꯃꯈꯛ ꯂꯩ ꯃꯥꯏ ꯃꯤꯡꯁꯦ ꯗꯦꯟ ꯀꯦꯅꯦꯗꯤ ꯀꯧꯏ ꯀꯣ ꯃꯥꯅ cheapest price compete tꯧꯒꯅꯨ ꯍꯥꯏꯌꯦꯕ ꯅꯣ ꯀꯣ ꯌꯨ ꯗꯣꯟꯠ ꯍꯦꯚ ꯇꯨ ꯀꯝꯄꯤꯠ ꯌꯥꯝ ꯍꯣꯡꯅ ꯅꯪꯅ ꯃꯥꯔꯀꯦꯠꯇ ꯌꯣꯜꯂꯤꯒꯩ ꯅꯪꯅꯗꯤ ꯗꯣꯃꯤꯅꯦꯠ ꯇꯧꯋꯦꯅ ꯈꯟꯖꯕ ꯅꯣ ꯗꯦꯠꯁ ꯅꯣꯠ ꯍꯥꯎ ꯏꯟ ꯕꯤꯖꯤꯅꯦꯁ ꯑꯣꯔ ꯃꯥꯔꯀꯦꯇꯤꯡ ꯑꯣꯔ ꯁꯦꯜꯁ ꯑꯗꯨꯃꯥꯏꯅ ꯋꯛ ꯇꯧꯗꯦꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯃꯥꯏꯅ ꯋꯛ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯂꯦꯗꯔ ꯊꯝꯕꯤꯌꯣꯕ ꯑꯍꯣꯡꯕ ꯃꯤꯒꯤꯗꯤ ꯑꯍꯣꯡꯕ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯃꯣꯏ ꯌꯥꯝ ꯍꯣꯡꯅ ꯄꯥꯝꯃꯒꯗꯤ ꯑꯗꯒꯤ ꯌꯥꯝꯅ ꯈꯔ ꯐꯕꯁꯨ ꯐꯕ ꯃꯔꯛ ꯁꯥꯔꯛꯀꯤ ꯑꯣꯏꯕ ꯁꯤ ꯄꯥꯝꯃꯒꯁꯨ ꯁꯤꯁꯨ ꯄꯤꯕꯤꯌꯣꯕ ꯑꯗꯒꯤ ꯌꯥꯝ ꯇꯥꯡꯅ ꯄꯥꯝꯕ ꯃꯤꯒꯤꯁꯨ ꯂꯣꯏꯅꯃꯛ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯂꯩ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯇꯥꯔꯒꯗꯤ ꯀꯁꯇꯃꯔꯒ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯍꯥꯎꯏ ꯍꯥꯎꯇꯦ ꯃꯦꯗꯥꯝꯅ ꯌꯥꯝꯅ ꯄ꯭रीꯃꯤꯌꯝ ꯄꯥꯝꯃꯗꯤ ꯄ꯭रीꯃꯤꯌꯝꯁꯨ ꯂꯩ ꯍꯥꯏꯗꯨꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯗ ꯄ꯭ꯔꯥꯏꯁ ꯑꯃꯨꯛ ꯂꯧꯈꯥꯏꯌꯣꯕ ꯌꯥꯔꯦꯅ ꯑꯁꯤ ꯍꯥꯏꯅꯩꯁꯦ ꯂꯛꯀꯤ ꯄꯦꯔꯤꯅ ꯍꯥꯏꯁꯦ ꯌꯥꯝꯅꯁꯨ ꯍꯣꯡꯗꯕ ꯌꯥꯝꯅꯁꯨ ꯇꯥꯡꯗꯕ ꯀꯃꯟ ꯄꯤꯄꯜꯅ ꯂꯣꯏꯅ ꯀꯣ ꯁꯤ ꯂꯧꯅꯕꯅꯤ ꯀꯥꯏ ꯍꯥꯏꯁꯦ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯌꯦꯡꯕ ꯑꯃ ꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯃ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯣ ꯕꯁꯟꯇꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯅ ꯍꯥꯏꯁꯦ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯅꯪ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤꯒꯩ ꯌꯦꯡꯕꯗꯗꯤ ꯅꯪ ꯈꯪꯉꯣꯏꯗꯅ ꯉꯥꯔꯤꯁꯦ ꯅꯪ ꯀ꯭ꯋꯥꯂꯤꯇꯤ ꯐꯩ ꯐꯠꯇꯦꯁꯦ ꯆꯥꯔꯀꯥꯟꯗ ꯅꯪ ꯃꯥꯒꯤ ꯐꯩ ꯐꯠꯇꯦꯁꯦ ꯅꯪ ꯗꯤꯁꯥꯏꯠ ꯇꯧꯔꯛꯀꯅꯤꯕ ꯀꯥꯔ ꯐꯩ ꯀꯥꯔꯁꯦ ꯐꯩꯅ ꯍꯥꯏꯕꯁꯦ ꯀꯥꯔꯁꯦ ꯅꯪ ꯊꯧꯔꯀꯥꯟꯗ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯅꯪ ꯈꯪꯗꯣꯏꯁꯤꯕꯣ ꯌꯦꯡꯕꯗ ꯅꯪ ꯈꯪꯗꯣꯏꯔꯕ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯀꯁꯇꯃꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯦꯅꯤ ꯄ꯭ꯔꯗꯛꯀꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯔꯣꯔꯥ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯔꯣ ꯑꯍꯥꯟꯕꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯁꯤꯃ ꯑꯗꯨꯝ ꯊꯦꯡꯅꯔꯝꯕꯅꯤ ꯋꯦꯔ ꯗꯨ ꯌꯨ ꯋꯥꯟ ꯇꯨ ꯁ꯭ꯇꯥꯔꯠ ꯑꯣꯏꯗꯕ꯭ꯔꯅꯦ ꯌꯦꯡꯉꯨ ꯅꯪ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯏꯅꯣꯁꯤ ꯅꯪ ꯁꯨꯝ ꯈꯪꯉꯝꯃꯔꯣꯏ ꯀꯣ ꯑꯗꯒꯤ ꯀꯣ ꯑꯗꯒꯤ ꯀꯔꯝꯕ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯗꯣꯏꯅꯣꯅ ꯋꯥꯠ ꯇꯥꯏꯞ ꯑꯣꯐ ꯄ꯭ꯔꯗꯛ ꯑꯥꯔ ꯌꯨ ꯒꯣꯏꯡ ꯇꯨ ꯆꯨꯁ ꯗꯤꯃꯥꯟ ꯂꯩꯕ ꯄ꯭ꯔꯗꯛꯂ ꯀꯔꯤ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯗꯣꯏꯅꯣ ꯁꯤꯃꯁꯨ ꯅꯪ ꯈꯪꯉꯔꯣꯏ ꯅꯪꯅ ꯑꯣꯜꯋꯦꯁ ꯈꯪꯗꯣꯏꯁꯦ ꯑꯥꯏ ꯍꯦভ ꯅꯣ ꯃꯅꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯅꯪ ꯀꯣꯛꯁꯦ ꯅꯣꯡꯉꯥꯟꯕꯩ ꯅꯨꯃꯤꯠ ꯇꯥꯕꯨ ꯅꯣ ꯃꯅꯤ ꯑꯩꯗꯤ ꯕ꯭ꯔꯣꯛ ꯆꯠꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯁꯤꯒꯤ ꯍꯣꯜ ꯅꯦꯒꯦꯇꯤꯞꯁꯤꯗ ꯅꯪꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯁꯤꯗ ꯂꯩꯔꯦ ꯔꯤꯜꯁ ꯈꯔ ꯌꯦꯡꯅꯤ ꯐꯦꯁꯕꯨꯛꯇ ꯈꯔ ꯋꯥꯊꯤ ꯋꯥꯔꯦꯝꯀꯣ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯪ ꯀꯔꯤ ꯂꯔꯟ ꯇꯧꯍꯧꯒꯦ ꯀꯣ ꯋꯥꯠ ꯗꯤడ్ ꯌꯨ ꯂꯔꯟ ꯇꯨꯗꯦ ꯇꯧꯔꯤꯕ ꯈꯔꯗꯣ ꯅꯪ ꯑꯦꯛꯁꯟ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ꯭ꯔꯕ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯥꯁꯇ ꯑꯩꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯀꯃꯥꯏꯅ ꯌꯧꯅꯤ ꯀꯣ ꯀꯃꯥꯏꯅ ꯍꯧꯔꯒ ꯀꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯄꯣꯏꯟ ꯑꯦꯗꯒꯤ ꯍꯧꯔꯒ ꯄꯣꯏꯟ ꯕꯤꯗ ꯀꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯃꯔꯛꯁꯤꯅ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯞꯁꯦ ꯅꯪ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔ ꯂꯩꯔꯦ ꯄꯩꯁꯥꯁꯨ ꯂꯩꯇ꯭ꯔꯦ ꯕ꯭ꯔꯣꯛꯁꯨ ꯆꯠꯂꯦ ꯃꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯖꯅꯤꯡꯕ ꯀꯔꯤ ꯇꯧꯗꯣꯏꯅꯣꯁꯦ ꯑꯗꯨꯝ ꯈꯜꯂ ꯂꯩꯈ꯭ꯔꯦꯕ ꯀꯣ ꯑꯗꯨꯏꯗꯨꯅꯅꯤ ꯌꯨ ꯑꯥꯔ ꯖꯣꯏꯅꯤꯡ ꯗꯤꯁ ꯑꯥꯁꯨꯔ ꯑꯣꯀꯦ ꯁꯣ ꯑꯗꯨꯅ ꯀꯁꯇꯃꯔꯒꯤ ꯄꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯤꯕ ꯍꯩꯅꯤ ꯍꯥꯏ ꯇꯥꯔꯗꯤꯅꯦ ꯄꯤ ꯖꯤꯅꯤꯔꯣ ꯄꯤ ꯖꯤ ꯑꯅ ꯄꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯒꯨꯗ ꯇꯨ ꯒꯣ ꯍꯥꯏꯕꯅꯤꯀꯣ ꯖꯤ ꯍꯥꯏꯅ ꯑꯣꯁꯝ ꯀꯁꯇꯃꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯤꯗꯣꯛꯄ ꯍꯩꯔꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯖꯤꯅ ꯑꯣꯁꯝ ꯀꯣ
Jiten, adagi Serju, Marina, Biswajit, ko awesome, very good. Ricky Martin, James Thoinau, Musharraf Ali, ko Siddharth, adagi Milan, ko Ricky. Okay, okay, that's awesome, awesome. Very, very nice. Yare. Adagi mo number 3 da ko. Number 3 da ai customer man gi problems lai re ba ko. Adu itar ju se ke dong ni. Moi se kamaina ko how I can attract them. Ko aigi customer मैम की problem से ले रहे मोई मैम जाई कमाइना मोई दा को attract तो हन सिगा पामन लग सिगा को मोई दा कमाइना आई करी message भी सिगा मोई ना पाम सिदा example होइना मैं पिथर आगे को number 1 message को मोई दा करी को spelling को मोई दा करी वही हरगदी मोइसे पानगनी नत्रगा मोइदा करी वही वता सिना तारगदी मोइसे तागनी मोइसे कमाई ताहनगनी तो सिगिजे अखोइना अटेंशन मचाम लौगदोनिबा मयामदगी अदुनने अखोइना चानबा मफमदा चानबा मैसेज थादो ना हाइजे हाइजनिंगिबिगी आथ्रदी यामना सिंपल ओइबा वहिदा हाइजगे अखोइगी कनोदा अखोइगी सन लोइबा म्यामगी मरक्तने को अइना हुईगी प्रोडक्ट थादबा मतमदा मोइ तानिंगद्रा अमता हाइनस अखोइगी सन लोइबा को सन लोइबा म्यामगी मरक्तने अइना हुईगी प्रोडक्ट अमा अखोइगी अइबुदी हुई लोइ को अइ हुई मरी लई को सिगी हुई म्यामजे अइ हुई लोइबा अइनेबको अइ सनदी लोइदे को अइ हुई याम लुन तवे अदुना अइ मोली फ्लोरी गिज्मो को कुटुबी अदे अमजु पोए हुई मंगा सुरे अइ युमदा जि लैजे हुई मंगा ले अदो अइंगोंदा को अइगी मानबा सन लोइबा लई अदुदा अइना हुईगी मतांगदा वरी साना मतमदा हुईगी मचिनजाक की मतांगदा पिडिग्री की मतांगदा दगी मोई कैल्शियम बोन की मतांगदा वरी साना मतमदा मोइजे तानिंगरा तानिंगोदा जस्ट थिंक अबाउट तानिंग होए सुक्ता तानिंग को कमाइन तानिंग दोनो अदुना मणिपुर लेरिबा मिपुम खुदिमा आइगी कस्टमर अमता नतेबा I only want thawai yawba hotna janingba tawjaningba kariguma amdi tawningba haitaba ko aina ngausanaba mi mya ama drug chawa mya ama ai punsi da joy takningde ojoy roi ko adu sorpudi mi yam gera yam oigera mi chahum ama chamri ama ko ai phasana train tawningi do oinaba takningi oirodo mi di kaidoroni ko adu itardi nahaki message se kyam important oigera na ngasi de khangoba aina kayumba ngari yolen khalo aina kayumba any product ama yolen khalo adugi message siga chanaba miyoi badana ai ngang bom da kar dai tabota da bro sadra me amda ko kari kari wai haigani aigi parents ma'am da kari message haragade aigi ima aigi baba aigi khanga chanaba ko haidi karula kaida leibiriba ma'am ama moi ma'am ja ina tahange hai taragadi ko ai karamba message sinarakani moina pamado har over kaida har kani yong sida sigi pen ma'am ji thidoroba es noina na ngari da noina kwai chaningba yamna hawba yamna ju fresh oiba yam tina hygienic oiba manam su nungsiba apauba ko yam afabam lein he ko aina pasa lei yamna leijadana tawbana te yumdagi tawjabani ko si mayamna amtang pambiragadi aingonda message amtang thabiro ai song yumda thinjarakena nangi WhatsApp ki status na thagatpa Facebook ki status thagatpa namana vida thajanba ko mina kun kadang thajal lobo no mage 20 people 20 people yon may chance tay te ave yam
ꯌꯣꯟꯕꯩ ꯆꯥꯟꯁ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯣ ꯃꯤꯁꯦ ꯂꯩ ꯍꯥꯏꯁꯦ ꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯨꯟꯅ ꯇꯥꯍꯧ ꯀꯣ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦ ꯀꯣ ꯅꯝꯕꯔ ꯋꯥꯟ I don't work with any people. ꯁꯤ ꯑꯩꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯀꯣ the first thing is I need to understand who is my target audience. This is my number one point. ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯗꯣꯏꯁꯤꯁꯨ ꯍꯩꯕ꯭ꯔꯦꯡꯒꯩ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯁꯤꯒꯤ ꯃꯦꯁꯦꯖ ꯊꯥꯗꯣꯏꯁꯦ ꯀꯅꯥꯗ ꯊꯥꯒꯅꯤ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯀꯅꯥꯅꯣ ꯀꯣꯃꯦꯟꯇ ꯏꯔꯣ ꯐꯦꯁꯕꯨꯛꯇ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯒꯦꯔꯥ ꯀꯣ ꯃꯌꯥꯝ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯀꯅꯥꯗ ꯑꯣꯏꯅꯤ ꯌꯥꯝ ꯍꯩꯅꯕ ꯌꯥꯎꯅꯔꯦ ꯑꯦꯟꯗ꯭ꯔꯨ ꯚꯦꯔꯤ ꯒꯨꯗ ꯀꯣ ꯑꯦꯟꯗ꯭ꯔꯨ ꯆꯨꯝꯃꯤ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯊꯣꯛꯆꯣꯝ ꯆꯨꯝꯃꯤ ꯀꯣ ꯑꯗꯒꯤ ꯁꯔꯖꯨ ꯚꯦꯔꯤ ꯒꯨꯗ ꯑꯗꯒꯤ ꯑꯕꯨꯊꯣꯏ ꯆꯨꯝꯃꯤ ꯂꯛꯀꯤ ꯄꯦꯔꯤ ꯆꯨꯝꯃꯤ ꯀꯣ ꯚꯦꯔꯤ ꯅꯥꯏꯁ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯩꯔꯦ ꯒꯨꯗ ꯖꯣꯕ ꯀꯣ ꯃꯌꯥꯝ ꯀꯣ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯝ ꯄꯨꯂꯞ ꯈꯣꯕꯤꯌꯨ ꯀꯣ ꯌꯨ ꯗꯤድ ꯑ ꯚꯦꯔꯤ ꯐꯦꯟꯇꯥꯁꯇꯤꯛ ꯖꯣꯕ ꯁꯤ ꯇꯝꯍꯧꯔꯤꯁꯦ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁ ꯐꯖꯅ ꯊꯣꯝꯕ ꯍꯩꯔꯤꯈꯩ ꯅꯪ ꯄꯣꯠ ꯌꯣꯟꯕ ꯌꯥꯝ ꯂꯥꯏꯅꯤ ꯀꯣ ꯁꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯂꯥꯛꯇ꯭ꯔꯦꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯉꯁꯤꯗꯒꯤ ꯀꯣꯛꯆꯔꯣ ꯀꯣ ꯌꯨ ꯅꯤꯠ ꯇꯨ ꯐꯥꯏꯟ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯀꯅꯥꯅꯣ ꯑꯩꯅ ꯉꯁꯤ ꯌꯣꯟꯗꯣꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯃꯤꯗꯨꯒ ꯃꯥꯅ ꯄꯥꯝꯒꯗꯕ ꯃꯑꯣꯡꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤ ꯇꯥꯔꯒꯗꯤ ꯑꯩ ꯄꯣꯠ ꯌꯣꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯖꯁ ꯗꯤꯁꯥꯏꯠ ꯅꯪ ꯉꯝꯅꯤ ꯌꯦꯁ ꯑꯣꯔ ꯅꯣ ꯀꯣꯃꯦꯟꯇ ꯄꯤꯔꯛꯑꯣ ꯀꯣ ꯐꯦꯁꯕꯨꯛꯇ ꯌꯦꯡꯉꯤꯕ ꯃꯌꯥꯝꯗꯨꯁꯨ ꯀꯣ ꯅꯪꯅ ꯌꯣꯟꯖꯔꯤꯕ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯣꯔ ꯁꯔꯚꯤꯁꯦꯁꯇꯨꯗ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯌꯦꯁ ꯑꯣꯔ ꯅꯣ ꯏꯕꯤꯔꯣ ꯀꯣ ꯌꯦꯁ ꯑꯣꯔ ꯅꯣ ꯑꯗꯨꯝ ꯏꯕꯤꯔꯣ ꯅꯪ ꯉꯝꯅꯤ ꯅꯠꯇ꯭ꯔ ꯉꯝꯃꯣꯏꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯌꯥꯔꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯉꯝꯅꯤ ꯍꯥꯏꯇꯥꯔꯦ ꯗ ꯃꯦꯁꯦꯖ ꯏꯁ ꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯁꯦꯖ ꯑꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯃꯌꯥꯝ ꯇꯦꯛꯁꯅꯤꯀꯣ ꯗꯤꯁ ꯏꯁ ꯗ ꯇꯦꯛꯁ ꯃꯌꯥꯝꯅ ꯉꯁꯤ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯁꯟ ꯑꯗꯨ ꯑꯗꯥ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯍꯧꯔꯛꯐꯝꯁꯦ ꯁꯤꯗꯒꯤꯅꯤꯀꯣ ꯇꯦꯛꯁ is the foundation ꯍꯥꯏꯁꯦ ꯁꯤ ꯁꯜꯂꯣ ꯇꯦꯛꯁ is the foundation ꯀꯣ of any content ꯍꯥꯏꯔꯣ ꯀꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯍꯥꯛꯅ ꯇꯦꯛꯁ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯃꯨꯟꯅ ꯇꯥꯕꯤꯔꯣ ꯀꯣ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦꯔꯥ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯒꯦꯔꯥ ꯑꯣꯗꯤꯑꯣ ꯇꯧꯒꯦꯔꯥ ꯁꯤꯒꯤ ꯐꯣꯔꯃꯦꯠꯁꯦ ꯀꯣꯟꯇꯦꯟꯒꯤ ꯐꯣꯔꯃꯦꯠꯁꯦ ꯌꯥꯝ ꯂꯩꯀꯣ ꯀꯣꯟꯇꯦꯟꯒꯤ ꯐꯣꯔꯃꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯀꯣꯟꯇꯦꯟ ꯐꯣꯔꯃꯦꯠꯇ ꯏꯁꯜꯂꯣ ꯔꯥꯏꯠ ꯗꯥꯎꯟ ꯀꯣ ꯑꯍꯥꯟꯕꯗ ꯀꯩ ꯂꯩꯔꯦ ꯀꯣ ꯑꯣꯗꯤꯑꯣ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯗꯕꯤꯗ ꯑꯣꯗꯤꯑꯣꯗ ꯂꯥꯎꯕ ꯌꯥꯅꯤ ꯀꯣ ꯅꯝꯕꯔ ꯇꯨ ꯑꯩꯒꯤ ꯇꯦꯛꯁꯄꯨ ꯂꯩꯔꯕ ꯏꯐ ꯑꯥꯏ ꯍꯦꯞ ꯑ ꯇꯦꯛꯁ ꯀꯣ ꯇꯦꯛꯁꯄꯨ ꯂꯩꯔꯕ ꯑꯇꯩꯁꯦ ꯑꯩ ꯈꯨꯝꯖꯤꯟꯒꯦꯀꯣ ꯅꯪꯉꯣꯟꯗ ꯁꯨꯃꯥꯏꯅ ꯀꯣ ꯁꯤꯒꯤꯁꯦ ꯑꯝꯇ ꯈꯨꯝꯖꯤꯜꯂꯛꯀꯦ ꯖꯁ ꯒꯤቭ ꯃꯤ 1 second ꯑꯣꯀꯦ ꯑꯩꯉꯣꯟꯗ ꯇꯦꯛꯁꯁꯤ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯋꯥꯍꯩꯕꯨ ꯂꯩꯔꯕ ꯀꯣ ꯑꯩ ꯑꯣꯗꯤꯑꯣꯗ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯌꯥꯔꯝꯒꯅꯤꯗ ꯀꯣ ꯅꯪꯅ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣꯁꯦ ꯑꯩꯅ ꯏꯔ ꯄꯤꯗꯣꯏꯅꯦꯕ ꯇꯦꯛꯁꯅꯤꯀꯣ ꯑꯩꯅ ꯄꯤꯖꯦ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣꯁꯦ ꯂꯩꯔꯕ ꯚꯤꯗꯤꯑꯣꯗ ꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯔꯝꯒꯅꯤꯗ ꯅꯝꯕꯔ ꯊ꯭ꯔꯤ ꯀꯣ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯣ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯑꯗꯨꯝ ꯌꯥꯔꯝꯒꯅꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯣꯗꯤꯑꯣꯅꯦ ꯀꯣ ꯑꯗꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯒꯤ ꯃꯦꯁꯦꯖꯅꯦ ꯑꯗꯩ ꯅꯝꯕꯔ ꯐꯣꯔꯗ ꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯗꯀꯥꯁꯀ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯀꯣ ꯄꯣꯗꯀꯥꯁꯇ ꯑꯩꯈꯣꯏꯒꯤ
ꯑꯣꯗꯤꯑꯣꯗꯁꯨ ꯂꯩꯔꯦ ꯑꯩꯒꯤꯁꯨ ꯀꯩꯅꯣ ꯂꯩꯕꯗꯣ ꯁꯣꯄꯤꯐꯥꯏꯗ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯒꯤ ꯄꯣꯗꯀꯥꯁ ꯂꯩꯔꯝꯒꯅꯤ ꯑꯣꯗꯤꯑꯣ ꯚꯔꯖꯟꯗ ꯑꯗꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯞ ꯅꯣꯠꯁ ꯃꯌꯥꯝ ꯑꯃ ꯏꯟꯇꯔꯚ꯭ꯌꯨ ꯑꯩ ꯂꯧꯖꯈ꯭ꯔꯦ ꯑꯩꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯕ ꯑꯗꯒꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯗꯁꯨ ꯁꯛꯁꯦꯁ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯄꯨꯊꯣꯔꯛꯏ ꯃꯌꯥꯝꯗꯣ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯤ ꯀꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯇꯦꯛꯁꯇꯩ ꯍꯧꯔꯛꯄꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯦꯛꯁ ꯑꯁꯦ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯀꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯏꯕ ꯂꯩꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯣꯗꯤꯑꯣꯗ ꯉꯥꯡꯕ ꯌꯥꯔꯦ ꯚꯤꯗꯤꯑꯣꯗ ꯉꯥꯡꯕ ꯌꯥꯔꯦ ꯃꯦꯁꯦꯖꯇ ꯉꯥꯡꯕ ꯌꯥꯔꯦ ꯄꯣꯗꯀꯥꯁꯇ ꯑꯣꯟꯊꯣꯔꯛꯄ ꯌꯥꯔꯦ ꯗꯦꯠꯁ ꯏꯠ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯗꯕ ꯌꯥꯝ ꯂꯨꯕ ꯅꯠꯇꯦ ꯀꯣ ꯏꯠꯁ ꯚꯦꯔꯤ ꯏꯖꯤ ꯃꯦꯁꯦꯖ ꯑꯅ ꯍꯥꯏꯁꯦ ꯃꯦꯁꯦꯖ ꯌꯥꯝ ꯆꯨꯝꯅ ꯊꯥꯔꯤꯈꯩ ꯃꯤꯒꯤ ꯑꯦꯇꯦꯟꯁꯟ ꯐꯪꯅꯤ ꯄꯣꯠ ꯌꯣꯟꯕ ꯌꯥꯝ ꯂꯥꯏꯅꯤ ꯃꯌꯥꯝꯅ ꯉꯁꯤ ꯄꯣꯠ ꯌꯣꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯣ ꯃꯦꯁꯦꯖꯁꯦ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯔꯧꯔꯦ ꯂꯦꯠꯁꯦ ꯑꯩꯍꯥꯛꯁꯦ ꯀꯩꯅꯣꯅꯦꯅ ꯈꯟꯕꯤꯔꯣꯕꯀꯣ ꯑꯩꯁꯦ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯅꯦꯅ ꯈꯟꯕꯤꯔꯣꯕ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯕ ꯌꯥꯏ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯕ ꯌꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯣꯏꯕ ꯌꯥꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯅꯦꯅ ꯑꯩꯍꯥꯛꯁꯦ ꯈꯟꯕꯤꯔꯣꯕ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯤꯔꯣꯕ ꯑꯩꯁꯦ ꯔꯥꯏꯇꯔꯅꯦꯅ ꯑꯣꯊꯣꯔꯅꯦꯅ ꯈꯟꯕꯤꯔꯣꯕ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯑꯣꯗꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯑꯁ ꯂꯥꯏꯔꯤꯛꯇ ꯉꯥꯎꯖꯕ ꯑꯗꯒꯤ ꯑꯁ ꯑꯩꯈꯣꯏꯒꯤ ꯐꯖ ꯐꯖꯕ vocabulary ꯑꯗꯒꯤ ꯑꯦꯅꯤꯊꯤꯡ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯩꯒꯤ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏ ꯀꯕꯤ ꯃꯌꯥꯝ ꯉꯥꯛꯇꯅꯦꯕ ꯅꯣꯡꯃꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯅꯣꯡꯃꯗꯤ ꯑꯩꯅ ꯌꯦꯟꯒꯤ ꯃꯇꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯑꯦꯕ ꯀꯣ ꯌꯦꯟꯒꯤ ꯃꯇꯥꯡ ꯌꯦꯟ ꯊꯣꯡꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯅꯤ ꯆꯥꯛꯁꯤꯅ ꯁꯨꯃꯥꯏꯅ ꯆꯥꯒꯗꯧꯅꯤ ꯍꯥꯏ ꯃꯌꯥꯝ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣꯝ ꯆꯥꯔꯒꯦ ꯃꯌꯥꯝ ꯏꯟꯖꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯑꯩꯒꯤ ꯑꯣꯗꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯆꯦꯟꯒꯗ꯭ꯔꯥ ꯆꯦꯜꯂꯣꯏꯗ꯭ꯔꯥ ꯖꯁ ꯇꯦꯜ ꯃꯤ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯏꯔꯣ ꯀꯣ ꯑꯩꯁꯦ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯩꯒꯤ ꯐꯤꯜ ꯑꯃ ꯂꯩꯖꯩꯕ ꯑꯩ ꯑꯦꯛꯁꯄꯔꯇꯤꯁ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯂꯣꯏ ꯊꯥꯗꯣꯛꯑꯝꯃꯒꯅꯦ ꯃꯌꯥꯡ ꯃꯆꯥꯅ ꯑꯩꯉꯣꯟꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯤꯌꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯊꯧꯔꯒ ꯂꯨꯄꯥ 50 ꯐꯪꯉꯤ ꯆꯥꯝꯃ ꯐꯪꯉꯤ ꯑꯗꯨꯒꯤ ꯑꯦꯞꯁꯇꯣ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯣ ꯑꯁ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯀꯥꯏꯅꯀꯣ ꯗꯦꯠꯁ ꯑ ꯕꯨꯜꯁꯤꯠ ꯑꯥꯏꯝ ꯇꯦꯂꯤꯡ ꯌꯨ ꯗꯦꯠꯁ ꯑ ꯕꯨꯜꯁꯤꯠ ꯃꯥꯒꯤ ꯑꯦꯛꯁꯄꯔꯇꯤꯁꯇꯣ ꯃꯥꯡꯍꯜꯂꯦ ꯃꯥꯒꯤ ꯗꯤꯒꯅꯤꯇꯤ ꯃꯥꯡꯖꯔꯦ ꯃꯥꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯀꯣ ꯃꯌꯥꯡ ꯃꯆꯥꯒꯤ ꯂꯨꯄꯥ 5,000 10,000 I'm done ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯌꯨ ꯍꯥꯚ ꯇꯨ ꯁ꯭ꯇꯦꯟ ꯍꯨ ꯌꯨ ꯑꯥꯔ ꯀꯣ ꯅꯪꯅ ꯇꯧꯖꯔꯤ ꯄꯣꯠꯇꯣ ꯀꯣ ꯁꯤꯡꯖꯨ ꯁꯥꯖꯤꯜꯂꯛꯀꯅꯣꯕ ꯌꯨ ꯍꯥꯚ ꯇꯨ ꯁ꯭ꯇꯦꯟ ꯍꯨ ꯌꯨ ꯑꯥꯔ ꯅꯪꯒꯤ ꯑꯦꯛꯁꯄꯔꯇꯤꯁ ꯀꯩꯅꯣꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯁꯨꯝ ꯎꯖꯕꯗꯅꯤꯀꯣ ꯑꯩ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯩꯒꯤ ꯁꯨꯝ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯦꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄꯩꯁꯥꯁꯤꯗꯅꯦ ꯃꯌꯥꯡ ꯃꯆꯥ ꯃꯌꯥꯝꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯁ꯭ꯀꯦꯝ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯥ ꯇꯧꯕꯤꯈ꯭ꯔꯦꯅ ꯔꯤꯁꯔꯆ ꯈꯤꯇꯪ ꯇꯧꯕꯤꯌꯣꯕ ꯑꯩꯅ ꯇꯧꯖꯔꯤꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯅꯤꯀꯣ ꯑꯩꯒꯤ ꯅꯤꯁꯁꯤꯅ ꯀꯩꯅꯣ ꯅꯤꯁ ꯈꯪꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯗꯨꯗꯒꯤ ꯈꯤꯇꯪ ꯀꯨꯞꯊꯔꯛꯑꯣ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯂꯦꯠꯁꯦ ꯍꯦꯜꯊ ꯍꯥꯏꯔꯣ ꯍꯦꯜꯊꯀꯤ ꯀꯔꯝꯕꯗꯅꯣ ꯈꯔ ꯀꯨꯞꯊꯕꯤꯔꯛꯑꯣ ꯂꯦꯠꯁꯦ ꯀꯣꯆꯤꯡ ꯍꯥꯏꯔꯣ ꯀꯣꯆꯤꯡꯗ ꯀꯔꯝꯕꯒꯤ ꯑꯟꯇꯔꯄ꯭ꯔꯤꯅꯔꯒꯤꯔ ꯑꯉꯥꯡ ꯃꯌꯥꯝꯒꯤꯔ ꯀꯣ ꯑꯟꯇꯔꯄ꯭ꯔꯤꯅꯔꯗ ꯑꯃꯨꯛ ꯀꯅꯥꯒꯤ ꯀꯣ ꯂꯦꯠꯁꯦ ꯔꯤꯇꯦꯜ ꯐꯝꯕ ꯃꯌꯥꯝꯒꯤ ꯀꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯀꯨꯞꯊꯔꯛꯄꯁꯦ ꯌꯥꯝꯅ ꯀꯨꯞꯅ ꯃꯌꯥꯝꯅ ꯇꯧꯅꯕ ꯅꯠꯇꯕ ꯁꯤ ꯅꯤꯁ ꯀ꯭ꯂꯦꯔꯤꯇꯤꯅ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯒꯗꯤ ꯃꯌꯥꯝ ꯇꯥꯛꯈ꯭ꯔꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣꯝ ꯇꯧꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯂꯥꯁꯇꯗꯤ ꯁꯤꯡꯖꯨꯗ ꯑꯗꯨꯝ ꯇꯥꯏꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯣ ꯅꯪꯅ ꯍꯩꯖꯔꯤꯕ ꯄꯥꯔꯠꯇꯨꯗꯅꯦ ꯐꯖꯅ ꯉꯥꯡꯕꯤꯌꯨ ꯇꯧꯕꯤꯌꯨ ꯃꯤꯅ ꯌꯥꯝ ꯊꯤ ꯔꯦꯁꯄꯦꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯃꯁꯨ ꯑꯃꯨꯛ ꯄꯥꯏꯁꯟ ꯑꯃꯁꯨ ꯑꯃꯨꯛ ꯄꯥꯏꯁꯟ ꯑꯃꯁꯨ ꯑꯃꯨꯛ ꯄꯥꯏꯁꯟ ꯑꯃꯁꯨ ꯑꯃꯨꯛ ꯄꯥꯏꯁꯟ ꯀꯔꯤꯅꯣ ꯇꯧꯋꯤ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯖꯛ ꯑꯣꯐ ꯑꯣꯜ ꯇ꯭ꯔꯦꯗꯔꯁ ꯂꯣꯏꯅꯃꯛ ꯁꯕꯀꯨꯠ ꯖꯥꯟꯇꯥꯍꯦ ꯇꯧꯁꯤꯜꯂꯛꯑꯒꯗꯤ ꯑꯥꯏ ꯗꯣꯟ ꯅꯣ ꯍꯥꯏꯇꯥꯕ ꯑꯩꯁꯨ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯕ ꯊꯦꯡꯅꯕꯤꯗ꯭ꯔꯤꯕ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯑꯝꯇ ꯏꯕꯤꯔꯛꯑꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯇꯧꯁꯤꯜꯂꯛꯄꯗꯣ ꯃꯌꯥꯝ ꯊꯦꯡꯅꯕ꯭ꯔꯣ ꯊꯦꯡꯅꯗꯕ꯭ꯔꯣ ꯀꯣ ꯃꯌꯥꯝ ꯅꯣꯏꯒꯤ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯇꯞꯄꯦ ꯀꯣ ꯊꯦꯡꯅꯩ ꯖꯔ 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 ꯏꯁꯜꯂꯣ ꯀꯣ ꯊꯦꯡꯅꯩ ꯀꯣ ꯑꯣꯀꯦ ꯑꯣꯀꯦ
awesome, awesome, awesome. Great, great. Thangnei. Adudi mayamda Yungnam Boni Meitei Thoinau adigi Silas ko Ricky Martin thangnei. Pare adui tardi huzik ai kamaina message idoino ai taage mayam pen and paper phajana pairo sigi script cha exactly follow to aduga hayengdagi thaba hogaro. Okay, mayam pen and paper ready laitargadi type on the comment I am ready in a call. I'm ready in IMR and I'm biro call pen and paper salo. I use exigi text no do pira kamina either ming on the command message tani me kamai worries hanani see is some sort of communication going to be the kamina text either no kari haini karambo wai hairoi haina chingba sisma aingon the gipsana tamo aduga sidai mayam the kanoma hijaram ko ma'am, can you commit on me? Ma'am, the person commit to if you are committed, type on the comment, I'm committed and I be on it. Don't things again. Okay, Facebook to YouTube who are committed? Let's see. Awesome, awesome. Business Toita, Prem, Moses. Okay, very nice. Thank you. Good to see you. Moses and I manabam kaglay aduya man reko. Moses, if you are one of my friend, nice to meet you again, my friend. Ask good thing now ni sila mong thing sine. Especially for you, my friend. Okay. All right. Chauber Fizum, Sophia, Ningombam Times. I'm sorry if I pronounce your name wrongly. Lucky Pyari Day Pizana Kangi Degi Lakshmi familiar ore Kiranjit DK Tokchom Lorin Rizwan Alex Konsamju Yam Thoyauri Rupachandra Thoinau Thoinau Mai Pizana Kangi Adegi Ruksana Adegi Minarani Jakui Doya Male Adegi Apui Mayam Thoyam Yauni Apuisu Adegi Sarju Sarju Thoyam Yawi Ricky Martin Nama Jana Thoyawi Milan Degi Sania Degi Jiten Degi Sana Toy Kaidem Degi Nilkamal Yumnam Priyananda Degi thank you everyone, thank you. Good to go. Iro Mayam Iro I use Mayam the script pirage see number kano de iro if I talk about okay number 4 in absolute number 4 then iro this is a script see haitraga see follow to go brain sinner cannot just follow what I said and you'll get the results number 1 the pot ama aina yolake hayo matamda nangna kano tawduse number 1 da anbada khoyi for kaini ham tamda family and friends aina aigi kano da khoyi aigi family da aigi khangna chanaba imanabada imanabida kamainai message thani adum khenani ba always stranger amada thabaga nangi ima da thabaga baba da thabaga degi nangi yamna close friend da thabaga always message swa manaro ba manabrane anar moida adu targadi message se ai gi audience tu gi matungina nangi script cha change to darkar tabra tadabra just type yes or no yam ti tai yes tai aduna ni sida iro ai friends and family da aina kamaina idoino hai taragadi na their auntie ga hagera natraga their my friend hagera nangi namanabagi maming do dum igera iningba iro ado yam kanandi hapna dabani their aduda email dugum ni am hapnai ado khoi manipur de as my friend as bye
ine ko adigi auntie adigi uncle manipurgi wari ni going to raise ado US tagumadi ko there adu oda kitang leidana smai hai suga English dum iro ko I have started ko I have started ko a small business a small home business haro ko aina sigi challenge se kai hai yumdagi business to boy yai have never pasang ting de bida ting ju ting aloi ko that's my commitment ko aduga ai manipur da utke daw bani da paisa amta ting draga ju yumdagi business to boy yai paisa do natte ba nang clarity ni khangri ji ko kari taw duno do khang draga di pai silak tam ni gano mayam daina sai dagi haizari se paisa ting ba ne nang paisa ting da ting na san dum ming jo ne ko adu ma'am yabiraba ko I have started a small business ko small home business harasa home business ko and a small business full stop namo I am providing ko I'm providing kano has kaya siya I'm providing fresh kano has ngasi di ngari di ni ngari du majil lage any product happy ay ko any product happy ay ko aina ngasi sum ngari haibagi fresh ngari haibani ko and nangna yamna smart oija taragadi ngari khatana tabidana khoigi daily kanom ju tapsalomo ko khoigi yumda changda yada ba household items ma'am da ko khoigi kya hai tara sarap sapon detergent adu ada ma'am begre ko sai utki ma'am da yumda changda yada ba nomagi ko household items ma'am da ko sijima hairo ko with kaiga home delivery ga hapsalomo uzikandi mi gaise home delivery pamra pamdabra ne nangju pot amna yimda thinbirak yagadro kaina ko mayam pamdro nangju ji pot am lei matamda siyum namda thinbiro ona tanbai changji sum hengala ani ko je aduga kama ka if you need anything this week ka this week I can deliver quickly haro I can deliver quickly. Come on, let me know your requirement. Ko. Let me know your requirement. Ko. Aduga, chena iro. Ko. Sumaina. Cheers. Ko. Sure, haga nangi number hapsalomo. Nangi mobile number mo hapsalomo sida. Ko. Sumaina. Ado may mobile number siyang muna tiko. Si muktok salagani. This is not my real mobile number. Si ganoni. Some random ni. Sumaina hayo ba? Sa ante, natraga, bhai, sumaina aize yumdagi home business ama haure. Ado aine pizari se akoigi fresh ngari amadi yumda nungtigi changda yadaba akoigi imung amada darkar leiba akoigi floor cleaner oigera mop oigera wai sit pada oigera nang hapning ba hapo si it's up to you aina loi samdalaga household item haibaneba aduga home delivery zo ai tawjarake kayguma nangna bai sigi hapta sida nang ko anything nangi kano doiro ngari oigera adagi nangi yumda any darkar leibado nang leibiragadi ai yumda dum thinjarake yam thuna adu nang any requirement leragadi amtang haibiro adongi sur ai phone number sida tawbiro na mi kun tha matamda sigi se khalakpa yabra yadra nang family da habini ko nang family da nang already hazagiba mi da trust legi mi da ko sida aribam sanal na ire ko dear haiga maming do si english da iboni ko ina their auntie oigera their uncle oigera aduga bhai ai smain manipur da mo hairo hargadi bhai smain tawdana na ai yumdagi business macha amthang tawje ai yamna hawba ngari amakak pizai aduga koigi yumda changda yadaba koigi floor cleaner adigi dish wash adigi mop ko nangi yumda darkar leiba mayamdo ai yumda su dum deliver tawjarake adu nang si hapta sidana nang anything darkar leiba yaurgadi yes only one product yes only one product amakatang yonba hayo yes ko mayam smaina
ꯃꯦꯁꯦꯖꯁꯦ ꯃꯤ ꯀꯨꯟ ꯈꯤꯇꯪ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇ ꯅꯪꯕꯨ ꯊꯥꯖꯕ ꯅꯪ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯕ ꯅꯄꯨꯟꯁꯤ ꯀꯧꯅ ꯀꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯁꯞꯄꯣꯔꯠ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯕꯅꯦ ꯁꯤꯃ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯁꯨꯅꯦ when I just started my business no one care ꯗꯔꯀꯥꯔ ꯃꯣꯏꯗ ꯁꯣꯏ ꯑꯣꯏꯗꯦ ꯀꯣ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯣꯄꯟꯗ ꯑꯗꯨꯝ ꯍꯥꯏꯒꯦ I don't care ꯀꯣ I will say what I wanted to say ꯃꯇꯝꯗꯨꯗ ꯀꯅꯥꯝꯇꯅ ꯑꯩ ꯀꯣ ꯏꯃꯥꯟꯅꯕ ꯀꯨꯞꯅ ꯇꯤꯟꯅꯔꯛꯄ ꯁꯨꯃꯥꯏꯅ ꯅꯪ ꯕꯤꯖꯤꯅꯦꯁꯇꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯁꯨꯃꯥꯏꯅ ꯁꯤꯔꯃꯛꯁꯨꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯊꯤ ꯍꯔꯥꯎꯅꯤ ꯑꯗꯨꯅ ꯑꯩ ꯏꯃꯥꯟꯅꯕꯁꯦ ꯌꯥꯝ ꯔꯦꯌꯔ ꯑꯣꯏꯅ ꯇꯤꯟꯅꯩ ꯍꯧꯖꯤꯛ ꯀꯣ ꯌꯥꯝ ꯊꯤ ꯔꯦꯌꯔ ꯑꯣꯏꯅ ꯇꯤꯟꯅꯩ ꯑꯗꯨꯅ ꯌꯥꯝ ꯋꯥꯏ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯦ ꯑꯗꯨꯅ ꯀꯣ ꯖꯁ ꯆꯦꯛ ꯏꯠ ꯑꯥꯎꯠ ꯌꯣꯔ ꯁꯦꯜꯐ ꯃꯌꯥꯝ if you are bulb on ꯀꯣ ꯃꯌꯥꯝ ꯕ꯭ꯔꯦꯟꯁꯦ ꯈꯤꯇꯪ ꯉꯥꯟꯊꯣꯔꯛ ꯇꯥꯔꯗꯤ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ bulb on ꯑꯅ BO ꯅ ꯏꯔꯣ ꯑꯝꯇ ꯑꯣꯀꯦ awesome awesome ꯐꯦꯁꯕꯨꯛꯇ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯩ ꯐꯦꯁꯕꯨꯛꯇꯁꯨ ꯌꯦꯡꯀꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯀꯣ if you are seeing this live ꯀꯣ ꯃꯌꯥꯝ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ ꯀꯣ BO ꯍꯥꯏꯕꯗꯤ ꯁꯣꯝꯒꯤ ꯕꯜꯕꯇꯣ ꯈꯔ ꯉꯥꯜꯍꯟꯒꯦ ꯇꯧꯕꯅꯤꯗ ꯌꯥꯔꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯃꯅ ꯁꯣꯝ ꯐꯦꯁꯕꯨꯛꯇ ꯁ꯭ꯇꯣꯔꯤ ꯊꯝꯅꯔꯝꯒꯅꯤ ꯊꯝꯅꯩꯀꯣ ꯊꯝꯕ꯭ꯔꯥ ꯊꯝꯅꯗꯕ꯭ꯔꯥ ꯑꯦꯅꯤꯋꯟ are you guys ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯀꯣ ꯊꯝꯃꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯦꯁꯕꯨꯛꯀꯤ ꯁ꯭ꯇꯣꯔꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯊꯝꯗꯣꯏꯅꯣ ꯌꯦꯡꯉꯣꯕ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯁꯤꯁꯤꯅ ꯅꯪꯒꯤ ꯑꯣꯟꯂꯤ ꯀꯩꯅꯣꯅꯤꯀꯣ ꯅꯪꯅ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯪꯕꯨ ꯑꯣꯜꯔꯦꯗꯤ ꯊꯥꯖꯈꯤꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯁꯤ 20 ꯊꯥꯕ ꯃꯇꯝꯗꯅꯦ ꯅꯪꯅꯦ ꯀꯣ 24ꯗꯒꯤꯅ 72 ꯑꯋꯥꯔꯁ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯔꯤꯄ꯭ꯂꯥꯏ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯑꯩ ꯉꯥꯁꯤ ꯀꯦꯟꯕꯤꯒꯦ ꯃꯥꯔꯛ ꯃꯥꯏ ꯋꯥꯔꯗꯁ ꯅꯪꯒꯤ ꯏꯟꯗꯣꯟꯆꯥꯗ ꯊꯥꯕ ꯃꯦꯁꯦꯖ ꯅꯪꯒꯤ ꯏꯕꯥꯏꯗ ꯊꯥꯕ ꯃꯦꯁꯦꯖ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯣ ꯇꯥꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯣ ꯑꯦꯅꯤ ꯄꯔꯁꯟ ꯑꯃ ꯅꯪ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤꯗ ꯄꯨꯡ 24ꯗꯒꯤꯅ 72 ꯑꯋꯥꯔꯁ ꯊꯥꯔꯛꯄꯗ ꯃꯤ 10 ꯊꯥꯔꯛꯄꯗ ꯃꯤ ꯑꯃꯕꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇ꯭ꯔꯕ ꯑꯃꯕꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇ꯭ꯔꯕ ꯑꯩ ꯍꯥꯏꯕ ꯂꯧꯔꯛꯑꯣꯅꯤ ꯁꯨꯂꯣ ꯂꯧꯔꯛꯑꯣ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯕ ꯃꯤ ꯍꯥꯏꯕꯅꯤꯀꯣ ꯄꯣꯠ ꯌꯣꯟꯕꯩ ꯆꯥꯟꯁꯁꯨ ꯂꯩꯕ꯭ꯔꯥ ꯃꯌꯥꯝ ꯄꯣꯠ ꯌꯣꯟꯕꯩ ꯆꯥꯟꯁꯁꯨ ꯂꯩꯕ꯭ꯔꯣ ꯑꯣꯀꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯀꯣ ꯃꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯆꯠꯈ꯭ꯔꯤꯅꯦꯕ ꯀꯣ ꯍꯥꯟꯅ ꯑꯣꯀꯦ ꯅꯪ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤ ꯍꯥꯏꯕꯅꯤꯀꯣ ꯌꯥꯝ ꯊꯤꯅ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯅꯪꯕꯨ ꯐꯖꯅ ꯈꯪꯕ ꯑꯗꯒꯤ ꯁꯤꯗ ꯏꯕꯤꯔꯤ ꯃꯌꯥꯝꯁꯦ ꯂꯩ 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 ꯍꯥꯏꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯦꯛꯁ ꯀꯣ ꯐꯦꯁꯕꯨꯛꯀꯤ ꯁ꯭ꯇꯣꯔꯤꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯏꯅꯤ ꯁꯤꯒꯤ ꯑꯍꯥꯟꯕ ꯐ꯭ꯔꯦꯟడ్ꯁ ꯑꯦꯟड ꯐꯦꯃꯤꯂꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯀꯣ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ DID ꯗꯟ ꯗꯅꯥꯗꯟ ꯑꯅ ꯏꯔꯣ ꯀꯣ ꯅꯝꯕꯔ 1 awesome awesome very good ꯀꯣ ꯔꯤꯅꯨꯀꯥ ꯗꯦꯕꯗꯥꯁ ꯀꯣ ꯑꯦꯟꯗ꯭ꯔю ꯑꯣꯏꯅꯥꯝ very good ꯀꯣ very good ꯃꯣꯅꯣ ꯗꯦꯕꯤ awesome now ꯐꯦꯁꯕꯨꯛ ꯁ꯭ꯇꯣꯔꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯊꯥꯒꯠꯇꯣꯏꯅꯣ ꯑꯃꯨꯛ ꯇꯥꯒꯦ ꯏꯔꯣ ꯀꯣ ꯐꯦꯁꯕꯨꯛ ꯁ꯭ꯇꯣꯔꯤ ꯁ꯭ꯀ꯭ꯔꯤꯞ ꯀꯣ ꯐꯦꯁꯕꯨꯛꯀꯤ ꯁ꯭ꯇꯣꯔꯤꯁꯦ ꯃꯁꯤ ꯑꯗꯨꯝ ꯌꯦꯡꯅꯤꯀꯣ ꯁꯤꯗꯁꯨ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯗꯨꯗ ꯌꯦꯡꯗꯪ ꯌꯦꯡꯉꯒ ꯔꯤꯄ꯭ꯂꯥꯏꯒ ꯄꯤꯔꯛꯇꯕꯗꯣ ꯈꯪꯖꯤꯜꯂꯨꯀꯣ ꯑꯩ ꯏꯃꯥꯟꯅꯕꯁꯦ ꯑꯁ ꯑꯩꯅ ꯊꯤꯅ ꯂꯨꯅ ꯈꯟꯖꯔꯤꯁꯤꯒ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯕꯁꯤꯗ ꯑꯁ ꯃꯥꯁꯦ ꯀꯩꯝꯒ ꯍꯥꯏꯔꯛꯇꯦ ꯀꯥꯏꯅꯀꯣ ꯑꯁ ꯅꯨꯄꯤꯗꯗꯤ ꯌꯥꯝ ꯇꯧꯒꯟꯕꯅꯤꯀꯣ ꯌꯦꯡꯉꯣꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯉꯅꯤ ꯅꯪꯒꯤꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯇꯧ ꯅꯁꯥꯅ ꯑꯗꯨꯝ ꯌꯦꯡꯖꯧꯕ ꯃꯥꯔꯀꯦꯠꯇ ꯊꯥꯗꯣꯛꯑꯀꯥꯟꯗ ꯑꯣꯀꯦ ꯏꯔꯣ ꯀꯣ ꯐꯦꯁꯕꯨꯛꯀꯤ ꯁ꯭ꯇꯣꯔꯤꯗ ꯀꯃꯥꯏꯅ ꯏꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯒꯤ
script to amu irage mem fresh ko ngari available kan ko fresh ngari available ko aduga trusted ko household uh, household items ko items available ko adugana home delivery ko aduga home delivery aduga design kitang sumaina ngapamo ko home delivery aduga fast and affordable ko message me if you need ko aduga kanuguma amaga hapsalamone koigi emoji gumba ko just give me 1 second. Aí se tem emoji da smaina ko fresh ngari available ko ngari fresh legeri aduga si kano je kana makhana trusted household items si ani ni go yam sile si lok thoju ai ko fresh ngari available ko sidai home delivery laini yamna fast oina yam affordable oina message me if you need have name si ja nang na if you go on ko smain tor ju ai smaina if you go on let's say ma'am Twitter by vibra Twitter ko Twitter by vibra gadina yam phazabam harke smaina chango aduga hujikido paste tawroba fresh ngari available home delivery message me if you need si acho ma te igno ko si phazade smaina yo message me if you need ko adugana sidagidi smainaga skoka jeng option aba sakayo ko emoji gum khra kayo smaina yes ko khazu comedy khra to pharo smaina ko fresh ngari available ko home delivery fast ko aduga smaina kitang nangna phajan ge hai tar june text format cha maru obini ko aina sida semai je ya maru oi fresh ngari available si capital letter lo iraise home delivery chong chong wo leine ba do mi gi kano dana mamit dana yam phajana pahan ge hai tar di ko si format je ngo ko sida ina home na ma urise ko si home ja smaina macha iro ko height se capital oro smaina iro aduga delivery zone thoro smaina ko delivery smaina thoro aduga si fast sa smaina macha na ithoro small letter da begina affordable si zu adum to si ko affordable smaina to affordable ko smaina begina ngari available here ma'am sidhi ko I'll do some smaina mo 1 2 3 go ko smaina yarba aduga si ja smaina screenshot am lo mo si ga tang ko si da long screenshot lo ro aduga si smaina si jema nang screenshot lo ga save to ro somewhere nang nangi desktop to gara phone do gara aduga nangi na I want you to put a story ko nang smaina story ma sida hapkalamo ko aduga create a story smaina ma chango aduga hujikida smaina hapam all right ko aduga share a story ko ai aseng moju dum tawre ko ai ngari fresh available na me mina loi no ani ko kain to lejibu na but this is the reality yare ko ma'am haigiro hujikida ai no hujik tawrido chapmana na hang homework to ko ni ko yam thi lai ko noida some example pani ko ai ngari what should I put you have to put on Facebook story da ko hey ni yam thi lai ge nori macha ma hapo okay very good ko ya ai lu bam to taw adagi amana mo next time mo mukta ke you know next na
now hꯧꯖꯤꯛ ꯅꯣꯏ Facebook ꯍꯥꯏꯔꯦꯅ ꯃꯌꯥꯝ WhatsApp ꯇꯗꯤ ꯊꯝꯅꯤꯡꯗ꯭ꯔꯣ WhatsApp ꯀꯤ ꯁ꯭ꯇꯦꯇꯁꯇ ꯊꯝꯅꯤꯡꯗ꯭ꯔꯣ WhatsApp ꯀꯤ ꯁ꯭ꯇꯦꯇꯁꯇ ꯊꯝꯅꯤꯡ ꯇꯥꯔꯒꯗꯤ ꯇꯥꯏꯞ WAT ꯀꯣ ꯊꯝꯅꯤꯡ ꯇꯥꯔꯗꯤ yes ꯑꯅ ꯅꯝꯃꯣ WhatsApp ꯁ꯭ꯇꯦꯇꯁ ꯊꯝꯅꯤꯡ ꯇꯥꯔꯗꯤ WhatsApp ꯇꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯏꯗꯣꯏꯅꯣ ꯍꯥꯏ ꯃꯇꯝꯗꯅꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯌꯣꯕ if you are WhatsApp ꯅꯨꯡꯇꯤꯒꯤ ꯄꯥꯏꯔꯝꯒꯅꯤꯀꯣ WhatsApp ꯀꯤ ꯁ꯭ꯇꯦꯇꯁꯀꯤ ꯅꯤꯌꯣꯝ ꯑꯃꯈꯛ ꯃꯌꯥꯝꯗ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯀꯣ if you are in WhatsApp ꯑꯗꯨꯝ ꯄꯥꯏꯕꯤꯕ ꯅꯨꯡꯇꯤꯒꯤ ꯌꯥꯎꯕꯤꯔꯝꯒꯅꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯀꯣ ꯑꯗꯨꯅ WhatsApp ꯀꯤ ꯁ꯭ꯇꯦꯇꯁ ꯊꯝꯕꯒꯤ ꯅꯤꯌꯣꯝ ꯑꯃꯈꯛ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝ ꯏꯔꯣ ꯀꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯏꯔꯣ starting my home business today ꯀꯥꯏꯅꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ exclamation mark ꯑꯃ ꯍꯥꯞꯄꯝꯃꯣꯕ ꯈꯤꯇꯪ ꯂꯩꯗꯅ ꯀꯥꯏ ꯍꯥꯏꯗꯅ ꯁꯤꯒꯨꯝꯕ exclamation markꯁꯦ bravo ꯀꯥꯏ ꯍꯥꯏꯅꯗ꯭ꯔꯣ ꯑꯗꯒꯤ ꯈꯤꯇꯪ ꯈꯪꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯤꯀꯣ WhatsApp is the best ꯀꯥꯏ ꯍꯥꯏꯁꯦ ꯑꯗꯨꯅ WhatsAppꯀꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯣ starting my home business today ꯁꯤꯅ ꯈꯤꯇꯪ personal ꯑꯣꯏꯅ ꯏꯔꯣꯕꯀꯣ ꯈꯤꯇꯪ ꯂꯩꯗꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ personalize ꯈꯤꯇꯪ ꯑꯣꯏꯍꯟꯁꯦꯕ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯔꯦ ꯀꯩꯒꯤꯅꯣ ꯐ꯭ꯔꯦꯁ ꯉꯥꯔꯤ ꯀꯥꯏꯅꯀꯣ ꯕ꯭ꯔꯦꯟꯁꯦ ꯑꯗꯨꯝ ꯃꯃꯤꯡ ꯍꯥꯞꯆꯤꯟꯕ ꯌꯥꯏꯀꯣ ꯁꯣꯔꯤ support me ꯀꯣ ꯃꯌꯥꯝꯁꯨ support ꯇꯧꯕꯤꯔꯛꯑꯣ ꯀꯥꯏꯅꯀꯣ support me if you need anything ꯀꯥꯏꯅꯀꯣ if you need anything this week ꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯥꯔꯟ ꯇꯨꯔꯟ ꯌꯥꯝ ꯂꯥꯛꯏꯀꯣ DM ꯑꯁꯦ ꯀꯩꯅꯣ ꯀꯥꯏ ꯍꯥꯏꯕ ꯈꯪꯗꯕ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯃꯤꯁꯨ ꯌꯥꯝ ꯂꯥꯛꯏ DMꯁꯦ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯃꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯃꯣꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯅ ꯁꯤ ꯀꯣꯄꯤ ꯇꯧꯔꯣ ꯑꯗꯨꯒ ꯇ꯭ꯋꯤꯇꯔꯗ ꯂꯥꯛꯑꯣ go to Twitter ꯑꯗꯨꯒ ꯑꯃꯁꯨ ꯃꯌꯥꯝ ꯁꯤ ꯑꯝꯇ ꯀꯛꯊꯠꯀꯦ ꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯐꯔꯛ ꯇꯥꯔꯅꯤ ꯑꯩ ꯉꯥꯔꯤ ꯌꯣꯟꯕꯗ ꯑꯣꯏꯅ ꯆꯠꯈꯤꯗꯧꯔꯦ ꯀꯣ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯅꯤꯀꯣ ꯃꯌꯥꯝ ꯅꯣꯏꯗ ꯁꯨꯝ ꯎꯠꯄ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯈꯤꯇꯪ ꯁꯦꯝꯗꯣꯛꯑꯝꯃꯨꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯩꯅ ꯇꯧꯔꯤ ꯆꯞ ꯃꯥꯟꯅ ꯇꯧ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯣ ꯅꯪ WhatsAppꯇꯣ ꯀꯣꯟꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯔꯣ ꯒ꯭ꯌꯥꯟꯗꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯐ꯭ꯔꯦꯁ ꯉꯥꯔꯤ ꯀꯣ support me if you need anything ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯀꯩ ꯍꯥꯏꯇꯥꯔꯦ DME ꯀꯣ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯏꯃꯣꯖꯤꯁꯦ ꯈꯤꯇꯪ ꯊꯥꯡꯒꯠꯂꯝꯃꯣꯕ ꯁꯨꯃꯥꯏꯅ ꯚꯥꯞꯇꯗꯤ ꯍꯥꯞꯀꯅꯨ ꯀꯣ ꯏꯃꯣꯖꯤꯁꯦ ꯈꯨꯠ ꯊꯥꯡꯒꯠꯄꯒꯤ ꯑꯣꯏꯅ ꯍꯥꯞꯆꯜꯂꯝꯃꯣꯕ ꯁꯞꯄꯣꯔꯠ ꯀꯅꯥ ꯀꯅꯥ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣꯕ ꯅꯪꯅ ꯁꯨꯝ ꯊꯥꯒꯠꯄꯗ ꯀꯣ ꯀꯣ ꯁꯨꯃꯥꯏꯅꯒ ꯀꯣ ꯍꯥꯞꯄ ꯌꯥꯗꯦꯅꯦ ꯁꯤꯁꯦ ꯁꯤꯗꯤ ꯌꯥꯏ ꯉꯈꯣꯀꯣ ꯑꯩꯅ ꯍꯥꯞꯅꯤ ꯑꯣꯀꯦ ꯁꯤꯁꯦ ꯍꯥꯞꯄꯣ ꯍꯥꯏꯕ ꯀꯣ ꯈꯨꯠ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯍꯜꯂꯣꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯄꯣꯁ ꯇꯧꯔꯝꯃꯣ ꯀꯣ ꯑꯗꯨꯒ ꯁꯤ ꯆꯪꯉꯣ ꯆꯥꯎꯍꯜꯂꯣ ꯁꯨꯃꯥꯏꯅ ꯅꯪ ꯏꯪꯂꯤꯁꯇ ꯏꯔꯁꯨ ꯃꯅꯤꯄꯨꯔꯤꯗ ꯏꯔꯁꯨ ꯏꯌꯥ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯌꯨꯝꯗꯒꯤ ꯑꯩ ꯍꯣꯝ ꯕꯤꯖꯤꯅꯦꯁ ꯑꯃ ꯉꯁꯤꯗꯒꯤ ꯍꯧꯖꯔꯦ ꯃꯌꯥꯝꯅ ꯉꯥꯔꯤ ꯐ꯭ꯔꯦꯁ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯤꯒꯤ ꯋꯤꯛꯁꯤꯗ ꯃꯌꯥꯝꯅ ꯑꯦꯅꯤꯊꯤꯡ ꯄꯥꯝꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯈꯇꯪ ꯍꯩꯒꯗ꯭ꯔꯥ ꯁꯤꯅ ꯑꯃꯨꯛ WhatsAppꯀꯤ ꯁ꯭ꯇꯦꯇꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣ ꯑꯩꯈꯣꯏ ꯅꯤꯀꯦꯁꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯏꯕ ꯁꯤ WhatsApp ꯁ꯭ꯇꯦꯇꯁ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯀꯣ ꯑꯩ ꯁꯤ ꯀꯩꯅꯣꯗꯩꯕꯨꯗꯤ ꯑꯣꯏꯔꯦ ꯐꯣꯟꯗꯩꯕꯨꯗꯤ ꯑꯣꯏꯔꯦ ꯀꯣ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯊꯝꯕ ꯑꯗꯨꯝ ꯌꯥꯅꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒꯅꯦ ꯁꯤ ꯁ꯭ꯇꯦꯇꯁ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯀꯣ ꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯊꯣꯛꯆꯜꯂꯛꯑꯦ ꯀꯣ ꯑꯗꯣ WhatsApp ꯁ꯭ꯇꯦꯇꯁ ꯊꯝꯕꯗꯤ ꯑꯩ ꯇꯥꯔꯣꯏ ꯀꯣ ꯁꯤꯕꯨꯛꯇꯤ ꯍꯩꯅꯤꯅ ꯈꯜꯂꯦ ꯁꯤ ꯍꯩꯇ꯭ꯔꯒꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯀꯩꯝ ꯀꯥꯏꯗꯦ ꯃꯣꯅꯣ ꯗꯦꯕꯤ ꯀꯣ ꯍꯥꯞꯄꯣ ꯀꯣ ꯁꯨꯃꯥꯏꯅ WhatsAppꯀꯤ ꯁ꯭ꯇꯦꯇꯁ ꯑꯃ ꯑꯗꯨꯝ ꯊꯝꯃꯣ ꯒꯨꯗ ꯇꯨ ꯒꯣ ꯌꯥꯔꯅꯤꯀꯣ ꯑꯩ ꯁꯤ ꯀꯛꯊꯠꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯑꯣꯀꯦ ꯑꯣꯜ ꯔꯥꯏꯠ ꯌꯥꯔꯅꯤꯀꯣ ꯑꯗꯨꯅ ꯅꯦꯛꯁꯇ ꯁꯤ ꯌꯦꯡꯉꯣ starting my home business today ꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯤꯅ WhatsApp ꯁ꯭ꯇꯦꯇꯁꯀꯤ ꯁꯤ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯌꯥꯝ ꯊꯦꯡꯉꯕꯣ
Twitter tu paid꯭ꯔꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯇꯦꯛꯁ ꯑꯗꯨꯝ ꯏꯔꯁꯨ ꯌꯥꯏ ꯑꯣꯀꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯔꯤꯀꯤ ꯃꯥꯔꯇꯤꯟꯅꯦ ꯉꯝꯗ꯭ꯔꯒꯗꯤ ꯆꯦꯜꯂꯣ ꯀꯣ ꯈꯔ ꯅꯩꯗꯕ ꯌꯥꯔꯣꯏ ꯀꯣ ꯍꯩꯇꯕ ꯃꯌꯥꯝꯗꯣ ꯈꯔ ꯇꯧꯕꯅꯤ ꯌꯥꯝ ꯂꯩꯀꯣ ꯁꯤ ꯑꯩ ꯁꯥꯔ ꯇꯥꯛꯊꯣꯔꯛꯑꯒꯦ ꯁꯤꯅꯦ ꯅꯝꯕꯔ ꯐꯣꯔꯗꯅꯦ ꯅ꯭ꯌꯨ ꯀꯁꯇꯃꯔꯗ ꯑꯅꯧꯕ ꯀꯁꯇꯃꯔꯗ ꯀꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯅꯤ ꯁꯤꯁꯨ ꯈꯪꯒꯗꯧꯅꯦꯕ ꯀꯣ ꯅ꯭ꯌꯨ ꯀꯁꯇꯃꯔ ꯑꯗꯒꯤ ꯑꯃꯅ ꯅꯝꯕꯔ ꯐꯥꯏꯚꯇ ꯀꯣ ꯀꯃꯥꯏꯅ ꯀ꯭ꯂꯣꯖꯤꯡ ꯁꯦꯜꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯣ ꯁꯨꯃꯥꯏꯅ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯒ ꯆꯥꯔꯖ ꯇꯧꯁꯜꯂꯨ ꯀꯣ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯀꯁꯇꯃꯔꯗ ꯅꯪ ꯀꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯗꯣꯏꯅꯣ ꯁꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯅꯣꯏꯅ ꯀꯣ ꯅꯣꯏ ꯂꯥꯏꯔꯤꯛꯇ ꯐꯪꯉꯣꯏ ꯑꯩꯅ ꯁꯤꯗ ꯄꯤꯔꯤꯕ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯩꯒꯤ ꯐ꯭ꯔꯦꯟడ్ꯁ ꯑꯦꯟ ꯐꯦꯃꯤꯂꯤꯗ ꯀꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯅꯤ ꯁꯤ ꯈꯪꯖꯧ ꯐꯦꯁꯕꯨꯛꯀꯤ ꯁ꯭ꯇꯣꯔꯤꯗ ꯕ꯭ꯂꯥꯏꯟꯗ ꯊꯝꯒꯅꯣꯕ ꯈꯤꯇꯪ ꯐꯣꯔꯃꯨꯂꯥ ꯑꯝꯗ ꯆꯠꯂꯣꯕ ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯇ ꯕ꯭ꯂꯥꯏꯟꯗ ꯁꯨꯝ ꯊꯝꯕ ꯅꯠꯇꯕ ꯑꯗꯒꯤ ꯑꯅꯧꯕ ꯀꯁꯇꯃꯔꯗ ꯑꯩ ꯀꯃꯥꯏꯅ ꯀꯔꯤ ꯃꯦꯁꯦꯖ ꯏꯒꯅꯤ ꯑꯗꯒꯤ ꯑꯃꯅ ꯁꯦꯜꯁ ꯀꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯔꯛꯀꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯔꯨ ꯑꯣꯏꯔꯤꯅꯦ ꯅꯪꯅ ꯄꯣꯠ ꯌꯣꯟꯗꯣꯏꯗꯣ ꯁꯦꯜꯁ ꯀ꯭ꯂꯣꯖ ꯇꯧꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯀꯁꯇꯃꯔꯗꯅꯅꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯗꯔꯛꯑꯣꯕ ꯏꯔꯣ ꯀꯣ ꯁꯤ ꯆꯠꯂꯣ ꯁꯤ ꯑꯅꯤꯁꯤ ꯇꯧꯔ ꯂꯣꯏꯁꯤꯜꯂꯁꯦ ꯀꯣ ꯁꯦ ꯀꯨꯏꯔꯣꯏ ꯃꯤꯅꯤꯠ ꯃꯉꯥꯗ ꯂꯣꯏꯁꯤꯜꯂꯁꯤ ꯏꯔꯣ ꯁꯤ ꯆꯠꯂꯣ ꯌꯦꯡꯉꯨꯁꯦ ꯌꯦꯡꯉꯣ ꯍꯦꯜꯂꯣ ꯀꯥꯏ ꯍꯥꯏꯌꯣꯕꯀꯣ ꯍꯦꯜꯂꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯥꯏ ꯃꯃꯤꯡꯗꯣ ꯍꯥꯞꯆꯜꯂꯣ ꯀꯣ ꯃꯥꯏ ꯃꯤꯡꯁꯦ ꯑꯦꯅꯤ ꯀꯩ ꯍꯥꯏꯁꯤꯒꯦ ꯁꯤꯗꯩ ꯑꯃ ꯈꯟꯖꯤꯜꯂꯒꯦ ꯍꯦꯜꯂꯣ ꯅꯤꯀꯦꯁ ꯀꯩ ꯍꯥꯏꯔꯁꯦꯕꯀꯣ ꯅꯤꯀꯦꯁ ꯑꯩ ꯁꯥꯇ꯭ꯔ ꯑꯃ ꯂꯩ ꯃꯥ ꯌꯥꯝ ꯃꯥꯜꯂꯤ ꯀꯣ ꯍꯦꯜꯂꯣ ꯅꯤꯀꯦꯁ ꯀꯣ ꯅꯤꯀꯦꯁꯀꯤꯗ ꯑꯩ ꯑꯗꯨꯒ ꯀꯃꯥ ꯃꯆꯥ ꯑꯝꯇ ꯀꯣꯜꯂꯝꯃꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯔꯝꯃꯣ ꯋꯤ ꯄ꯭ꯔꯣꯚꯥꯏꯗ ꯀꯣ ꯐ꯭ꯔꯦꯁ ꯉꯥꯔꯤ ꯍꯥꯏꯔꯣꯕ ꯋꯤ ꯄ꯭ꯔꯣꯚꯥꯏꯗ ꯐ꯭ꯔꯦꯁ ꯉꯥꯔꯤ ꯐ꯭ꯔꯦꯁ ꯉꯥꯔꯤ ꯋꯤꯠ ꯁꯦꯝ ꯗꯦꯂꯤꯚꯔꯤ ꯍꯥꯏꯔꯣ ꯋꯤꯠ ꯁꯦꯝ ꯗꯦꯂꯤꯚꯔꯤ ꯀꯣ if you need if you need ꯍꯥꯏꯔꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟ ꯑꯃ ꯀꯣꯠꯁꯜꯂꯝꯃꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯍꯥꯏꯁꯤꯒꯦ if you need ꯀꯣ if you need ꯉꯥꯔꯤ ꯑꯝꯇꯪ ꯅꯞꯁꯜꯂꯝꯁꯤꯀꯣ if you need ꯉꯥꯔꯤ ꯀꯣ I will deliver ꯀꯣ immediately ꯍꯥꯏꯔꯁꯤ immediately ꯀꯣ ꯌꯥꯔꯕ ꯍꯜꯂꯣ ꯅꯤꯀꯦꯁ ꯉꯥꯔꯤ ꯆꯥꯗ꯭ꯔꯣ ꯈꯖꯅ ꯅꯣꯏ ꯃꯁꯦꯟ ꯀꯣ ꯁꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯝꯇꯪ ꯉꯥꯏꯈꯣ ꯁꯤ ꯍꯥꯟꯅ ꯏꯌꯣ ꯍꯦꯜꯂꯣ ꯅꯤꯀꯦꯁ ꯀꯃꯥꯏꯅ ꯍꯥꯏꯗꯣ ꯅꯤꯀꯦꯁ ꯑꯩꯈꯣꯏ ꯅꯤꯀꯦꯁ ꯀꯩꯒ ꯈꯪꯅꯗ꯭ꯔꯤꯗꯅ ꯌꯥꯝ ꯀꯟꯅ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯇꯤꯟꯅꯔꯛꯄ ꯋꯥꯅꯤ ꯅꯠꯇ꯭ꯔꯣ ꯅꯤꯀꯦꯁ ꯅꯤꯀꯦꯁ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯌꯨꯝꯗꯩ ꯍꯧꯖꯕ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯉꯥꯔꯤ ꯄꯤꯖꯩ ꯁꯦꯝ ꯗꯦꯂꯤꯚꯔꯤꯗ ꯅꯪꯅ ꯀꯩꯒꯨꯝꯕ ꯉꯥꯔꯤ ꯄꯥꯝꯃꯒꯗꯤꯅꯦ ꯑꯩ ꯗꯦꯂꯤꯚꯔꯤ ꯇꯧꯖꯔꯛꯀꯦ ꯈꯨꯗꯛꯇ ꯍꯥꯏꯕꯅꯦꯕ ꯂꯣꯏꯔꯦ ꯌꯥꯝ ꯁꯥꯡꯗꯕꯤꯗ ꯍꯥꯏꯔꯤꯁꯤꯗꯤ ꯀꯣ ꯀꯩꯒꯨꯝꯕ ꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯕꯤꯂꯥ ꯀꯣ ꯍꯥꯏ ꯕꯤꯂꯥ ꯅꯠꯇ꯭ꯔꯒ ꯍꯦꯜꯂꯣ ꯕꯤꯂꯥ ꯀꯣ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯉꯥꯔꯤ ꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯤ ꯁꯔꯚꯤꯁ ꯄꯤꯖꯩ ꯋꯤꯠ ꯁꯦꯝ ꯗꯦꯂꯤꯚꯔꯤꯗ ꯀꯩꯒꯨꯝꯕ ꯕꯤꯂꯥꯅ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯀꯣ ꯉꯁꯤꯃꯛ ꯌꯥꯝ ꯊꯨꯅ ꯁꯣꯝꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯊꯤꯟꯖꯔꯛꯀꯦ ꯌꯥꯝ ꯏꯃꯤꯗꯦꯠꯂꯤ ꯁꯨꯃꯥꯏꯅ ꯍꯥꯏꯖꯕꯅꯤꯅ ꯀꯣ ꯏꯪꯂꯤꯁꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯍꯩꯒꯗꯧꯅꯤ ꯀꯣ ꯂꯥꯏꯔꯤꯛ ꯁꯨꯛꯇꯝ ꯇꯝꯃꯛꯇ꯭ꯔꯒꯗꯤ ꯐꯔꯛ ꯇꯥꯅꯤ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯁꯦꯜꯁ ꯀ꯭ꯂꯣꯖ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯔꯣ ꯀꯣ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯆꯨꯖꯤꯡ ꯀꯣ our ꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯆꯨꯖꯤꯡ our ꯍꯥꯏꯒꯦꯔꯥ or thank you for choosing our fresh ngari ko uh, what do you like what do you like to make the payment ꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯖꯤꯄꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯖꯤꯄꯦ ꯑꯣꯏꯒꯦꯔꯥ ꯖꯤꯄꯦꯗ ꯑꯗꯨꯝ ꯂꯧꯔꯣ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯀꯣ
Thank you for choosing our fresh ngari. Ko, would you like to make the payment today? Ko. Đây, có GPay sida taraga my ko number lapjalam ko smaina smaina yarba ko sigi manga sa ko fazana chimpa fazana puthoro ko aduga smaina fazana tawbiba. Thank you for choosing our fresh ngari. What do you like to make the payment today? Ko GPay number ko somna khoi ngari do ko khanbirakpai damakta amadi enquiries tawbirakpai damakta yamna thagatsari ado payment se somna tawdoi se ko GPay da tawbidora hangune ai GPay number samjang wani yare ko sumaina manga se phajana ko nangi khangna chana da thajan badane ko si yam chamna ne pasanta puthok tabida yam chamna yumdagi tawba yai ase nang 100% nasana thajarabra thajadribra just type on the comment ko can you believe that nang na hamda idi pasha like te kamain tawduno adu tawduno ada tawduno yam haramdra ko ado business da mayam na di haram ngani pasha like na kamain tawduno khotuno na ko hobuga som pasha kadai dino somna pasha bora bora prok to jibo am da khanbiyo ne ko aina pizabadina yam thina simple loiba ahal laman oisanu angang oisanu adegi like laisu tambo oigera adegi already business leijarambo oigera ko yam laiba mai formula do hana khangoba foundation sana khangoba nang any product hape yaiba nang saigi target audience fazana khango kanana khwaidigi yam most likely to buy khangbiro message kamai ini khangbiro kamaina thagat kani khangbiro ko aduga mingonda message kuntra nomagina huzik sumaina tawrisida nomagi nang mi yankhaida chamada message tha matamda nomada som sale thokadra thoidra ko som pasa thokadra thok oidra je nasana yazaro ko adu targadi mayamda ko ai huzik ai kanoma mayamda ulake ko sidai mayam asur lonmak sidai yawi mayam je asur lonmak Facebook lonmak follow to wirba anyone sida asur follow to targadi yes and loiro ko asur follow to targadi asur academy gi Facebook loinamak follow to targadi type on the comment yes and biro ko sidai ai mayam da question hangeba can you start arkeba can you start your home your can you start your own can you start your home business so your own business has own business in the next 48 to 72 hours can you start your own business in the next 48 to 72 hours by using the 3 days challenge, the 3 days challenge secret. Somgi yumdagi business hodokpa yai in habsa pung mayam 72 hours surabna khoi sudri ko we are not 72 hours sudri nang hujik product choose tonga maba yes ama kari message ai sigi product je kanana laini ai khange ko kamaina mingon the message thani kamaina ai social media kamaina sinarakani WhatsApp da Instagram da Facebook da story lon ma hagot pe mingon the kamaina message thani aduge script pe so I'm asking you can you start your own business in the next 48 to 70 to 78 hours 72 hours by using the 3 days challenge secret ko mayam sidai hida mayam comment ko pibiro
ꯅꯍꯥꯛꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯤꯖꯤꯅꯦꯁꯁꯦ 48 to 72 hours ꯁꯣꯝ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯁꯦ ꯅꯁꯥꯅ ꯀꯣꯃꯦꯟ ꯄꯤꯖꯔꯣ ꯑꯩ ꯐꯖꯅ ꯌꯦꯡꯒꯦ ꯀꯣ ꯖꯁ ꯇꯥꯏꯞ ꯏꯟ ꯗꯤꯁ ꯀꯣꯃꯦꯟ ꯀꯣ ꯑꯗꯨ ꯅꯪ ꯀꯣꯂꯨꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯣ ꯃꯣꯅꯣꯗꯦꯕꯤ ꯀꯣ ꯍꯥꯟꯅ ꯀ꯭ꯂꯥꯁ ꯂꯣꯏꯗꯅ ꯍꯧꯖꯤꯛ ꯅꯪ ꯄꯣꯠ ꯌꯣꯟꯕ ꯌꯥꯔꯣꯏ ꯀꯣ ꯍꯥꯟꯅ ꯅꯪ ꯐꯖꯅ ꯍꯩꯒꯗꯧꯅꯤ ꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯪ ꯍꯧꯖꯤꯛ ꯁꯦꯜꯁꯨ ꯍꯩꯇꯅ ꯀꯃꯥꯏꯅ ꯄꯣꯠ ꯌꯣꯟꯗꯣꯏꯅꯣ ꯀꯣ ꯉꯁꯤ ꯈꯛꯇꯪ ꯑꯩꯅ ꯐꯣꯔꯃꯨꯂꯥ ꯄꯤꯗ ꯉꯥꯏꯔꯤ ꯄ꯭ꯔꯦꯛꯇꯤꯁ ꯈꯔ ꯇꯧ ꯄ꯭ꯔꯦꯛꯇꯤꯁ ꯈꯔ ꯇꯧ ꯀꯣ ꯇꯧꯗꯅꯀꯣ ꯍꯦꯛꯇ ꯄꯣꯠ ꯌꯣꯟꯖꯜꯂ ꯄꯤꯔꯒ ꯅꯪ ꯍꯦꯛꯇ ꯍꯩꯔꯣꯏꯌꯦ ꯍꯥꯟꯅ ꯈꯤꯇꯪ ꯀꯣ ꯀ꯭ꯂꯥꯁꯁꯦ ꯑꯃꯨꯛꯀ ꯔꯦꯀꯣꯔꯗꯤꯡ ꯌꯦꯡꯗꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯅ ꯀꯃꯥꯏꯅ ꯏꯅꯤ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯀꯃꯥꯏꯅ ꯁ꯭ꯇꯦꯇꯁꯀꯁꯦ ꯀꯃꯥꯏꯅ ꯊꯥꯒꯠꯂꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧ ꯑꯩ ꯌꯥꯝ ꯂꯥꯏꯅ ꯇꯥꯛꯄꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯑꯥꯁꯨꯔꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯕꯤꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯇꯁ ꯑꯃꯈꯛ ꯊꯥꯒꯠꯈꯤꯕꯅꯤ ꯀꯣ ꯁꯤꯁꯦ ꯀꯦꯟ ꯌꯨ ꯁ꯭ꯇꯥꯔꯠ ꯌꯣꯔ ꯑꯣꯟ ꯕꯤꯖꯤꯅꯦꯁ ꯏꯟ ꯗ ꯅꯦꯛꯁ 48 to 72 hours by using the 3 days challenge secret ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯀꯣ ꯀꯣꯃꯦꯟ ꯄꯤꯔꯛꯑꯣ ꯅꯪ ꯇꯧꯕ ꯉꯝꯅꯤ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏ ꯑꯗꯨꯒ 3 days ꯗ ꯀꯣ ꯅꯪꯅ ꯈꯪꯖꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯏꯔꯛꯑꯣ ꯁꯤꯗꯒꯤ ꯑꯩ ꯕꯦꯁ ꯀꯣꯃꯦꯟ ꯑꯃꯈꯛ ꯑꯩ ꯄꯤꯛ ꯇꯧꯔꯛꯀꯦ ꯍꯌꯦꯡ ꯑꯗꯨꯒ 3 days ꯆꯦꯂꯦꯟꯖꯇ ꯑꯩꯅ ꯋꯥ ꯉꯥꯡꯍꯟꯒꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒꯤ ꯑꯦꯛꯁꯦꯁ ꯑꯃ ꯄꯤꯒꯦ ꯌꯥꯔꯦꯀꯣ ꯁꯣ ladies and gentlemen I'll see your comment write your best comment here and I'll see from now onwards like not only likes ꯀꯣ ꯐꯖꯅ ꯏꯔꯛꯑꯣꯕ ꯅꯪꯅ ꯁꯤꯗꯩꯁꯤda 48 to 72 hours ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯪ ꯇꯧꯕ ꯉꯝꯃꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ ꯀꯣ ꯑꯩꯁꯨ ꯅꯍꯥꯟꯗꯩ ꯇꯥꯛꯆꯔꯛꯏꯁꯦ ꯄꯨꯡ ꯕꯥꯔꯣ ꯑꯃ ꯀꯣ ꯕꯥꯔꯣ ꯇꯥꯈꯤꯕꯁꯦ ꯈꯪꯍꯧꯔꯣꯏ 11 ꯐꯥꯎ ꯇꯥꯛꯆꯔꯛꯏꯁꯤꯗ ꯅꯪꯅ ꯈꯪꯖꯔ ꯆꯠꯈꯤꯕꯗꯣ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗ ꯃꯦꯇꯔ ꯁꯣꯏꯁꯦ ꯑꯗꯨꯅ ꯁꯤꯗ ꯐꯖꯅ ꯏꯕꯤꯔꯛꯑꯣ ꯀꯣ ꯗꯤꯁ ꯋꯤꯜ ꯃꯦꯛ ꯃꯥꯏ ꯗꯦ ꯑꯩꯁꯨ ꯐꯖꯅ ꯄꯥꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯔꯣ ꯅꯪꯅ ꯊꯧꯅꯥ ꯂꯩꯅ ꯏꯔꯛꯄꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯤꯕ ꯅꯠꯇꯕ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯂꯩ ꯊꯕꯛ ꯑꯦꯅꯤ ꯇꯧꯕꯗꯅꯦ ꯀ꯭ꯂꯦꯔꯤꯇꯤ ꯍꯥꯟꯅ ꯂꯩꯒꯗꯧꯅꯤ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯛꯀꯗꯧꯅꯤ ꯀꯣ ꯀꯤꯒꯅꯣ ꯋꯤ ꯋꯤꯜ ꯁꯄꯣꯔꯠ ꯌꯨ ꯐ꯭ꯔꯣꯝ ꯗ ꯕꯦꯛ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯦꯅꯤ ꯇꯥꯏꯝ ꯅꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯆꯪꯉꯣ ꯁꯤꯗ ꯍꯥꯎ ꯇꯨ ꯕꯤꯜ ꯑꯦꯟ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯁ ꯄꯣꯁꯁꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯌꯦꯡꯕ ꯃꯇꯝꯗ ꯀꯝꯃꯨꯅꯤꯇꯤ ꯃꯅꯨꯡꯗ ꯆꯪꯉꯣ ꯁꯤꯗ ꯚꯤꯗꯤꯑꯣꯁ ꯑꯅ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯔꯦꯀꯣꯔꯗꯤꯡ ꯉꯔꯥꯡ ꯇꯥꯛꯈꯤꯕ ꯔꯦꯀꯣꯔꯗꯤꯡꯗꯣ ꯁꯤꯗ ꯌꯥꯎꯔꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯌꯦꯡꯕꯤꯔꯣ ꯑꯗꯒꯤ ꯑꯩꯅ ꯁꯤꯗ ꯄꯤꯖꯕ PDF ꯑꯣꯏꯒꯦꯔꯥ ꯑꯃ ꯂꯣꯏ ꯄꯤꯔꯕꯅꯤ ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯣ ꯀꯣ ꯑꯗꯨꯒ ꯁꯤ ꯔꯦꯀꯣꯔꯗꯤꯡꯁꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯌꯥꯔꯅꯤꯅ awesome awesome thank you ꯉꯔꯥꯡꯒꯤ ꯁꯤꯁꯨ ꯃꯌꯥꯝ ꯔꯦꯀꯣꯔꯗꯤꯡ ꯌꯦꯡꯉꯣ ꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡꯁꯤꯗ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯁꯣꯝꯅ ꯀꯣ ꯀꯣꯃꯦꯟꯇ ꯏꯔꯛꯑꯣꯕ ꯀꯔꯤ ꯂꯦꯁꯟ ꯂꯔꯟ ꯇꯝꯒꯦꯕ ꯑꯩꯁꯨ ꯌꯦꯡꯒꯦꯕ ꯁꯤ ꯃꯈꯥꯁꯤꯗ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯦꯁꯕꯨꯛꯁꯤꯗ ꯃꯌꯥꯝ ꯐꯖꯅ ꯁꯤꯗ ꯑꯩꯈꯣꯏ ꯃꯤ ꯆꯍꯨꯝ ꯆꯥꯝꯃꯔꯤꯃꯨꯛ ꯌꯥꯎꯔꯤꯁꯦ want everyone to write ꯀꯣ what did you learn from this challenge ꯀꯣ ꯑꯩ ꯅꯪꯅ ꯀꯟꯐꯤꯗꯦꯟꯁ ꯑꯣꯏꯔꯛꯄꯗꯣ ꯑꯩ ꯄꯥꯝꯃꯦꯕ ꯅꯪ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯈꯪꯉꯛꯈꯤꯅꯤ ꯍꯩꯒꯠꯂꯛꯈꯤꯅꯤ ꯃꯅꯨꯡꯗꯩ ꯅꯪ ꯕꯔꯅꯤꯡ ꯑꯃ ꯂꯥꯛꯈꯤꯅꯤꯕ ꯁꯤꯗꯤ ꯅꯩꯕ ꯌꯥꯔꯦꯅ ꯇꯧꯗꯦ ꯑꯩ ꯈꯔ ꯐꯥꯈꯤꯅꯤ ꯍꯧꯖꯤꯛ just hang on ꯀꯣ ꯉꯥꯏꯈꯣ ꯈꯤꯇꯪ ꯂꯩꯗꯅ ꯑꯗꯨꯅ ꯇꯧꯕꯤꯔꯝꯃꯣ ꯑꯃꯨꯛꯇꯪ ꯑꯣꯀꯦ ꯍꯣꯝꯋꯔꯛꯁꯤꯅꯅꯦ ꯀꯣ just for today ꯅꯍꯥꯛꯅ ꯍꯣꯝꯋꯔꯛ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯈꯤꯕ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯇꯦꯛꯁ ꯃꯌꯥꯝꯁꯦ ꯅꯪ ꯐꯖꯅ ꯃꯩꯇꯩꯂꯣꯟꯗ ꯑꯣꯏꯒꯦꯔꯥ ꯏꯪꯂꯤꯁꯇ ꯑꯣꯏꯒꯦꯔꯥ ꯐꯖꯅ ꯏꯊꯣꯛꯑꯣ ꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯐ꯭ꯔꯦꯟడ్ꯁ ꯑꯦꯟड ꯐꯦꯃꯤꯂꯤꯗ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯅꯪꯅ ꯍꯩꯖꯔꯒꯗꯤ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯅꯁꯥꯅ ꯈꯤꯇꯪ ꯏꯗꯤꯠ ꯇꯧꯔꯁꯨ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯁꯤꯃꯛꯇꯤ ꯆꯞ ꯆꯥꯅ ꯊꯥꯔꯛꯀꯅꯣ I know you are my smart student. I know you are, natro. Because you are from Oxford. We are smartest guy. Ko aina the smart or ngani thazai because you learn from sure. Aduna aina sida iba chap manana na si copy tawgano. Kayino the student kudi mo loy copy tawra ani message. Kitang semdok semjin tawba wahi wata se ima ine aise yam wana haujarakpani tawjarakpani ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯇꯪ ꯁꯦꯝꯗꯣꯔꯛꯑꯣꯕ ꯀꯣꯄꯤ ꯀꯦꯠ ꯇꯧꯒꯅꯨ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯁꯤꯗꯤ just the formulas ꯍꯩꯇ꯭ꯔꯒꯕꯨꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯇꯧꯔꯣ ꯀꯣ ꯅꯁꯥꯅ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒꯗꯤꯅꯦ ꯀꯣ I really really appreciate it the way you think the way how you
you will execute the process. And this will definitely gonna change your life, I'm telling you. If you follow my steps, the way I'm teaching you, if you follow this, you will get 110% results. There is no way nang fail oibagi chance suli leite sida. Aduna, my friends, just follow whatever I said, just do it. Ai kamaina paisa tanduna aduda changakano. Ai nungti kari learn tawduno, ai nungti kari thabak tawduno, ai ngasi kari tahusige, ai ngasi kamain tahusige, ai na haibado, ai ngasi kai gondoino. Kamaina message sani, ai moi kamain helakan, sidum khalla layoba, nang kamain broke chattuno duda. Loinamak tawni. Aduna upload nate homework manungda loinamak yarobani, sigi noina community manungda chango, sigi video sida mana community laire, si community sigi fitabudi noi loi urani, event sa changa gana link loi urani, video sa chango sida recording yengo yare. That's it. Recording sida chango, aduga sida yengo, aduga sigi PDF mayam jina resource yaubani si download toro nangi ojaro. Karna aduga sida koigi description da sida comment praise Joymatis nam very good. Adagi next adagi sidana mo khaidem nirupama adagi sigi comment mayam se phasana pibiro aduga khoi thengnase comment piro sida noi comment am to ude manung nasu Facebook tazu piro I will read your aduga kaigumba sigi pocha noina share tawmaba and we support asur na spine share tawbiramaba. This will mean to me a lot. We support this challenge. Aduga lapsai nama hapsalazu yai haina if you do it, that will be great. Spina. Give me just 1 second. Okay. mayamna sigi process haja taragadi atopa mi su kana halo moi pesa tingdo bo kemnate we support this challenge na haraga mayamna sidaida lapsign nama sina dragasu koi lapsign nama hapiram magadi I'll be very, very happy. And please do it. If you're my good student, just follow what I said. Just trust the process. Nang result pangge hai taragadi na nang atopa kari for the next like 6 months, 1 year down the line, just focus it. Just do it what I said, and you'll get the results. So I'm hojik palmable level oigra, the online is fine po oigra. Adugi process, so I've done that already. In the last 10 years. Aduga some international client pining ba, the online the kamana business to do ba, the Manipur pumma the kamana pot yolakani like I'm doing. I'm just teaching you what I do. So if you support this challenge, please share this. And we love this challenge and haragana. Share to Viramo, and that will means a lot. And thank you so much, everyone. And nasigidi mayam degisu kainer si pungzu taramatoi tare khangogde ayo sai pung nipan dai no zipuk tawjini adu mi myam yobira ijesida it really means a lot. Pasana tambiro mayam su anma khangbiro aduga anything khangdabdo amulao I'll teach you in the support. And very, very excited for day number 3. Hey, the last day, ma'am. Okay, join tomorrow is the last day of this challenge. And I'll show you the magic. Combine sales, so don't have him matanga. Combine wish and combine Tony Koni sales hang I tax again. Combine to WhatsApp Shinaraga. Aduna, I just talk Sadri, Saxi dum Sadrovani, Shidribu dum Sadrovani, came guide. Saki the Munta took Wabiruno, Nangi the Mata among the Dum Lerangani. Aduna, I just adri Sakto, Hoitim Luzi book lady. Aduna, Meam, Haying Pasana, Tangersi, 7:30 on time, Meam Sanalak Piro, Aduga. Yes, I know health is so important. Yamwai Hoitimze. Aduna, thank you everyone, and I'll see you tomorrow. Have a good night. Take care, guys. Bye bye. Good night. Please do what I said and just follow the process. You'll get the